ꯇꯥꯗꯣꯏꯗ ꯆꯥꯛ ꯀꯧꯔꯤ ꯀꯣ ꯑꯩꯈꯣꯏ ꯐꯦꯃꯤꯂꯤꯒ ꯃꯣꯏ ꯐꯦꯃꯤꯂꯤꯒ ꯄꯨꯟꯅ ꯊꯣꯡ ꯆꯥꯔꯦ ꯏꯆꯤꯟ ꯏꯅꯥꯎ ꯃꯌꯥꯝ ꯍꯜꯂꯛꯄꯤꯌꯨ ꯏꯆꯤꯟ ꯏꯅꯥꯎ ꯃꯌꯥꯝ ꯑꯅꯧꯕ ꯏꯆꯤꯟ ꯏꯅꯥꯎ ꯃꯌꯥꯝ ꯌꯥꯎꯕꯤꯔꯝ ꯇꯥꯔꯒꯗꯤ ꯂꯥꯏꯛ ꯁꯤꯌꯔ ꯁꯕꯁꯀ꯭ꯔꯥꯏꯕ ꯇꯧꯕꯤꯔꯝꯕ ꯏꯆꯤꯟ ꯏꯅꯥꯎ ꯃꯌꯥꯝ ꯁꯞꯄꯣꯔꯠ ꯇꯧꯕꯤꯌꯨ ꯋꯥꯔꯤ ꯋꯥꯇꯥꯏ ꯁꯥꯟꯅꯁꯤ ꯏꯆꯤꯟ ꯏꯅꯥꯎ ꯃꯌꯥꯝ ꯃꯉꯣꯟꯗ ꯁꯞꯄꯣꯔꯠ ꯇꯧꯕꯤꯕ ꯏꯆꯤꯟ ꯏꯅꯥꯎ ꯃꯌꯥꯝ ꯃꯇꯦꯡ ꯃꯆꯪ ꯉꯥꯛꯇꯪ ꯆꯪꯕꯤꯔꯛꯑꯣ ꯋꯥꯔꯤ ꯋꯥꯇꯥꯏ ꯉꯥꯏꯍꯥꯛ ꯁꯥꯟꯅꯁꯤ ꯕꯣꯕꯣꯛ ꯆꯠꯈ꯭ꯔꯦ ꯍꯧꯒꯠꯂꯨ ꯏꯆꯤꯟ ꯏꯅꯥꯎ ꯃꯌꯥꯝ ꯆꯥꯛ ꯏꯁꯤꯡ ꯆꯥꯅꯔꯕ꯭ꯔꯣ? ꯑꯩ ꯌꯨꯝ ꯆꯪꯉꯗꯤ ꯅꯦꯠꯁꯦ ꯌꯥꯝ ꯅꯨꯡꯉꯥꯏꯇꯦ ꯏꯆꯤꯟ ꯏꯅꯥꯎ ꯃꯌꯥꯝ ꯑꯗꯨꯅ ꯆꯥꯗꯣꯏꯗ ꯉꯥꯏꯍꯥꯛ ꯐꯝꯃꯤ 이친아 양 책 자느라고 서포트 뷰 렉처 지나면 웰컴 라뷰 빠이로 놓고 락거든요 지나면 라뷰 와리 당할 사나시 서포트 뷰 ꯅꯨꯡꯁꯤꯔꯕ ꯏꯆꯤꯟ ꯏꯅꯥꯎ ꯃꯌꯥꯝ ꯑꯩꯒꯤ ꯏꯆꯟ ꯔꯦꯕꯤꯇꯥ ꯑꯩꯒꯤ ꯏꯆꯟ ꯏꯕꯦꯝꯆꯥ ꯕꯦꯕꯤ ꯃꯌꯥꯝ ꯂꯥꯛꯑꯣ ꯀꯀꯥ ꯑꯦꯜꯕꯤ ꯍꯧꯔꯦ ꯑꯣꯖꯥ ꯑꯦꯜꯕꯤ ꯍꯧꯔꯦ ꯋꯥꯎ ꯐꯥꯔꯁ ꯂꯥꯏꯛ ꯇꯧꯕꯤꯔꯕ ꯀꯅꯥꯅꯣ ꯏꯆꯤꯟ ꯏꯅꯥꯎ ꯊꯥꯒꯠꯆꯔꯤ ꯊꯦꯡꯀ꯭ꯌꯨ ꯀꯣꯃꯦꯟ ꯊꯝꯕꯤꯔꯝꯃꯨ 이친아 mày wow kuman chanuna ꯏꯅꯥꯎꯒꯤꯁꯦ ꯑꯩ ꯂꯥꯛꯄ ꯌꯥꯒꯗ꯭ꯔꯥ ꯑꯣ ꯃꯥꯏ ꯒꯣꯗ ꯀꯔꯤ ꯋꯥꯅꯣꯅꯦ ꯑꯩꯒꯤ ꯆꯦꯅꯦꯜ ꯆꯪꯕꯤꯔꯛꯄꯗꯤ ꯂꯥꯏꯕꯛ ꯐꯕꯅꯤ ꯑꯗꯨꯝꯕ ꯍꯥꯏꯅꯤꯡꯉꯥꯏ ꯊꯥꯒꯠꯆꯔꯤ ꯈꯨꯃꯟ ꯆꯅꯨ ꯀꯩ ꯂꯝꯒꯤꯅꯣ ꯋꯥꯎ ꯏꯇꯩꯃ ꯁꯄꯣꯔꯠ 이때만 ꯆꯥꯛ ꯆꯥꯔꯕꯣ ꯈꯨꯃꯟ ꯆꯅꯨꯅ 하하 ꯑꯩ ꯆꯦꯅꯦꯜꯗ ꯆꯪꯕꯤꯔꯛꯄꯗꯤ ꯃꯣꯡꯒꯣꯜ ꯅꯠꯇꯒꯤ ꯂꯥꯏꯕꯛ ꯐꯕꯅꯤ ꯈꯨꯃꯟ ꯆꯅꯨꯕꯨ ꯊꯥꯒꯠꯆꯔꯤ ꯂꯥꯏꯛ ꯇꯧꯕꯤꯔꯝꯃꯨ ꯁꯞꯄꯣꯔꯠ ꯇꯧꯕꯤꯌꯨ ꯈꯨꯃꯟ ꯆꯅꯨ ꯆꯥꯛ ꯏꯁꯤꯡ ꯆꯥꯔꯕꯣ 이때만 ꯆꯥꯛ ꯆꯥꯔꯕꯣ ꯆꯥꯔꯦ ꯑꯣꯖꯥ ꯑꯣ ꯀꯔꯤ ꯏꯟꯖꯥꯡ ꯆꯥꯏ ꯑꯩ ꯋꯥꯔꯦ ꯉꯁꯤꯁꯦ ꯏꯁꯩ ꯁꯛꯎꯔꯦ ꯍꯜꯂꯛꯑꯦ ꯕꯖꯥꯔ ꯆꯠꯂꯨꯔꯦ ꯀꯣ ꯑꯃꯨꯛ ꯈꯨꯒꯥꯟꯗ ꯑꯃꯨꯛ ꯏꯆꯟꯅꯨꯄꯤ ꯑꯦꯛꯖꯥꯝꯒꯤ ꯃꯤꯁꯟ ꯄꯤꯎꯔꯦ ꯍꯜꯂꯛꯑꯦ ꯑꯩꯗꯤ ꯇꯥꯗꯣꯏꯗ ꯑꯃꯨꯛ ꯂꯥꯛꯑꯦ ꯃꯌꯥꯝ ꯇꯥꯗꯣꯏꯕꯅ ꯆꯥꯛ ꯏꯁꯤꯡ ꯆꯥꯟꯅꯗꯅ ꯂꯣꯏꯔꯗ ꯉꯥꯏꯔꯤꯀꯣ ꯏꯅꯥꯎ ꯑꯩꯗꯤ ꯂꯛꯈꯤꯄꯨꯔꯒꯤ ꯑꯣ ꯂꯛꯈꯤꯄꯨꯔꯒꯤ ꯑꯣ ꯈꯨꯃꯟ ꯆꯅꯨ ꯏꯅꯥꯎ ꯀꯧꯔꯕꯅꯦ ꯑꯩꯉꯣꯟꯗ ꯍꯜꯂꯝꯃꯅꯤ ꯑꯗꯨꯗꯤ ꯀꯔꯤ ꯀꯧꯅꯤ ꯏꯇꯩꯃ ꯀꯧꯕꯗ ꯏꯆꯦ ꯀꯧꯕꯗ ꯈꯪꯗꯦ ꯑꯩ ꯏꯆꯟ ꯕꯦꯕꯤꯅ ꯑꯣꯏ ꯑꯣꯖꯥ ꯕꯦꯕꯦ ꯀꯀꯥ ꯆꯥꯛ ꯇꯣꯛꯄꯇ ꯉꯥꯏꯔꯦ ꯁꯅꯥ ꯂꯥꯏꯛ ꯇꯧꯔꯣ ꯑꯩꯈꯣꯏꯒꯤ ꯏꯅꯥꯎ ꯑꯩꯗꯤ ꯂꯛꯈꯤꯄꯨꯔꯒꯤ ꯈꯨꯃꯟ ꯆꯅꯨꯁꯦ ꯑꯩꯉꯣꯟꯗ ꯍꯜꯂꯝ ꯇꯥꯔꯦꯀꯣ ꯏꯅꯥꯎ ꯀꯧꯔꯕꯅꯤꯅ ꯑꯗꯣ ꯏꯆꯦ ꯀꯧꯒꯗ꯭ꯔꯥ ꯏꯇꯩꯃ ꯀꯧꯒꯗ꯭ꯔꯥ ꯈꯪꯗꯦ ꯑꯝꯇꯪ ꯍꯥꯏꯕꯤꯔꯛꯑꯣ ꯐꯔꯦ ꯄꯨꯔꯣ ꯅꯪ ꯍꯌꯦꯡ ꯑꯦꯛꯖꯥꯝ ꯂꯩꯕꯅꯤꯅ ꯀꯩꯅꯣ ꯇꯧ पूरी ऊपर से सब्जी बैठा हाइदो जा ओ पूरी ऊपर से सब्जी बैठाओ हाइदो जा ꯑꯩꯁꯨ ꯄꯥꯝꯃꯤ ꯑꯗꯨꯗꯣ ꯑꯩꯁꯨ ꯄꯥꯝꯃꯤ ꯑꯗꯨꯁꯨ ꯀꯧꯔꯁꯨ ꯌꯥꯏꯌꯦ ꯕꯨꯕꯣꯛ ꯀꯧꯔꯁꯨ ꯏꯀꯥꯏꯒꯦ ꯇꯜꯂꯤꯗ ꯕꯨꯕꯣꯛ ꯀꯧꯕꯗꯤ ꯅꯨꯡꯉꯥꯏꯇꯦ ꯍꯥꯏ ꯕꯦꯕꯤ ꯍꯥꯏ ꯈꯨꯃꯟ ꯆꯅꯨꯅ ꯍꯥꯏ ꯏꯟꯗꯣꯝꯆꯥ ꯀꯧꯔꯁꯨ ꯌꯥꯏꯌꯦ ꯕꯨꯕꯣꯛ ꯀꯧꯔꯁꯨ ꯀꯥꯏꯗꯦ ꯑꯁ ꯕꯨꯕꯣꯛꯇꯨꯗꯤ ꯇꯜꯂꯤꯌꯦ ꯑꯗꯨꯗꯤ ꯏꯆꯦ ꯍꯥꯏꯅ ꯀꯧꯔꯒꯦꯀꯣ ꯑꯩ ꯏꯟꯗꯣꯟꯆꯥ ꯀꯧꯕꯁꯦ ꯊꯣꯏꯗꯣꯛꯅ ꯑꯩ ꯍꯩꯅꯗꯦ ꯑꯗꯨꯅ ꯏꯆꯦ ꯏꯇꯩꯃ ꯀꯣ ꯍꯥꯏ ꯈꯨꯃꯟ ꯆꯅꯨ ꯍꯥꯏ ꯏꯆꯤꯟ ꯏꯅꯥꯎ ꯃꯌꯥꯝ
ꯁꯞꯄꯣꯔꯠ ꯇꯧꯕꯤꯌꯨ ꯆꯪꯕꯤꯔꯛꯄꯒꯤꯗꯃꯛꯇ ꯍꯥꯏꯅꯤꯡꯉꯥꯏꯇ ꯊꯥꯒꯠꯆꯔꯤ ꯏꯇꯩꯃꯗꯤ ꯄꯨꯔꯤꯒ ꯁꯕꯖꯤꯒ ꯆꯥꯊꯔꯦ ꯉꯁꯤꯁꯦ ꯅꯅꯥꯎꯗꯤ ꯆꯥꯃꯟꯗꯅ ꯋꯥꯔꯦꯕꯣ ꯃꯤꯡꯒꯧꯅ ꯇꯥꯕꯗ ꯀꯧꯕ ꯀꯥꯏꯗꯦꯍꯦ ꯍꯥꯏ ꯑꯗꯨꯗꯤ ꯈꯨꯃꯟ ꯆꯅꯨꯁꯦ ꯀꯔꯤ ꯁꯥꯒꯩ ꯑꯣꯏꯔꯝꯅꯤ ꯆꯥꯛ ꯆꯥꯔꯕꯣ ꯆꯥꯗ꯭ꯔꯤ ꯑꯁ ꯏꯇꯩꯃ ꯆꯥꯔꯦꯀꯣ ꯆꯥꯃꯟꯗꯅꯅꯦ ꯆꯃꯟꯅ ꯋꯥꯃꯟꯅ ꯐꯝꯃꯤꯁꯤ ꯌꯦꯡꯉꯨ ꯑꯩ ꯄꯨꯛꯀ ꯌꯦꯡꯉꯨ ꯏꯇꯩꯃ ꯏꯆꯟꯗꯤ ꯌꯥꯏꯃꯅꯤ ꯍꯥꯏꯌꯦ ꯄꯄꯥ ꯏꯆꯟꯅ ꯁꯞꯄꯣꯔꯠ ꯇꯧꯕꯤꯌꯨ ꯍꯥꯏꯕ ꯍꯥꯏꯔꯣ ꯎꯔꯕ ꯑꯩ ꯆꯃꯟꯗꯅ ꯏꯇꯩꯃ ꯉꯥ ꯃꯇꯨꯝ ꯑꯍꯨꯝ ꯆꯥꯔꯦ ꯃꯊꯥ ꯑꯃ ꯆꯥꯔꯦ ꯇꯪꯉꯦꯅꯦ ꯕꯦꯕꯦ ꯅꯪꯁꯦ ꯅꯨꯡꯁꯤꯍꯦ ꯈꯪꯅꯕ ꯌꯥꯒꯗ꯭ꯔꯣ ꯍꯥꯏ ꯊꯝꯃꯨꯅꯦ ꯑꯁ ꯏꯇꯩꯃ ꯆꯥꯔꯦ ꯌꯥꯝ ꯆꯥꯔꯦ ꯉꯁꯤꯗꯤ ꯏꯇꯩꯃ ꯑꯗꯣ ꯑꯩꯈꯣꯏꯒꯤ ꯏꯆꯦ ꯈꯨꯃꯟꯗꯤ ꯆꯥꯔꯕꯣ ꯏꯆꯦ ꯈꯨꯃꯟꯗꯤ ꯆꯥꯔꯕꯣ ꯂꯛꯈꯤꯄꯨꯔ ꯀꯗꯥꯏꯒꯤꯅꯣ ꯑꯝꯇꯪ ꯍꯥꯏꯕꯤꯌꯨ ꯏꯟꯗꯣꯝꯆꯥ ꯈꯨꯃꯟ ꯏꯅꯥꯎꯒꯤ ꯀꯩꯕ ꯏꯅꯥꯎꯒꯤ ꯏꯅꯥꯎꯇꯣ ꯋꯥ ꯑꯃꯗꯤ ꯍꯪꯉꯤꯍꯦ ꯍꯥꯏ ꯄꯄꯥꯒꯤ ꯄꯨꯄꯨꯗꯣ ꯐꯖꯔꯦꯅꯦ ꯑꯩꯈꯣꯏ ꯏꯇꯩꯃ ꯏꯆꯦ ꯈꯨꯃꯟꯒꯤ ꯋꯥꯁꯦ ꯀꯩ ꯍꯥꯏꯅ ꯈꯪꯗꯦ ꯏꯅꯥꯎꯒꯤ ꯇꯞꯍꯜꯂꯨ ꯑꯣ ꯑꯩ ꯈꯨꯃꯟꯒꯤꯅꯤ ꯑꯣ ꯈꯨꯃꯟꯒꯤꯗꯤ ꯎꯔꯝꯃꯅꯤꯗ ꯏꯁꯩ ꯁꯛꯄ ꯂꯥꯛꯄꯗ ꯅꯍꯥꯟꯇꯁꯨ ꯑꯩꯈꯣꯏ ꯏꯇꯩꯃ ꯃꯣꯇꯤꯒꯤ ꯁꯣꯔꯥꯠ ꯁꯛꯑꯝꯃꯤꯗꯅ ꯄꯄꯥꯒꯤ ꯃꯕꯨꯛꯇꯣ ꯍꯥꯏꯕꯅꯤ ꯁꯣꯏꯈ꯭ꯔꯦ ꯏꯆꯦ ꯌꯥꯝ ꯆꯥꯁꯟꯈ꯭ꯔꯦ ꯉꯁꯤꯁꯦ ꯍꯥꯎꯃꯟꯈꯤꯗꯅ ꯇꯣꯝꯕ ꯍꯥꯏ ꯇꯣꯝꯕ ꯊꯥꯒꯠꯆꯔꯤ ꯑꯩꯒꯤ ꯆꯦꯅꯦꯜ ꯆꯪꯕꯤꯔꯛꯄ ꯇꯣꯝꯕ ꯀꯩ ꯂꯝꯒꯤꯅꯣ ꯂꯥꯏꯛ ꯃꯆꯥ ꯑꯃ ꯇꯧꯕꯤꯔꯝꯃꯣ ꯁꯞꯄꯣꯔꯠ ꯇꯧꯕꯤꯌꯨ ꯑꯩꯗꯤ ꯈꯪꯅꯕ ꯌꯥꯎꯔꯣꯏꯍꯦ ꯅ꯭ꯌꯨ ꯐ꯭ꯔꯦꯟ ꯑꯣ ꯊꯦꯡꯀ꯭ꯌꯨ ꯊꯥꯒꯠꯆꯔꯤ ꯇꯣꯝꯕꯕꯨ ꯀꯩ ꯂꯝꯒꯤꯅꯣ ꯇꯣꯝꯕ ꯑꯩꯈꯣꯏꯒꯤ ꯏꯇꯩꯃ ꯏꯆꯦ ꯈꯨꯃꯟꯗꯤ ꯎꯔꯝꯃꯅꯤꯗ ꯑꯩꯕꯨ ꯑꯣ ꯃꯅꯤꯄꯨꯔꯒꯤ ꯑꯣ ꯊꯥꯒꯠꯆꯔꯤ ꯃꯅꯤꯄꯨꯔ ꯀꯗꯥꯏꯒꯤꯅꯣ ꯇꯣꯝꯕ ꯂꯥꯏꯛ ꯃꯆꯥ ꯑꯃ ꯇꯧꯕꯤꯔꯝꯃꯨꯀꯣ ꯏꯆꯤꯟ ꯏꯅꯥꯎ ꯃꯌꯥꯝ ꯑꯩꯈꯣꯏꯒꯤ ꯏꯆꯦ ꯈꯨꯃꯟꯁꯨ ꯂꯥꯏꯛ ꯇꯧꯕꯤꯔꯝꯃꯨ 5 ꯂꯥꯏꯛ ꯊꯦꯡꯀ꯭ꯌꯨ ꯑꯩꯉꯣꯟꯗ ꯂꯥꯏꯛ ꯃꯔꯤ ꯈꯔ ꯂꯩ ꯑꯗꯣ ꯑꯩꯈꯣꯏ ꯏꯆꯦ ꯈꯨꯃꯟ ꯑꯩꯅ ꯏꯁꯩ ꯁꯛꯄ ꯎꯔꯝꯕꯅꯤꯗ ꯈꯨꯃꯟꯒꯤ ꯑꯣꯏꯇꯥꯔꯗꯤ ꯅꯍꯥꯟꯁꯨ ꯏꯊꯩꯃ ꯃꯣꯇꯤꯒꯤ ꯁꯣꯔꯥꯠ ꯑꯩꯅ ꯁꯛꯅꯤ ꯍꯣꯏ ꯈꯪꯉꯦ ꯃꯅꯤꯄꯨꯔ ꯏꯝꯐꯥꯜ ꯏꯝꯐꯥꯜ ꯃꯅꯨꯡꯒꯤ ꯑꯣꯀꯦ ꯍꯣꯏ ꯍꯣꯏ ꯁꯥꯎꯟꯗꯣ ꯇꯞꯍꯜꯂꯣ ꯁꯥꯎꯟꯗꯣ ꯇꯞꯍꯜꯂꯣꯗ ꯇꯥꯕ꯭ꯔꯣ ꯏꯆꯦ ꯈꯨꯃꯟ ꯏꯆꯦ ꯈꯨꯃꯟꯁꯦ ꯀꯔꯤ ꯁꯥꯒꯩꯅꯣ ꯑꯝꯇꯪ ꯍꯥꯏꯕꯤꯌꯨꯕ ꯋꯦꯌꯔ ꯑꯥꯔ ꯌꯨ ꯐ꯭ꯔꯣꯝ ꯁꯤꯜꯆꯔ ꯑꯩ ꯁꯤꯜꯆꯔꯒꯤꯅꯤ ꯆꯥꯛꯁꯦ ꯆꯃꯟꯅ ꯎꯏꯅꯤꯡꯉꯛꯑꯦ ꯍꯧꯖꯤꯛꯇ ꯑꯃꯨꯛ ꯆꯥꯛꯁꯦ ꯆꯃꯟꯅ ꯎꯏꯅꯤꯡꯉꯛꯑꯦ ꯇꯥꯕ꯭ꯔꯣ ꯏꯇꯩꯃ ꯈꯨꯃꯟ ꯕꯦꯕꯤ ꯅꯪꯁꯦ ꯑꯩꯒ ꯃꯇꯝ ꯑꯃꯗ ꯈꯪꯅꯈꯤꯕꯗꯣ ꯅꯨꯡꯁꯤ ꯆꯤꯔꯣꯡꯅꯔꯝꯕꯗꯣ ꯀꯥꯎꯔꯕꯣ ꯕꯦꯕꯤ ꯍꯥꯏ ꯇꯥꯕ꯭ꯔꯥ ꯕꯦꯕꯤ ꯈꯨꯃꯟ ꯆꯅꯨꯅ ꯍꯥꯏꯁꯦ ꯏꯆꯦ ꯈꯨꯃꯟꯅ ꯍꯥꯏꯁꯦ ꯏꯆꯦ ꯈꯨꯃꯟ ꯇꯥꯕ꯭ꯔꯣ
ꯈꯨꯃꯟ ꯑꯩꯒꯤ ꯖꯤꯟꯁꯦ ꯁꯞ ꯇꯧꯕꯤꯔꯝꯃꯣꯏ ꯑꯩꯗꯤ ꯂꯥꯏꯔꯤꯛ ꯑꯍꯥꯟꯕ ꯇꯧꯈ꯭ꯔꯕꯅꯤ ꯏꯅꯥꯎꯋꯥꯏ ꯑꯣ ꯊꯥꯒꯠꯆꯔꯤ ꯏꯆꯦꯕꯨ ꯑꯗꯨ ꯏꯆꯦꯗꯤ ꯑꯩ ꯎꯔꯝꯕꯅꯤꯅ ꯈꯨꯃꯟꯗ ꯏꯁꯩ ꯁꯛꯄ ꯂꯥꯛꯄꯗ ꯎꯔꯕ ꯅꯍꯥꯟꯁꯨ ꯂꯛꯈꯤꯄꯨꯔꯗ ꯈꯨꯃꯟ ꯕꯂꯥꯒꯤ ꯃꯥꯟꯗꯣꯞꯇ ꯑꯩꯈꯣꯏꯒꯤ ꯏꯇꯩꯃ ꯃꯣꯇꯤꯗꯣ ꯃꯥꯒꯤ ꯁꯣꯔꯥꯠꯇ ꯑꯩꯅ ꯁꯛꯑꯝꯃꯤꯅꯦ ꯑꯗꯨꯒ ꯏꯆꯦ ꯈꯨꯃꯟ ꯂꯥꯛꯄ꯭ꯔꯣ ꯀꯅꯥꯅꯣ ꯑꯩꯗꯤ ꯈꯪꯗꯦꯍꯦ ꯈꯪꯗꯦ ꯀꯔꯤ ꯋꯥꯅꯣ ꯕꯦꯕꯤ ꯏꯆꯦ ꯈꯨꯃꯟ ꯆꯅꯨ ꯍꯥꯏꯁꯤꯗꯤ ꯕꯦꯕꯤ ꯅꯪꯁꯦ ꯑꯩꯒ ꯃꯇꯝ ꯑꯃꯗ ꯈꯪꯅꯈꯤꯕꯗꯣ ꯅꯨꯡꯁꯤ ꯆꯤꯂꯣꯛꯅꯕꯗꯣ ꯀꯥꯎꯔꯕꯤ ꯕꯦꯕꯤ ꯍꯥꯏꯅꯣꯛꯈ꯭ꯔꯦ ꯉꯟꯊꯣꯏ ꯍꯛꯄꯤꯁ ꯍꯥꯏꯕ ꯁꯛ ꯐꯖꯩꯀꯣ ꯇꯥꯃꯣ ꯑꯥꯏ ꯑꯦꯝ ꯐ꯭ꯔꯣꯝ ꯆꯨꯔꯆꯥꯟꯄꯨꯔ ꯂꯥꯏꯛ ꯑꯦꯟ ꯁꯕꯁꯀ꯭ꯔꯥꯏꯞ ꯗꯟ ꯋꯥꯎ ꯊꯥꯒꯠꯆꯔꯤ ꯅꯤꯡꯊꯣꯏꯕꯨ ꯊꯥꯒꯠꯆꯔꯤ ꯐ꯭ꯔꯣꯝ ꯆꯨꯔꯆꯥꯟꯄꯨꯔ ꯃꯥꯏ ꯒꯣꯗ ꯊꯥꯒꯠꯆꯔꯤ ꯂꯤꯟꯊꯣꯏ ꯆꯨꯔꯆꯥꯟꯄꯨꯔꯗꯒꯤ ꯂꯤꯟꯊꯣꯏꯅ ꯇꯥꯃꯣꯕꯨ ꯁꯞꯄꯣꯔꯠ ꯇꯧꯕꯒꯤꯗꯃꯛꯇ ꯂꯤꯟꯊꯣꯏꯕꯨ ꯍꯥꯏꯅꯤꯡꯉꯥꯏ ꯂꯩꯇꯅ ꯊꯥꯒꯠꯆꯔꯤ ꯆꯨꯔꯆꯥꯟꯄꯨꯔꯗ ꯂꯩꯕꯁꯦ ꯍꯧꯖꯤꯛ ꯀꯔꯤꯝꯇ ꯀ꯭ꯔꯥꯏꯝ ꯊꯣꯛꯇꯕ꯭ꯔꯥ ꯎꯃꯟꯗꯅ ꯄꯦꯜꯂꯦ ꯌꯥꯝ ꯐꯖꯈ꯭ꯔꯦ ꯏꯅꯥꯎꯒꯤ ꯏꯁꯩꯗꯣ ꯑꯣꯏ ꯃꯥꯏꯒꯣ ꯊꯦꯡꯀ꯭ꯌꯨ ꯑꯗꯨ ꯑꯣꯏꯗꯤ ꯏꯆꯦ ꯃꯊꯪ ꯁꯣꯔꯥ ꯂꯥꯛꯄꯗꯗꯤ ꯀꯧꯔꯛꯎꯀꯣ ꯅꯅꯥꯎꯒꯤ ꯐꯪꯒꯗꯕ ꯐꯤꯔꯣꯏꯗꯣ ꯈꯨꯗꯣꯜ ꯀꯠꯆꯒꯦ ꯊꯥꯒꯠꯄꯤꯕꯒꯤꯗꯃꯛ ꯀꯣ ꯑꯉꯥꯡꯗꯣꯅ ꯆꯥꯔ ꯑꯧ ꯏꯆꯥꯅꯨꯄꯤ ꯌꯥꯏꯃꯅꯤ ꯂꯤꯟꯊꯣꯏ ꯂꯤꯟꯊꯣꯏꯕꯨ ꯊꯥꯒꯠꯆꯔꯤ ꯂꯤꯟꯊꯣꯏ ꯆꯨꯔꯆꯥꯟꯄꯨꯔꯁꯤꯗꯤ ꯏꯔꯥꯡ ꯀꯟꯕꯅꯤꯅ ꯍꯧꯖꯤꯛ ꯀꯝ ꯇꯧꯔꯤꯒꯦ ꯆꯠꯂꯣ ꯊꯦꯡꯉꯦ ꯆꯠꯂꯣ ꯌꯥꯝ ꯊꯥꯒꯠꯆꯔꯤ ꯂꯤꯟꯊꯣꯏ ꯌꯥꯝ ꯅꯨꯡꯁꯤ ꯂꯤꯟꯊꯣꯏꯅ ꯃꯅꯤꯄꯨꯔ ꯆꯨꯔꯆꯥꯟꯄꯨꯔꯗꯒꯤ ꯇꯥꯃꯣꯒꯤ ꯆꯦꯅꯦꯜ ꯆꯪꯕꯤꯔꯛꯄꯒꯤꯗꯃꯛꯇ ꯂꯤꯟꯊꯣꯏꯕꯨ ꯊꯥꯒꯠꯆꯔꯤ ꯂꯤꯟꯊꯣꯏꯕꯨ ꯍꯥꯏꯅꯤꯡꯉꯥꯏꯗ ꯊꯥꯒꯠꯆꯔꯤ ꯀꯣ ꯏꯆꯦ ꯈꯨꯃꯟ ꯍꯥꯏꯕ ꯎꯃꯟꯗꯅ ꯄꯦꯜꯂꯦ ꯌꯥꯝ ꯐꯖꯈ꯭ꯔꯦ ꯏꯅꯥꯎꯒꯤ ꯏꯁꯩꯗꯣ ꯃꯥꯏꯄꯦꯝꯃ ꯊꯥꯒꯠꯆꯔꯤꯀꯣ ꯏꯆꯦ ꯈꯨꯃꯟꯕꯨ ꯑꯗꯣ ꯃꯊꯪ ꯂꯥꯛꯄꯗꯗꯤ ꯏꯆꯦ ꯑꯩꯗꯤ ꯁꯛ ꯈꯪꯗꯕꯅꯤ나 ꯏꯆꯦꯅ ꯀꯧꯕꯤꯔꯛꯎ ꯑꯩ ꯈꯨꯃꯟ ꯆꯅꯨꯅꯤ ꯏꯆꯦ ꯈꯨꯃꯟꯅꯤ ꯍꯦꯛꯇ ꯍꯥꯏꯕꯤꯌꯣ ꯑꯗꯣ ꯅꯅꯥꯎꯅ ꯁꯩꯕꯝꯗ ꯐꯪꯕ ꯐꯤꯗꯨꯛꯇꯣ ꯏꯆꯦꯗ ꯀꯠꯆꯒꯦ ꯅꯅꯥꯎꯅ ꯏꯇꯩꯃꯗꯤ ꯎꯗꯦꯅꯦ ꯍꯥꯏ ꯑꯣ ꯏꯇꯩꯃ ꯆꯪꯈ꯭ꯔꯦ ꯂꯤꯟꯊꯣꯏ ꯑꯗꯨꯗꯒꯤꯗꯤ ꯑꯣ ꯑꯩꯒꯤ ꯏꯝꯐꯥꯜ ꯅꯨꯄꯥ ꯂꯥꯛꯑꯦꯗꯅ ꯃꯃꯥ ꯅꯝꯍꯥꯛꯅ ꯄꯨꯅꯦꯝꯖꯔꯤ ꯈꯪꯖꯗ꯭ꯔꯕ ꯅꯝꯍꯥꯛ ꯂꯥꯟꯗꯕꯗꯨ ꯉꯥꯛꯄꯤꯌꯨꯀꯣ ꯑꯣ ꯃꯍꯥ ꯑꯩꯒꯤ ꯅꯨꯡꯁꯤꯕ ꯃꯍꯥꯛ ꯁꯤꯂꯣ ꯅꯤꯡꯊꯣꯏꯅ ꯏꯅꯝ ꯑꯝꯇꯪ ꯌꯦꯡꯒꯦ ꯍꯥꯏ ꯃꯤ ꯃꯅꯤꯄꯨꯔ ꯆꯨꯔꯆꯥꯟꯄꯨꯔꯗꯒꯤ ꯆꯪꯉꯛꯏ ꯆꯨꯔꯆꯥꯟꯄꯨꯔꯗꯒꯤ ꯂꯤꯟꯊꯣꯏ ꯅꯣꯛꯀꯤ ꯅꯣꯛꯅꯀꯅꯨ ꯏꯅꯝꯃꯁꯦ ꯏꯅꯝꯃ ꯆꯥꯛꯈꯨꯝꯗꯩ ꯊꯣꯛꯂꯛꯏꯃꯤ ꯀꯣ ꯎꯗꯦꯅ ꯍꯥꯏꯗꯦ ꯑꯣ ꯑꯩꯒꯤ ꯅꯨꯡꯁꯤꯔꯕ ꯅꯤꯡꯊꯦꯝ ꯂꯥꯛꯑꯦ ꯖꯩ ꯖꯩ ꯇꯥꯃꯣ ꯀꯔꯤ ꯃꯊꯦꯜ ꯆꯥꯔꯒꯦ ꯇꯥꯃꯣ ꯅꯨꯡꯁꯤꯔꯕ ꯑꯩꯒꯤ ꯏꯅꯥꯎ ꯅꯤꯡꯊꯦꯝ ꯇꯥꯃꯣ ꯉꯥ ꯆꯥꯏ ꯅꯤꯡꯊꯣꯏ ꯇꯨ ꯏꯅꯝꯃ ꯂꯥꯛꯑꯦ ꯇꯨ ꯍꯥꯏ ꯅꯤꯡꯊꯣꯏ ꯍꯥꯏ ꯅꯤꯡꯊꯣꯏ ꯏꯅꯝꯃꯅꯤ ꯅꯤꯡꯊꯣꯏ ꯌꯦꯡꯉꯨ ꯇꯨ ꯏꯅꯝꯃ ꯆꯥꯛꯈꯨꯝꯗꯩ ꯊꯣꯛꯂꯛꯑꯦ ꯍꯦꯛꯇ ꯐꯖꯕ꯭ꯔꯥ ꯆꯛꯆꯔ ꯕꯦꯕꯤ ꯅꯪꯅ ꯈꯪꯗꯦ ꯍꯥꯏꯕꯁꯦ ꯁꯥꯎꯅꯤꯡꯉꯦ ꯑꯩ ꯅꯨꯡꯁꯤ ꯅꯤꯉꯣꯜ ꯑꯃ ꯐꯖꯈ꯭ꯔꯦ ꯀꯩꯕ ꯆꯥꯈꯤꯕꯤ ꯇꯥꯃꯣ ꯑꯃ ꯊꯃꯣꯏ ꯑꯃ ꯑꯗꯒꯤ ꯏꯃꯥꯃꯨꯛ ꯊꯣꯛꯑꯒꯦ ꯀꯣ ꯀꯀꯥ ꯑꯩꯃꯨꯛ ꯊꯣꯛꯑꯒꯦ ꯀꯣ ꯀꯀꯥꯌꯦ ꯏꯃꯥ ꯑꯃꯨꯛ ꯑꯦꯝꯖꯤꯅ ꯍꯥꯏ ꯑꯣ ꯑꯦꯝꯖꯤ ꯊꯥꯒꯠꯆꯔꯤ ꯂꯥꯏꯛ ꯇꯧꯕꯤꯔꯝꯃꯨ ꯑꯗꯩꯗꯤ ꯁꯥꯄꯝꯅ ꯅꯦꯅꯦ ꯍꯥꯏꯅ ꯈꯣꯏꯔꯝꯃꯦ ꯑꯗꯨ ꯑꯩꯈꯣꯏ ꯕꯦꯇꯣꯟ ꯃꯅꯥꯛꯀꯤꯅꯤ ꯁꯥꯄꯝꯅ ꯅꯦꯅꯦ ꯍꯥꯏꯅ ꯈꯣꯏꯔꯝꯃꯦ ꯆꯠꯈ꯭ꯔꯦ ꯅꯦꯅꯦ ꯐꯖꯩ ꯏꯅꯥꯎꯅꯨꯄꯤꯁꯦ ꯍꯥꯏ ꯈꯨꯃꯟ ꯆꯅꯨ ꯊꯦꯡꯀ꯭ꯌꯨ ꯏꯆꯦ ꯈꯨꯃꯟꯕꯨ ꯊꯥꯒꯠꯆꯔꯤ ꯑꯗꯣ ꯏꯆꯦ ꯈꯨꯃꯟ ꯑꯩꯅ ꯍꯥꯏ ꯇꯥꯔꯕꯣ ꯃꯊꯪ ꯂꯛꯈꯤꯄꯨꯔ ꯁꯣꯔꯥ ꯂꯥꯛꯄꯗꯗꯤ ꯀꯧꯔꯛꯎꯀꯣ
ꯀꯅꯥ ꯈꯪꯅꯤ ꯑꯩꯗꯤ ꯐꯩꯖꯣꯝ ꯐꯨꯔꯤ ꯁꯦꯠꯅ ꯍꯟꯅꯨꯕ ꯑꯗꯨꯃꯥꯏꯅ ꯂꯥꯛꯑꯃꯤꯅ ꯀꯧꯕꯒ ꯏꯀꯥꯏꯔꯝꯅꯤ ꯆꯠꯂꯣ ꯍꯥꯏꯁꯦ ꯀꯅꯥꯗꯅꯣ ꯇꯨꯝꯃꯨꯔꯣ ꯍꯥꯏꯁꯦ ꯃꯃꯣ ꯆꯥꯛ ꯆꯥꯔꯕꯣ ꯆꯥꯔꯦ ꯁꯥꯄꯝ ꯆꯥꯔꯦ ꯅꯪꯗꯤ ꯆꯥꯔꯕꯣ ꯏꯆꯦ ꯈꯨꯃꯟꯅ ꯐꯖꯩ ꯏꯅꯥꯎꯅꯨꯄꯤ ꯁꯥꯏꯅ ꯍꯥꯏꯁꯟꯅꯕ ꯃꯥꯜꯂꯤ ꯏꯆꯦꯒꯤꯁꯦ ꯑꯗꯣ ꯃꯊꯪ ꯀꯔꯃꯗ ꯎꯅꯔꯗꯤ ꯏꯆꯦ ꯀꯧꯔꯛꯎꯀꯣ ꯀꯔꯃ ꯅꯠꯇ꯭ꯔꯁꯨ ꯆꯨꯝꯅ ꯂꯥꯛꯑꯁꯨ ꯁꯨꯝ ꯀꯧꯔꯛꯎꯀꯣ चारे मामो कहीं चागे खाना हो गया रहन बाबू वाओ रहन बाबू कैसे हो खाना वाना खा लिया क्या वाह हरे कृष्णा ओहो जाला है ओजा हरे कृष्णा ओजा चाय सिंह चाबीर ब्रो खाना हो गया रहन बाबू चलो चलो ना चलो ना चलो ना जी ओजा चाय सिंह चाबीर ब्रो इचे खुमना होय कौजगे इनाहू तरामनो उपसेगे इनाहू कर्म कदाइदा लेगी कर्मबुद्धि लेट्रियबने अदो कईगुंबा लाक्पा तारगदि लखीपुदा हाइबनिदा लखीपुदा हाइदि इसै नत्रगसु चुमना सुम बजारदा लासु उरदि सुम कौबा को चे ओजाना चारे ओजा करी इंजांग चाय ओजाना चारे अदुनी इचे खुमना लखीपु मथंग सोरातौ उनरबने को कौरो अदुना इचेना अगी इसै थागपिबगिदमक ननाउना फंगदबा लेंजाम फिदो इचेदा कचरमगे एगा बलान मादो ओरबसु जिसाई मादो ओरबसु को सुम काइदे लेगे थिगल इरो है केबा ngakijau thongने ओ हमनी करी फजरना तौरिनो जाय बेबे नंग पथारो न सानुंगाय नंग पथारो ngakijau thongba हावबनी जा सुम कायदा लेगे थिगलिन ꯑꯩꯗꯤ ꯆꯥꯛ ꯆꯥꯁꯜꯂꯕꯅꯤꯅ ꯇꯨꯝꯅꯤꯡꯉꯦ ꯉꯁꯤꯁꯦ ꯅꯨꯡꯁꯥ ꯁꯥꯕ ꯏꯁꯩꯁꯨ ꯋꯥꯈ꯭ꯔꯦ ꯉꯁꯤꯗꯣ ꯁꯨꯃꯥꯡ ꯀꯩꯅꯣꯗ ꯁꯤꯄꯥꯗꯅꯦ ꯅꯁꯛ ꯎꯊꯤꯗꯨꯒ ꯍꯣꯏ 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 ꯇꯣꯜꯍꯟ ꯃꯥꯜꯂꯕꯣ ꯏꯆꯦ ꯈꯨꯃꯟꯅ ꯕꯦꯕꯤ ꯅꯪ ꯀꯔꯤ ꯑꯣꯏꯅ ꯅꯨꯡꯉꯥꯏꯇ꯭ꯔꯤꯅꯣ इसे कुमान मा मरी मंगाने सूरमी कनोदा मणिपुर रिम्सता लेबा सा नुंगाइतबा दुननी जातोलहन कई हागे इसे खुमना ngasi jamna sate he naw sai da je sibada isei soba sabna isei ro humang pung pupi iche ko mang wai sanenge na chak charba ga hangaude kari nyang cha ga hangaudre yam ngai iche ko mang ngasi manaw thagap pire beta beta haidingai de thagat chari iche ko mang ke ba inaw di ke ba Honda to kai kumale iche ni mo haji re ko iche gandhari amukta sabiro ko jatol han gandhari re mumbi do pesapi kedra bebe kakana gandhari sara dinang pesapi kedra ba itu kan to pro kakak ini nih, qua lên tuổi qua màn tuổi. Lại phá tan ông vậy.
ꯑꯩꯈꯣꯏ ꯂꯧꯁꯨ ꯑꯣꯀꯦ ꯁꯤꯜꯕꯥ ꯀꯗꯥꯏꯗꯅꯣ ꯏꯅꯥꯎ ꯏꯁꯩ ꯆꯠꯄꯗꯣ ꯏꯆꯦ ꯈꯨꯃꯟ ꯉꯁꯤꯅꯦ ꯁꯤꯜꯕꯥ ꯁꯔꯥꯗꯣ ꯑꯗꯨ ꯂꯥꯡꯈꯠꯂꯒ ꯑꯋꯥꯡ ꯂꯩꯀꯥꯏ ꯀꯣꯟꯊꯣꯜ ꯂꯩꯀꯥꯏ ꯀꯣꯟꯊꯣꯜ ꯂꯩꯀꯥꯏ ꯑꯣꯖꯥ ꯊꯝꯃꯥꯡꯉꯣꯏ ꯀꯨꯝꯊꯔꯒ ꯑꯋꯥꯡ ꯂꯩꯀꯥꯏ ꯍꯥꯏ ꯃꯥꯜꯂꯦ ꯃꯗꯨꯗ ꯃꯃꯥꯡꯉꯩꯒꯤꯅꯦ ꯀꯨꯊꯤ ꯏꯔꯝꯕ ꯃꯥꯃꯅꯤ ꯂꯩꯖꯤꯠ ꯍꯥꯏꯗꯣ ꯃꯥꯏ ꯃꯆꯥꯅꯤꯄꯥ ꯑꯗꯨꯒꯤ ꯉꯁꯤ ꯁꯣꯔꯥꯠꯊꯅꯦꯕ ꯑꯗꯩ ꯇꯥꯡ ꯃꯔꯤ ꯁꯨꯝꯀ ꯁꯤꯕꯥꯗ ꯁꯣꯔꯥꯠ ꯑꯃ ꯂꯩ ꯀꯣꯟꯊꯣꯜ ꯂꯩꯀꯥꯏꯗ ꯑꯃꯨꯛ ꯇꯥꯕ꯭ꯔꯥ ꯏꯆꯦ ꯈꯨꯃꯟ ꯁꯤꯕꯥ ꯀꯥꯏꯗꯅꯣ ꯏꯅꯥꯎ ꯏꯁꯩ ꯆꯠꯄꯗꯣ ꯀꯅꯥꯒꯤ ꯃꯅꯥꯛꯇꯅꯣ ꯍꯥꯏ ꯑꯣꯖꯥ ꯊꯝꯃꯥꯡꯉꯣꯏꯗꯩ ꯈꯔ ꯂꯥꯟꯊꯔꯒꯅꯤꯀꯣ ꯎꯏꯕꯖꯥꯔꯣꯏ ꯍꯥꯏ ꯏꯆꯦ ꯈꯨꯃꯟ ꯎꯏꯕꯖꯥꯔꯣꯏ ꯕꯦꯕꯤ ꯏꯆꯦ ꯈꯨꯃꯟ ꯑꯩ ꯏꯆꯟꯅꯨꯄꯤ ꯕꯤꯕꯤꯅ ꯍꯥꯏꯕꯀꯣ ꯍꯣꯁꯄꯤꯇꯥꯜꯗꯒꯤꯅꯦ ꯃꯣꯝꯕꯤ ꯃꯅꯤꯄꯨꯔ ꯐꯤꯂꯝ ꯀꯨꯝꯕꯤ ꯑꯩꯈꯣꯏꯒꯤ ꯀꯩ ꯍꯥꯏꯇꯥꯔꯦ ꯐꯤꯂꯝ ꯑꯦꯛꯇꯔ ꯑꯩꯈꯣꯏꯒꯤ ꯏꯆꯦ ꯃꯣꯝꯕꯤꯗꯣ ꯃꯥꯅ ꯃꯍꯥꯚꯥꯔꯠꯇ ꯒꯟꯙꯥꯔꯤ ꯁꯥꯕꯗꯣ ꯑꯗꯨ ꯑꯃꯨꯛꯇꯪ ꯁꯥꯔꯛꯎ ꯍꯥꯏꯌꯦ ꯑꯗꯣ ꯆꯥꯛ ꯆꯥꯁꯜꯂꯨꯔꯕꯅꯤꯅ ꯀꯃꯥꯏꯅ ꯁꯥꯒꯗꯧ ꯈꯪꯗꯦ ꯂꯨꯞꯆꯃꯪ ꯄꯤꯅꯤ ꯀꯩ ꯍꯥꯏꯕ ꯂꯨꯄꯥ ꯆꯥꯝꯃ ꯄꯤꯅꯤ ꯑꯣꯖꯥ ꯇꯣꯜꯍꯟ ꯑꯗꯨ ꯐꯔꯦ ꯐꯔꯦ ꯅꯪ ꯆꯥꯝꯗꯣ ꯌꯥꯔꯒꯦ ꯇꯣꯜꯍꯟꯗꯣ ꯀꯧꯔꯅꯨ ꯑꯗꯨꯗꯤ ꯁꯛꯀꯦ ꯇꯣꯜꯍꯟ ꯄꯜꯂꯛꯑꯅꯨ ꯑꯗꯨꯏꯗꯤ ꯑꯩ ꯒꯟꯙꯥꯔꯤ ꯁꯥꯔꯛꯀꯦ ꯍꯥꯏꯗꯤ ꯏꯆꯦ ꯈꯨꯃꯟ ꯍꯥꯏꯕ ꯕꯣꯟ ꯕꯤꯍꯥꯔꯤ ꯑꯣꯏꯒꯤ ꯃꯅꯥꯛꯇꯔꯣ ꯕꯣꯝ ꯕꯤꯍꯥꯔꯤ ꯑꯗꯨꯗꯤ ꯈꯪꯗ꯭ꯔꯦ ꯑꯗꯨꯗꯤ ꯍꯥꯏꯕ ꯉꯝꯗ꯭ꯔꯦ ꯁꯤꯜꯄꯥ ꯁꯔꯥꯒꯤ ꯁꯤꯜꯄꯥ ꯑꯣꯖꯥ ꯊꯝꯃꯥꯡꯉꯧ ꯏꯁꯩ ꯁꯛꯄꯗꯣ ꯃꯣꯏ ꯂꯥꯟꯊꯔꯒꯅꯤ ꯑꯩꯗꯤ ꯑꯗꯨꯝ ꯄꯟꯗꯣꯔꯤ ꯑꯗꯨꯗꯤ ꯑꯩ ꯒꯟꯙꯥꯔꯤ ꯁꯥꯕꯤꯗꯣ ꯁꯥꯔꯔꯣꯏ ꯏꯆꯦ ꯈꯨꯃꯟ ꯇꯥꯕ꯭ꯔꯣ ꯕꯦꯕꯤꯅ ꯍꯥꯏꯕꯅꯦ ꯑꯩꯈꯣꯏꯒꯤ ꯀꯩꯅꯣꯗꯣ ꯒꯟꯙꯥꯔꯤꯗꯣ ꯁꯥꯔꯗꯤ ꯄꯨꯛ ꯃꯌꯦꯡ ꯇꯥꯒꯅꯤ ꯏꯅꯥꯎ ꯏꯆꯦ ꯈꯨꯃꯟ ꯑꯃꯨꯛ ꯏꯆꯦ ꯈꯨꯃꯟ ꯑꯃꯨꯛ ꯍꯥꯏꯁꯜꯂꯦꯀꯣ ꯑꯩ ꯏꯀꯥꯏꯖꯔꯦꯕ ꯁꯩꯇꯕꯣ ꯃꯣꯝꯕꯤꯁꯤꯗꯤ ꯃꯈꯣꯟ ꯈꯔ ꯃꯦꯡꯕꯅꯦꯕꯀꯣꯅꯦ ꯃꯍꯥꯚꯥꯔꯠꯀꯤ ꯉꯁꯥꯏꯒꯤ ꯑꯩꯅ ꯁꯥꯎꯕꯗꯣ ꯉꯥꯏꯌꯨꯀꯣ ꯑꯣꯖꯥ ꯇꯣꯜꯍꯟ ꯍꯥꯏ ꯏꯆꯦ ꯈꯨꯃꯟ ꯈꯪꯕꯅꯦ ꯀꯩꯅꯣ ꯒꯟꯙꯥꯔꯤ ꯁꯥꯔꯤꯕꯅꯦ ꯃꯆꯥꯅꯤꯄꯥ ꯗꯨꯔꯌꯣꯙꯣꯟꯅ ꯁꯅꯥ ꯂꯩꯍꯥꯎ ꯀꯠꯄ ꯃꯇꯝꯗ ꯏꯃꯥꯒꯤ ꯏꯕꯨꯡꯉꯣ ꯖꯨꯙꯙꯝ ꯅꯗꯣꯝꯆꯥꯗꯤ ꯌꯨꯒꯦꯁꯣꯔ ꯃꯍꯥꯗꯦꯕꯒꯤ ꯃꯃꯥꯡꯗ ꯂꯣꯡꯇꯥ ꯇꯥꯔꯦꯗꯣ ꯏꯃꯥꯒꯤ ꯏꯕꯨꯡꯉꯣ ꯀꯨꯔꯨꯄꯇꯤ ꯁꯤꯕ ꯃꯍꯥꯗꯦꯕ ꯌꯨꯒꯦꯁꯣꯔꯅꯅꯦ ꯁꯅꯥꯒꯤ ꯂꯩꯍꯥꯎ 1,000,000 ꯕꯦꯕꯤꯅ ꯅꯣꯛꯈꯔꯦ ꯑꯗꯨꯏꯗꯤ ꯅꯗꯣꯝꯆꯥ ꯀꯨꯟꯇꯤꯗꯣ ꯂꯣꯏꯔꯦꯗꯅ ꯏꯃꯥꯒꯤ ꯏꯕꯨꯡꯉꯣ ꯖꯨꯙꯙꯣꯟ ꯑꯗꯨꯗꯤ ꯀꯥꯏꯀꯨ ꯁꯥꯎ ꯃꯔꯣꯟ ꯁꯨꯕꯣꯏ ꯁꯨꯗꯣꯏꯅꯦ ꯉꯥꯡꯂꯛꯎ ꯑꯗꯨꯗꯤ ꯉꯝꯗꯦ ꯀꯥꯏꯀꯨ ꯕꯦꯕꯤ ꯌꯥꯔꯕꯣ ꯏꯆꯦꯅ ꯃꯥꯟꯗꯤ ꯃꯥꯜꯂꯦ ꯈꯣꯟꯗꯣ ꯏꯁꯤ ꯁꯤꯔꯦ ꯆꯥꯁꯜꯂꯃꯤꯅ ꯌꯥꯗ꯭ꯔꯦ ꯍꯣꯏ ꯃꯥ ꯑꯩꯗꯤ ꯁꯤꯗꯣꯔꯦꯗ ꯅꯣꯛꯄꯗ ꯑꯗꯨꯒꯩꯗꯤ ꯏꯆꯦ ꯈꯨꯃꯟ ꯀꯣ ꯂꯩꯗꯣ ꯀꯠꯄ ꯉꯝꯍꯧꯗ꯭ꯔꯦꯗꯣ ꯒꯟꯙꯥꯔꯤ ꯁꯥꯎꯔꯦ ꯃꯆꯥ ꯆꯥꯝꯃꯁꯦ ꯁꯥꯄꯟꯗꯗꯤ ꯒꯟꯙꯥꯔꯤ ꯁꯥꯎ ꯂꯥꯛꯑꯦ ꯑꯩꯅ ꯏꯆꯥ ꯆꯥꯝꯃ ꯄꯣꯛꯄꯗ ꯀꯔꯤꯁꯨ ꯀꯥꯟꯅꯗꯕ ꯉꯁꯤꯗꯤ ꯈꯪꯒꯅꯤ ꯅꯆꯤꯜꯅꯥꯎ ꯆꯥꯝꯃꯗꯩ ꯇꯥꯕ ꯄꯟꯅꯣ 5ꯒꯤ ꯃꯈꯨꯠꯇ ꯇꯨꯝꯃꯣ ꯌꯥꯗ꯭ꯔꯦ ꯆꯥꯛ ꯆꯥꯁꯜꯂꯨꯔꯃꯤꯅꯅꯦ ꯍꯣꯏ ꯃꯥ ꯑꯩꯗꯤ ꯁꯤꯗꯣꯔꯦꯗ ꯅꯣꯛꯄꯗ ꯃꯥꯟꯗꯤ ꯃꯥꯜꯂꯦ ꯈꯣꯟꯗꯣ ꯏꯁꯤ ꯁꯤ ꯆꯥꯛ ꯆꯥꯁꯜꯂꯃꯤꯅ ꯌꯥꯗ꯭ꯔꯦ ꯏꯆꯦ ꯈꯨꯃꯟ ꯆꯥꯛ ꯆꯥꯁꯜꯂꯃꯤꯅ ꯌꯥꯗ꯭ꯔꯦ ꯏꯆꯦ ꯈꯨꯃꯟ
ꯒꯟꯙꯥꯔꯤꯅ ꯀꯨꯟꯇꯤꯗ ꯍꯥꯏꯃꯤ ꯏꯅꯥꯎ ꯏꯕꯦꯝꯃ ꯅꯪꯒꯤ ꯋꯥꯠꯇ ꯄꯥꯗꯕꯅꯤꯅ ꯍꯌꯦꯡꯗꯨ ꯁꯅꯥ ꯌꯥꯝ ꯀꯠꯀꯗꯧꯔꯦꯗꯣ ꯏꯆꯦꯝꯗꯤ ꯂꯩꯇꯕꯅꯤꯅ ꯑꯗꯨꯅꯤ ꯆꯔꯥ ꯍꯦꯜꯂꯨ ꯅꯨꯡꯗꯥꯡꯗ ꯏꯆꯦ ꯈꯨꯃꯟꯅ ꯏꯆꯦ ꯈꯨꯃꯟ ꯅꯨꯡꯗꯥꯡ ꯆꯔꯥ ꯍꯣꯜꯂꯗꯤ ꯅꯅꯥꯎꯗ ꯏꯁꯩ ꯀꯃꯥꯏꯅ ꯁꯛꯀꯅꯤ ꯑꯣꯖꯥ ꯇꯣꯜꯍꯟ ꯂꯥꯎꯔꯣ ꯅꯪꯒꯤ ꯂꯨꯄꯥ ꯆꯥꯝꯃꯗꯣ ꯁꯦ ꯌꯥꯔꯦꯗ ꯄꯤꯗꯣꯏꯁꯤ ꯄꯦꯜꯂꯦ ꯄꯦꯜꯂꯦ ꯏꯆꯟꯅ ꯄꯤꯕꯒ ꯆꯞ ꯂꯧꯕꯒ ꯆꯞ ꯃꯥꯟꯅꯔꯦ ꯏꯆꯦ ꯈꯨꯃꯟ ꯅꯨꯡꯗꯥꯡꯗꯣ ꯆꯔꯥ ꯍꯦꯜꯂꯗꯤ ꯅꯣꯡꯉꯥꯜꯂ ꯏꯁꯩ ꯀꯃꯥꯏꯅ ꯁꯛꯀꯅꯤꯗꯣ ꯈ꯭ꯋꯥꯡ ꯅꯥꯔꯦꯗ ꯃꯌꯥꯝ ꯀꯣꯃꯦꯟ ꯁꯞꯄꯣꯔꯠ ꯇꯧꯕꯤꯌꯨ ꯏꯆꯤꯟꯅꯥꯎ ꯃꯌꯥꯝ ꯆꯥꯁꯜꯂꯃꯤꯅ ꯎꯏꯅꯤꯡꯉꯦ ꯃꯤꯠꯁꯦ ꯏꯆꯦ ꯈꯨꯃꯟꯅ ꯀꯔꯤ ꯍꯥꯏꯒꯦ ꯏꯅꯥꯎ ꯏꯕꯨꯡꯉꯣ ꯑꯩ ꯏꯆꯦ ꯈꯨꯃꯟꯒꯤ ꯄꯥꯎꯈꯨꯝꯁꯤ ꯇꯥꯔꯤ ꯏꯀꯥꯏꯔꯦꯀꯣ ꯑꯗꯨꯗꯤ ꯑꯩꯗꯤ ꯁꯨꯇꯤ ꯂꯧꯔꯒꯦꯀꯣ ꯑꯣꯖꯥ ꯇꯣꯜꯍꯟ ꯑꯣꯀꯦ ꯑꯣꯀꯦ ꯒꯨꯗ ꯅꯥꯏꯠ ꯉꯥꯛ ꯄꯣꯊꯥꯔꯣ ꯏꯆꯦ ꯈꯨꯃꯟ ꯀꯩ ꯏꯟꯖꯥꯡ ꯆꯥꯒꯦ ꯏꯕꯨꯡ ꯏꯕꯦꯝꯃ ꯕꯦꯕꯤ ꯅꯨꯡꯉꯥꯏꯅ ꯇꯨꯂꯦꯟ ꯇꯨꯡꯈꯨꯜ ꯇꯥꯟꯕꯤꯔꯣ ꯃꯪꯂꯥꯟ ꯅꯨꯡꯉꯥꯏꯕꯤꯔꯣ ꯏꯕꯨꯡ ꯏꯕꯦꯝꯃ ꯏꯅꯥꯎꯅ ꯅꯣꯛꯄꯁꯦ ꯅꯨꯡꯁꯤꯍꯦ ꯊꯦꯡꯀ꯭ꯌꯨ ꯊꯥꯒꯠꯆꯔꯤ ꯏꯆꯦ ꯈꯨꯃꯟꯕꯨ ꯀꯔꯤ ꯃꯊꯦꯜ ꯍꯣꯠꯅꯔꯒꯦ ꯑꯣꯖꯥ ꯉꯥ ꯑꯣꯏꯅ ꯆꯥꯏ ꯉꯁꯤꯁꯦ ꯉꯥꯁꯤꯡ ꯂꯩꯔꯦ ꯉꯥꯁꯤꯡ ꯍꯥꯏꯗꯤ ꯔꯧ ꯏꯆꯦ ꯈꯨꯃꯟ ꯀꯩ ꯏꯟꯖꯥꯡ ꯆꯥꯏ ꯏꯆꯦ ꯈꯨꯃꯟ ꯑꯣꯖꯥ ꯇꯣꯜꯍꯟꯁꯦ ꯈꯣꯡ ꯍꯥꯝꯅꯤꯡꯕ ꯃꯥꯜꯂꯤꯅꯦ ꯍꯥꯝꯅꯤꯡꯗꯦꯗ ꯁꯅꯥ ꯐꯝꯕꯗ ꯋꯥꯁꯜꯂꯛꯄ ꯅꯪꯒꯤ ꯉꯥꯁꯤꯗꯤ ꯑꯣꯖꯥ ꯍꯌꯦꯡꯗꯤ ꯍꯥꯏꯖꯔꯔꯣꯏ ꯍꯌꯦꯡꯗꯒꯤ ꯍꯥꯏꯖꯔꯔꯣꯏ ꯑꯣꯖꯥ ꯀꯩꯗꯧꯅꯤ ꯅꯅꯥꯎꯅ ꯍꯥꯏꯖꯈꯤꯗꯨꯅꯤꯗꯣ ꯉꯥꯁꯤꯡ ꯀꯤꯂꯣ ꯑꯃ ꯂꯩꯔꯒ ꯍꯞꯇꯥ ꯑꯃ ꯆꯥꯏ ꯅꯣꯡꯃꯒꯤ ꯈꯤꯇꯪ ꯈꯤꯇꯪ ꯇꯧꯔꯒ ꯉꯥ ꯆꯥꯗꯗꯤ ꯏꯁꯩ ꯁꯛꯄꯗꯣ ꯄꯥꯡꯒꯟ ꯌꯥꯎꯗ꯭ꯔꯗꯤ ꯀꯃꯥꯏꯅ ꯁꯛꯀꯅꯤꯗꯣ ꯋꯥꯎ ꯏꯇꯩꯃꯅ ꯀꯣꯃꯦꯟ ꯃꯌꯥꯝ ꯀꯣꯃꯦ ꯊꯦꯡꯀ꯭ꯌꯨ ꯃꯥꯅ ꯁꯤꯅ ꯐꯨꯠꯄ ꯑꯣꯏꯅ ꯆꯥꯔꯦ ꯃꯅꯥꯁꯤꯅ ꯐꯨꯠꯄ ꯑꯣꯏꯅ ꯆꯥꯔꯦ ꯏꯅꯥꯎ ꯍꯥꯏ ꯃꯅꯥꯁꯤꯅ ꯀꯩꯀꯩ ꯃꯅꯥꯁꯤꯅ ꯂꯣꯏꯇꯦꯃ ꯏꯆꯦ ꯁꯧꯒ꯭ꯔꯤꯔ ꯑꯅꯥꯝꯕꯔꯥ ꯈ꯭ꯋꯥꯏꯗꯩ ꯍꯥꯎꯕꯗꯣ ꯂꯪꯒꯥꯁꯤꯒ ꯚꯦꯟꯗꯤꯒ ꯑꯅꯥꯝꯕꯒ ꯊꯣꯡꯕ ꯍꯥꯎꯕꯅꯤ ꯑꯅꯥꯝꯕ ꯚꯦꯟꯗꯤ ꯄꯨꯟꯅ ꯊꯣꯡꯕꯅꯦ ꯃꯆꯥ ꯈꯨꯃꯟꯁꯦ ꯑꯃꯨꯛꯇꯗꯤ ꯃꯁꯛ ꯇꯥꯛꯄꯤꯌꯨꯕ ꯍꯥꯏꯌꯦ ꯏꯆꯟ ꯕꯤꯄꯤꯅ ꯋꯥꯎ ꯏꯅꯥꯎꯒꯤ ꯏꯁꯩ ꯂꯩꯇ꯭ꯔꯣ ꯍꯌꯦꯡ ꯍꯌꯦꯡ ꯂꯩꯇꯦ ꯏꯆꯦ ꯈꯨꯃꯟ ꯍꯌꯦꯡ ꯂꯩꯇꯦ ꯉꯥꯇꯣꯏꯗꯤ ꯆꯥꯗ꯭ꯔꯣ ꯑꯣꯖꯥ ꯉꯥꯇꯣꯏꯁꯦ ꯊꯣꯏꯗꯣꯛꯅ ꯆꯥꯗꯦ ꯑꯩꯈꯣꯏꯗꯤ ꯉꯥꯇꯣꯏꯁꯦ ꯍꯩꯅꯗꯦ ꯑꯗꯨꯅ ꯑꯩꯈꯣꯏꯗꯤ ꯉꯥꯇꯣꯏꯁꯦ ꯊꯣꯏꯗꯣꯛꯅ ꯆꯥꯟꯅꯗꯦ ꯑꯩꯈꯣꯏꯗꯤ ꯉꯥ ꯃꯇꯨꯝ ꯄꯤꯁꯇꯣ ꯆꯥꯕ ꯀꯣ ꯉꯥꯇꯣꯏꯁꯦ ꯊꯣꯏꯗꯣꯛꯅ ꯍꯩꯅꯗꯕ ꯍꯥꯏꯇꯥꯔꯦ ꯏꯆꯦ ꯈꯨꯃꯟ ꯑꯁꯦꯡꯕꯅꯤꯀꯣ ꯃꯊꯪ ꯂꯛꯈꯤꯄꯨꯔꯗ ꯁꯣꯔꯥꯠꯀ ꯂꯥꯛꯑꯗꯤ ꯀꯧꯔꯧꯀꯣ ꯎꯄꯥꯏ ꯂꯩꯇꯦ ꯃꯅꯥ ꯑꯃꯕꯨ ꯐꯪꯂꯗꯤ ꯁꯨꯝ ꯐꯨꯠꯂꯒ ꯆꯥꯔꯦ ꯍꯥꯏꯌꯦ ꯑꯁ ꯂꯣꯏꯔꯦ ꯏꯆꯦ ꯈꯨꯃꯟ ꯅꯪꯒꯤꯗꯨꯗꯤ ꯑꯩꯉꯣꯟꯗ ꯅꯣꯛꯅꯕ ꯃꯥꯜꯂꯦꯀꯣ ꯅꯪꯒꯤꯁꯦ ꯅꯣꯛꯅꯕ ꯃꯥꯜꯂꯦ ꯑꯩꯉꯣꯟꯗ
ꯏꯆꯦ ꯈꯨꯃꯟꯒꯤꯁꯤ ꯅꯣꯡ ꯃꯥꯜꯂꯦꯀꯣ ꯎꯄꯥꯏ ꯂꯩꯇꯦ ꯃꯅꯥ ꯑꯃꯨꯛ ꯐꯪꯉꯗꯤ ꯁꯨꯝ ꯐꯨꯠꯂꯒ ꯆꯥꯔꯦ ꯀꯧꯖꯒꯦ ꯑꯣꯀꯦ ꯊꯦꯡꯀ꯭ꯌꯨ ꯑꯗꯨꯆꯟꯗꯅ ꯆꯗꯣꯟ ꯇꯋꯥ ꯊꯤꯜꯂꯒ ꯅꯨꯡꯗꯤ ꯅꯨꯡꯉꯥꯏꯇꯦ ꯏꯆꯦ ꯃꯣꯇꯤꯗꯣ ꯅꯠꯇ꯭ꯔꯥ ꯌꯥꯝ ꯐꯕꯅꯤ ꯏꯇꯩꯃ ꯃꯣꯇꯤꯗꯣ ꯅꯨꯡꯉꯥꯏꯇꯦ ꯇꯁꯥꯗꯗꯤ ꯆꯥꯏꯗ ꯑꯣꯖꯥ ꯆꯥꯅꯕꯕꯨꯗꯤ ꯑꯗꯨꯝ ꯆꯥꯅꯩ ꯑꯗꯨ ꯆꯥꯟꯅꯗꯕ ꯍꯥꯏꯇꯥꯔꯦꯀꯣ ꯀꯩꯒꯨꯝꯕ ꯑꯩ ꯑꯉꯥꯡ ꯑꯩꯈꯣꯏꯒꯤ ꯌꯥꯎꯅꯩ ꯇꯣꯏꯅꯗꯤ ꯌꯥꯎꯗꯦ ꯑꯣꯖꯥ ꯕꯦꯕꯤꯅ ꯑꯩꯗꯤ ꯅꯣꯛꯄꯗ ꯁꯤꯗꯣꯔꯦꯗ ꯑꯩꯗꯤ ꯅꯣꯛꯀꯅꯨ ꯅꯣꯛꯀꯅꯨ ꯏꯕꯦꯝꯃꯧ ꯅꯣꯛꯀꯅꯨ ꯄꯦꯟ ꯄꯦꯟ ꯅꯣꯛꯎ ꯍꯥ 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 ꯍꯥꯏ ꯑꯩꯈꯣꯏ ꯏꯆꯦ ꯈꯨꯃꯟꯗꯤ ꯏꯁꯩꯒ ꯁꯛꯄ ꯉꯪꯕ ꯍꯩꯕ꯭ꯔꯣ ꯑꯩꯈꯣꯏ ꯏꯆꯦ ꯈꯨꯃꯟꯗꯤ ꯏꯁꯩ ꯉꯪꯕꯒ ꯍꯩ ꯂꯥꯛꯄ꯭ꯔꯣ ꯑꯩ ꯅꯣꯡꯅꯕꯤꯅꯨ ꯏꯅꯥꯎ ꯏꯕꯨꯡꯉꯣ ꯏꯆꯦ ꯈꯨꯃꯟ ꯅꯪ ꯅꯨꯡꯁꯤꯅ ꯋꯥꯁꯦ ꯑꯩꯉꯣꯟꯗ ꯅꯥꯜꯂꯦꯀꯣ ꯑꯆꯨꯝꯕ ꯏꯅꯥꯎꯗꯤ ꯉꯥꯆꯥ ꯑꯝꯇ ꯂꯩ ꯑꯩꯈꯣꯏꯗꯤ ꯎꯄꯥꯏ ꯂꯩꯖꯗꯅ ꯆꯥꯖꯕꯅꯤ ꯅꯣꯡꯅꯕꯤꯅꯨ ꯏꯅꯥꯎ ꯏꯕꯨꯡꯉꯣ ꯍꯔꯦ ꯀ꯭ꯔꯤꯁꯅ ꯀꯌꯥ ꯅꯨꯡꯁꯤꯕ ꯋꯥꯍꯩꯅ ꯊꯥꯔꯛꯈ꯭ꯔꯅꯣꯅꯕ ꯃꯁꯤꯕꯣ ꯑꯣꯀꯦ ꯃꯊꯪ ꯎꯅꯕꯗꯗꯤ ꯅꯅꯥꯎꯅ ꯉꯥ ꯂꯩꯔ ꯂꯥꯛ ꯇꯥꯔꯦꯗꯅ ꯏꯆꯦ ꯈꯨꯃꯟꯗ ꯏꯆꯦ ꯈꯨꯃꯟꯒꯤ ꯏꯕꯥꯏꯗꯨꯁꯨ ꯑꯩ ꯆꯦꯅꯦꯜꯗꯣ ꯁꯞꯄꯣꯔꯠ ꯇꯧꯍꯜꯂꯨꯀꯣ ꯑꯗꯩ ꯏꯕꯥꯏꯁꯨ ꯁꯞ ꯇꯧꯍꯜꯂꯨ ꯑꯗꯩ ꯏꯆꯥꯁꯤꯡ ꯂꯩꯔꯗꯤ ꯏꯆꯥꯁꯤꯡꯁꯨ ꯂꯣꯏꯅ ꯑꯩ ꯆꯦꯅꯦꯜꯁꯦ ꯏꯆꯦ ꯈꯨꯃꯟꯅ ꯂꯣꯏꯅ ꯁꯞꯄꯣꯔꯠ ꯇꯧꯍꯜꯂꯨꯀꯣ ꯏꯆꯦ ꯈꯨꯃꯟ ꯇꯥꯕ꯭ꯔ ꯏꯆꯦ ꯈꯨꯃꯟ ꯏꯆꯦ ꯈꯨꯃꯟꯁꯦ ꯖꯦꯛ ꯃꯥꯜꯂꯤ ꯑꯩꯈꯣꯏꯒ ꯖꯦꯛ ꯃꯥꯟꯅꯩꯅꯦ ꯑꯩꯈꯣꯏꯒ ꯖꯦꯛ ꯃꯥꯟꯅꯩ ꯈꯨꯃꯟꯁꯦ ꯑꯩꯈꯣꯏꯁꯨ ꯈꯨꯃꯟꯅꯤ ꯏꯆꯤꯟ ꯏꯅꯥꯎ ꯃꯌꯥꯝ ꯁꯞꯄꯣꯔꯠ ꯇꯧꯕꯤꯌꯣ ꯏꯆꯤꯟ ꯏꯅꯥꯎ ꯃꯌꯥꯝ ꯀꯣꯃꯦꯟ 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 ꯏꯅꯥꯎꯅ ꯅꯆꯦꯕꯨ ꯅꯨꯡꯁꯤꯃꯟꯗꯅ ꯂꯐꯣꯏꯗ ꯍꯥꯞꯂꯒ ꯌꯣꯟꯅꯤꯡꯕ ꯑꯃ ꯌꯥꯎꯅ ꯅꯨꯡꯁꯤꯔꯣꯏ ꯅꯣꯏ ꯅꯠꯇꯦꯗ ꯂꯐꯣꯏꯗꯒ ꯍꯥꯞꯅ ꯌꯣꯟꯅꯤꯡꯗꯦꯗ ꯑꯥꯄꯦꯜ ꯃꯆꯨꯝ ꯃꯆꯨꯝ ꯈꯥꯏꯔ ꯂꯥꯅꯤꯡꯕ ꯏꯆꯦꯗ ꯏꯃꯥ ꯁꯤꯔꯦ ꯑꯩꯒꯤ ꯅꯦꯠꯁꯦ ꯑꯅꯥ ꯄꯥꯏꯕ ꯍꯧꯔꯛꯑꯦ ꯑꯩꯅ ꯐꯤ ꯑꯃ ꯄꯥꯏꯁꯟꯂ ꯌꯦꯡꯒꯦ ꯀꯨꯀꯔ ꯆꯥꯔꯕ ꯈꯪꯗꯦ ꯁꯤꯁꯦ ꯌꯥꯎꯗꯦ ꯈꯪꯗꯦ ꯄꯨꯡ 10 ꯇꯥꯔꯦ ꯏꯆꯦꯗꯤ ꯑꯪꯀꯜꯒꯗꯣ ꯀꯩ ꯆꯥꯅꯤ ꯆꯦ ꯍꯥꯏꯔꯛꯎꯅꯦ
ꯂꯥꯛꯄꯗ ꯀꯩ ꯆꯥꯅꯤ ꯍꯥꯏ ꯕꯦꯕꯤ ꯑꯣꯖꯥ ꯆꯠꯈ꯭ꯔꯦ ꯆꯠꯇꯦ ꯆꯠꯇꯦ ꯏꯆꯦ ꯆꯠꯇꯦ ꯅꯦꯠ ꯌꯥꯗꯅ ꯇꯧꯔꯤꯃꯤ ꯀꯔꯤ ꯆꯥꯅꯤꯡꯗ꯭ꯔꯦ ꯍꯨ ꯆꯥꯔꯒꯦ ꯀꯔꯤ ꯋꯥꯅꯣꯅꯦ ꯏꯆꯦꯅ ꯍꯥꯏꯁꯤꯕꯣ ꯑꯁ ꯏꯆꯦ ꯍꯥꯏꯗꯦ ꯑꯗꯨ ꯋꯥꯍꯩꯗꯣ ꯀꯩ ꯋꯥꯍꯩꯅꯣ ꯑꯗꯨꯃꯥꯏꯅ ꯍꯥꯏꯕ ꯍꯧꯅꯗꯦ ꯑꯉꯥꯡ ꯃꯆꯥ ꯑꯉꯥꯡ ꯃꯆꯥꯅ ꯍꯥꯏꯒꯗꯕ ꯑꯗꯨꯃꯥꯏꯅ ꯍꯥꯏꯕ ꯍꯧꯅꯗꯦꯀꯣ ꯏꯆꯦ ꯆꯠꯈ꯭ꯔꯕꯣ ꯏꯆꯦ ꯂꯩꯔꯤꯕꯣ ꯏꯆꯦ ꯂꯩꯔꯤꯕꯣ ꯏꯆꯦ ꯂꯩꯔꯤꯕꯣ ꯅꯦꯠ ꯌꯥꯗꯅ ꯇꯧꯕꯅꯤꯀꯣ ꯏꯆꯦ ꯂꯩꯔꯤꯕꯣ ꯃꯌꯥꯝ ꯂꯣꯏ ꯆꯠꯈ꯭ꯔ ꯃꯥꯜꯂꯦ ꯏꯆꯤꯟ ꯏꯅꯥꯎ ꯃꯌꯥꯝ ꯀꯣꯃꯦꯟ ꯊꯝꯕꯤꯌꯨ ꯀꯣꯃꯦꯟ ꯁꯞꯄꯣꯔꯠ ꯇꯧꯕꯤꯌꯨ ꯏꯆꯤꯟ ꯏꯅꯥꯎ ꯃꯌꯥꯝ ꯏꯆꯦ ꯈꯨꯃꯟ ꯆꯠꯈ꯭ꯔꯕꯣ ꯇꯥꯔꯤꯕ꯭ꯔꯣ ꯏꯆꯦ ꯈꯨꯃꯟ ꯂꯩꯔꯤꯕꯣ ꯂꯩ ꯂꯩꯖꯩꯌꯦ ꯀꯔꯤꯒꯤꯅꯣ ꯏꯆꯦꯅ ꯑꯗꯨꯃꯥꯏꯅ ꯍꯥꯏꯔꯤꯗꯣ ꯀꯔꯤꯝꯇ ꯆꯥꯅꯤꯡꯗ꯭ꯔꯦ ꯍꯨ ꯆꯥꯔꯒꯦ ꯀꯔꯤꯒꯤ ꯑꯗꯨꯃꯥꯏꯅ ꯍꯥꯏꯅꯣ ꯑꯗꯨ ꯍꯥꯏꯕ ꯍꯧꯅꯗꯦꯅꯦ ꯏꯆꯦ ꯑꯗꯨ ꯍꯥꯏꯕ ꯍꯧꯅꯗꯦꯀꯣ ꯇꯥꯕ꯭ꯔꯣ ꯑꯣ ꯏꯆꯤꯟ ꯏꯅꯥꯎ ꯃꯌꯥꯝ ꯁꯞꯄꯣꯔꯠ ꯇꯧꯕꯤꯌꯨ ꯍꯥꯟꯅꯒꯤ ꯃꯤ ꯂꯥꯛꯇ꯭ꯔꯕꯣ ꯏꯅꯥꯎ ꯍꯥꯏ ꯍꯥꯟꯅꯒꯤ ꯃꯤ ꯂꯥꯛꯇ꯭ꯔꯕ ꯍꯥꯏꯗꯤ ꯑꯍꯥꯟꯕ ꯂꯥꯛꯑꯝꯕ ꯀꯥꯡꯕꯨꯗꯨꯔꯣ ꯂꯥꯡꯉꯗꯤ ꯃꯣꯏ ꯊꯣꯛꯈꯕ ꯈꯪ ꯅꯦꯠ ꯌꯥꯔꯨꯗ꯭ꯔꯦꯕꯀꯣ ꯑꯩ ꯂꯩ ꯃꯐꯝꯁꯤ ꯅꯦꯠ ꯈꯤꯇꯪ ꯅꯨꯡꯉꯥꯏꯇꯕ ꯑꯗꯨꯅꯅꯦ ꯀꯨꯝꯁꯤ ꯗꯨꯔꯒꯥ ꯄꯨꯖꯥ ꯀꯣꯏꯔꯛꯀꯅꯤ ꯂꯛꯈꯤꯄꯨꯔꯗ ꯏꯆꯦ ꯏꯆꯦ ꯇꯥꯕ꯭ꯔꯥ ꯂꯛꯈꯤꯄꯨꯔꯗ ꯗꯨꯔꯒꯥ ꯄꯨꯖꯥ ꯀꯣꯏꯔꯛꯀꯅꯤ ꯀꯨꯝꯁꯤ ꯏꯆꯤꯟ ꯏꯅꯥꯎ ꯃꯌꯥꯝ ꯀꯥꯏ ꯀꯥꯏ ꯆꯠꯅꯈ꯭ꯔꯒꯦ ꯃꯌꯥꯝ ꯁꯞꯄꯣꯔꯠ ꯇꯧꯕꯤꯌꯨ ꯍꯨꯗꯣ ꯆꯥꯔꯗꯤ ꯏꯅꯥꯎꯁꯨ ꯏꯁꯩ ꯁꯛꯄ ꯐꯪꯂꯅꯤꯅ ꯏꯆꯦ ꯑꯗꯨꯃꯥꯏꯅ ꯍꯥꯏꯅꯨꯀꯣ ꯏꯆꯦꯒꯤꯅꯦ ꯍꯥꯏꯇꯥꯔꯗꯤ ꯑꯩ ꯂꯥꯛꯑꯔꯣꯏ ꯄꯥꯎ ꯇꯥꯔꯅꯤꯅ ꯑꯗꯨꯗꯤ ꯑꯩ ꯂꯥꯛꯑꯔꯣꯏꯕ ꯍꯣꯏ ꯍꯥꯏ ꯏꯆꯦ ꯑꯗꯨꯃꯥꯏꯅ ꯍꯥꯏꯕ ꯍꯧꯅꯗꯦꯀꯣ ꯌꯥꯝ ꯐꯠꯇꯦꯀꯣ ꯑꯗꯨꯃꯥꯏ ꯍꯥꯏꯅꯨ ꯑꯗꯨ ꯋꯥꯍꯩꯗꯣ ꯍꯥꯏꯅꯨꯀꯣ ꯑꯗꯨ ꯍꯥꯏꯔꯗꯤ ꯑꯩꯗꯤ ꯀꯧꯅꯔꯣꯏꯌꯦ ꯁꯣꯔꯥꯠ ꯃꯐꯝ ꯂꯥꯛꯑꯒ ꯀꯧꯔꯁꯨ ꯈꯨꯝꯃꯣꯏ ꯑꯩꯗꯤ ꯇꯥꯕ꯭ꯔ ꯏꯆꯦ ꯃꯌꯥꯝ ꯁꯞꯄꯣꯔꯠ ꯇꯧꯕꯤꯌꯨ ꯃꯌꯥꯝ ꯁꯞꯄꯣꯔꯠ ꯇꯧꯕꯤꯌꯨ ꯃꯌꯥꯝ ꯁꯞꯄꯣꯔꯠ ꯇꯧꯕꯤꯌꯨ ꯀꯣꯃꯦꯟꯁꯨ ꯃꯌꯥꯝ ꯊꯥꯔꯛꯎ ꯀꯣꯏꯔꯛꯎ ꯅꯆꯦ
चना बोरा जोनगनी ओ इचेना चना बोरा जोलदी ननाउना पैसा लौजगे इचेना पीबा अइना इचेना चना बोरा ngौबा ननाउना जोमबा पैकेटिंग तौर पीबा लोरमद्री ओजा कुइद्री थाबा 46 मिनट ngairi ओजा ने जादा चलु बनी ओजा इचे को कोइरौ नचे चना बोरा जोनगनी इचेना चना बोरा ngौबा ननाउना पैकेटिंग तौबा खुमद्रदी पुल्लगा थमदोरिने कैबा खुमद्रदी पुल्लगा थमदोरिने है कइनो खुमद्रदी ऐसिबो करी हाइना भाव ताद्रे इचे गिसे खुमद्रदी पुल्लगा थमदोरिने है करी हाइना खंगद्रे लापा ngamdre करी हाइनो इचे गिसे नानबनीना ग्लास चामथोलनगनी है ओ काइदे दसु चामथोलनी है होय काइदे दसु कहीं काइदे चना बोरा अतैदी अतै कई जोंगनी अइना कौबा खुमलोय हाइबदो लापदा अइना कौबा खुमलोय हाइबदो ओ अदोरो ngसाigi hucha siraga ine sei sakpai haibado aduga haibi wainda kauro khumoi aido मैम comment ngasidi chi kumanga wai sa yam nungai hebo no suno e मैम ko no posu मैम no e chi kumanga ado ibai mobile paidi ibai mobile su sabto holo ko chia ja basanta kaina haurage oja buai ओजा बसंत से कराई नो खंगबो सिकुमन तुम हका वावा चल ngasideigi chen bibi la kano laktre चेन्नई बिता लागते कदो खंगे मसा नुंगते ngमद्रबो खंगे नर्मदा सु लागत्रे ngसिदि मिसि नुंगायत्रे kanto angan hingan saktu komendi hai tumbagi hona chinang bo komendi hai tumbagi honari waraba to ko ayuk tai sei chalena hale halaga
ꯑꯗꯨꯗꯤ ꯍꯜꯂꯒ ꯕꯖꯥꯔ ꯆꯠꯂꯨꯔꯦ ꯅꯤꯡꯒꯨꯝ ꯆꯥꯛ ꯆꯥꯐꯝ ꯆꯠꯂꯨꯔꯦ ꯇꯨꯝꯅꯤꯡꯕꯗꯣ ꯑꯧ ꯃꯅꯤ ꯏꯆꯦ ꯃꯅꯤꯄꯨꯔꯒꯤꯅꯤ ꯑꯣꯖꯥꯁꯦ ꯃꯅꯤꯄꯨꯔꯒꯤꯅꯤ ꯏꯆꯦ ꯃꯅꯤꯄꯨꯔꯒꯤꯅꯤ ꯏꯆꯦ ꯏꯆꯦꯗꯤ ꯄꯨꯡ ꯀꯌꯥ ꯇꯨꯝꯃꯤ ꯏꯆꯦ ꯈꯨꯃꯟ ꯍꯥꯏꯕ ꯅꯆꯟ ꯔꯦꯕꯤꯇꯥꯗꯣ ꯂꯥꯛꯄꯗ ꯑꯦꯜꯕꯤ ꯅꯨꯡꯉꯥꯏꯕ꯭ꯔꯣꯏ ꯅꯨꯡꯉꯥꯏ ꯁꯨꯝ ꯏꯆꯟꯗꯨꯁꯨ ꯌꯥꯝꯅ ꯁꯞꯄꯣꯔꯠ ꯇꯧꯔꯤ ꯃꯥꯏ ꯀꯀꯥꯗ ꯃꯥꯛꯇꯤ ꯍꯥꯟꯅ ꯅꯨꯃꯤꯠꯀꯤ ꯃꯥ ꯍꯥꯟꯅ ꯆꯪꯉꯦꯕꯀꯣ ꯑꯗꯣ ꯉꯁꯤ ꯆꯪꯉꯛꯇ꯭ꯔꯦ ꯀꯩꯗꯧꯕ ꯈꯪꯗꯦ ꯅꯍꯥꯟ ꯃꯁꯥ ꯅꯨꯡꯉꯥꯏꯇꯦ ꯃꯁꯥ ꯅꯨꯡꯉꯥꯏꯇꯦ ꯍꯥꯏꯕꯅꯤ ꯑꯗꯨꯅ ꯉꯝꯗ꯭ꯔꯕ ꯈꯪꯗꯦ ꯑꯩꯈꯣꯏ ꯏꯆꯦ ꯂꯥꯛꯄꯁꯨ ꯅꯨꯡꯉꯥꯏꯌꯦ ꯉꯀꯤꯆꯧ ꯆꯥꯔꯦ ꯍꯥꯏ ꯑꯣꯖꯥꯅ ꯑꯩꯈꯣꯏ ꯖꯥꯁꯨ ꯃꯇꯧꯇꯅ ꯑꯍꯥꯎ ꯆꯥꯕꯅꯤ ꯄꯣꯔꯣꯝ ꯊꯣꯡꯕ ꯃꯆꯦ ꯇꯨꯝꯅꯤꯡꯕ ꯃꯇ ꯏꯆꯦ ꯅꯪꯕꯣ ꯅꯪ ꯏꯆꯦ ꯅꯪꯕꯨ ꯁꯩꯇ ꯅꯨꯡꯁꯤꯅꯤ ꯀꯣꯏ ꯉꯁꯤꯗꯤ ꯑꯩꯒꯤ ꯏꯆꯟꯅꯨꯄꯤ ꯏꯕꯦꯝꯆꯥꯁꯨ ꯂꯥꯛꯇꯦ ꯉꯁꯤ ꯀꯩꯗꯧꯕ ꯈꯪꯗꯦ ꯅꯆꯦ ꯇꯨꯝꯅꯤꯡꯕ ꯃꯇꯝꯗ ꯇꯨꯝꯃꯦ ꯑꯗꯣ ꯏꯕꯥꯏꯅ ꯉꯥꯡꯗ꯭ꯔꯣ ꯏꯕꯥꯏꯅ ꯉꯥꯡꯗ꯭ꯔꯥ ꯍꯥꯏꯕ ꯇꯨꯝꯅꯤꯡꯕ ꯃꯇꯝ ꯇꯨꯝꯃꯤꯗꯣ ꯇꯨꯝꯅꯤꯡ ꯃꯇꯝ ꯇꯨꯝꯃꯤꯗꯣ ꯏꯕꯥꯏꯅ ꯉꯥꯡꯗ꯭ꯔꯣ ꯏꯆꯦ ꯃꯊꯪ ꯎꯅꯗꯤ ꯏꯕꯥꯏꯁꯨ ꯎꯍꯜꯂꯨ ꯏꯆꯦꯁꯨ ꯐꯪꯅꯁꯤ ꯏꯆꯦꯀꯣ ꯇꯥꯕ꯭ꯔꯣ ꯏꯆꯦ ꯏꯆꯤꯟ ꯏꯅꯥꯎ ꯃꯌꯥꯝ ꯀꯣꯃꯦꯟ ꯊꯝꯕꯤꯌꯨ ꯏꯆꯤꯟ ꯏꯅꯥꯎ ꯃꯌꯥꯝ ꯏꯆꯤꯟ ꯏꯅꯥꯎ ꯃꯌꯥꯝ ꯁꯞꯄꯣꯔꯠ ꯇꯧꯕꯤꯌꯨ ꯀꯩꯆꯧ ꯍꯥꯏꯁꯦ ꯈꯨꯇꯨꯝꯗꯔꯣ ꯑꯣꯖꯥ ꯈꯨꯇꯨꯝꯗꯔꯣ ꯑꯣꯖꯥ ꯍꯥꯏꯌꯦ ꯑꯩꯗꯤ ꯚꯥꯞ ꯇꯥꯗ꯭ꯔꯦ ꯉꯥꯀꯤꯆꯧ ꯍꯥꯏꯁꯦ ꯃꯆꯥ ꯃꯆꯥ ꯁꯤꯠ ꯅꯥꯟꯕꯗꯣ ꯅꯠꯇ꯭ꯔꯣ ꯆꯥꯕꯗ ꯍꯥꯎꯕꯗꯣ ꯃꯆꯨ ꯉꯥꯡꯅꯤꯡꯕꯗꯣ ꯏꯕꯥꯏ ꯑꯩꯅ ꯍꯥꯏꯕꯗ ꯆꯠꯄ ꯃꯤꯅꯦ ꯏꯆꯦ ꯍꯌꯦꯡ ꯑꯩ ꯁꯨꯔꯥꯠꯇ ꯂꯥꯛꯑꯒ ꯑꯩ ꯏꯁꯩ ꯁꯛ ꯉꯝꯃꯔꯣꯏ ꯏꯆꯦ ꯎꯕꯗ ꯅꯪ ꯋꯥꯔꯤ ꯇꯥꯕꯗ ꯏꯆꯦ ꯏꯕꯥꯏ ꯑꯩꯅ ꯍꯥꯏꯕꯗ ꯆꯠꯄ ꯃꯤꯅꯦ ꯈꯪꯗꯦ ꯅꯣꯏ ꯑꯗꯨꯗ ꯀꯔꯤ ꯀꯧꯒꯦ ꯑꯣ ꯃꯥ ꯁꯤꯗꯣꯔꯦ ꯑꯩ ꯉꯁꯤ ꯑꯃꯇ ꯐꯥꯎꯅꯗꯦ ꯉꯥꯀꯤꯆꯧ ꯍꯥꯏꯁꯦ ꯁꯨꯛꯁꯨꯛ ꯁꯥꯡꯕ ꯅꯠꯇ꯭ꯔꯣ ꯑꯣꯖꯥ ꯁꯤ ꯁꯤꯠ ꯅꯥꯟꯕꯅꯤꯅꯦ ꯉꯥꯗꯣ ꯑꯣ ꯏꯕꯥꯏꯁꯦ ꯏꯆꯦꯅ ꯍꯥꯏꯌꯨ ꯂꯣꯏ ꯌꯥꯔ ꯃꯥꯜꯂꯦ ꯑꯗꯨꯗꯤ ꯏꯁꯩꯗꯨꯅ ꯇꯥꯡꯉꯤ ꯑꯗꯨ ꯄꯨꯖꯥꯗ ꯏꯆꯦꯅ ꯀꯥꯎꯟꯇꯔ ꯐꯝꯃꯣ ꯏꯕꯥꯏꯅ ꯄꯣꯠ ꯌꯣꯜꯍꯜꯂꯣ ꯏꯆꯦꯅ ꯍꯥꯏꯕ ꯂꯣꯏ ꯌꯥꯔꯕꯅꯤꯅ ꯈꯪꯗꯦ ꯗꯨꯅꯤꯗꯤ ꯑꯗꯨꯅꯤ ꯗꯣꯅꯤꯗꯤ ꯏꯕꯣꯍꯜꯗ ꯂꯩꯍꯧꯔꯕꯅꯦ ꯑꯣ ꯏꯕꯣꯍꯜ ꯂꯥꯏꯞ ꯊꯥꯔꯤꯕꯣ ꯑꯣ ꯏꯆꯦ ꯈꯨꯃꯟꯁꯨ ꯃꯣꯔꯦ ꯆꯪꯉꯨꯔ ꯂꯥꯛꯏꯔꯥ
ꯑꯣ ꯙꯣꯅꯤꯁꯨ ꯂꯩꯍꯧꯕꯣꯔꯦ ꯑꯣ ꯍꯣꯏꯗ ꯂꯣꯏꯅ ꯁꯞꯄꯣꯔꯠ ꯇꯧꯁꯅꯨ ꯃꯩꯇꯩ ꯏꯆꯤꯟ ꯏꯅꯥꯎ ꯑꯃꯠꯇꯅꯤꯀꯣ ꯆꯨꯝꯕ꯭ꯔꯩ ꯏꯆꯦ ꯂꯣꯏꯅ ꯁꯞꯄꯣꯔꯠ ꯇꯧꯁꯅꯨ ꯑꯗꯨꯅ ꯅ ꯙꯣꯅꯤ ꯂꯥꯛꯇꯦꯅ ꯈꯜꯂꯦꯕ ꯅꯍꯥꯟ ꯃꯥꯔꯛꯁꯨ ꯂꯣꯏꯅ ꯂꯥꯛꯄꯅꯦꯕ ꯙꯣꯅꯤꯗꯣ ꯑꯣꯀꯦ ꯃꯌꯥꯝ ꯂꯣꯏ ꯁꯞꯄꯣꯔꯠ ꯇꯧꯋꯤꯗꯣ ꯐꯩ ꯑꯩꯈꯣꯏꯁꯤꯒ ꯈꯨꯇꯨꯝ ꯀꯣꯛꯆꯩꯌꯦ ꯀꯨꯇꯨꯝ ꯍꯥꯏꯗꯤ ꯀꯨꯇꯨꯝ ꯍꯥꯏꯌꯣ ꯀꯨꯇꯨꯝ ꯍꯥꯏꯗꯤ ꯉꯥꯀꯤ ꯆꯣꯡ ꯍꯥꯏꯕꯅꯦ ꯏꯆꯦ ꯏꯕꯦꯝꯃꯣ ꯉꯥꯀꯤꯆꯣꯡ ꯍꯥꯏꯕꯅꯦ ꯏꯕꯥꯏꯅ ꯀꯨꯇꯨꯝ ꯍꯥꯏꯌꯨ ꯍꯥꯏꯕ꯭ꯔꯣ ꯏꯆꯦꯁꯦ ꯏꯆꯦꯅ ꯍꯥꯏꯉꯩꯁꯦ ꯏꯕꯥꯏ ꯁꯨꯝ ꯅꯨꯡꯁꯤꯌꯦ ꯏꯆꯦ ꯑꯣꯏꯕ ꯏꯆꯦꯅ ꯍꯥꯏ ꯂꯣꯏ ꯌꯥꯏ ꯌꯥꯏ ꯏꯕꯥꯏꯁꯦ ꯑꯣ ꯑꯗꯨꯅꯅꯤꯅꯦ ꯙꯣꯅꯤꯁꯨ ꯂꯥꯛꯇꯦ ꯏꯕꯣꯍꯜ ꯏꯕꯤ ꯊꯥꯔꯝꯒꯅꯤ ꯅꯨꯄꯤꯅ ꯍꯥꯏꯕ ꯌꯥꯗꯗꯤ ꯅꯨꯄꯥ ꯅꯠꯇꯦ ꯏꯆꯦ ꯑꯩ ꯁꯤꯔꯦ ꯅꯣꯛꯄꯗ ꯃꯆꯥ ꯃꯆꯥ ꯄꯨꯔꯒ ꯅꯥꯔꯦꯗ ꯑꯩꯌꯣ ꯏꯃꯥ ꯍꯣꯏ ꯆꯨꯝꯃꯤ ꯑꯩꯁꯨ ꯏꯕꯣꯍꯜꯗ ꯆꯪꯂꯒ ꯂꯥꯛꯆꯕꯅꯦ ꯏꯅꯥꯎꯗꯨꯝ ꯍꯥꯏ ꯑꯗꯨꯗꯤ ꯏꯕꯣꯍꯜꯗ ꯏꯆꯦ ꯅꯨꯃꯤꯠꯀꯤ ꯆꯠꯂꯝ ꯇꯥꯔꯦꯅꯦ ꯑꯩꯉꯣꯟꯗ ꯉꯁꯤꯇ ꯑꯍꯥꯟꯕ ꯃꯥꯜꯂꯦ ꯂꯥꯛꯏꯁꯦ ꯀꯅꯥ ꯀꯅꯥ ꯂꯩꯍꯧꯔꯤ ꯏꯆꯦ ꯕꯦꯕꯤ ꯂꯩꯍꯧꯕ꯭ꯔꯥ ꯀꯩꯅꯣ ꯂꯩꯍꯧꯕ꯭ꯔꯥ ꯔꯦꯕꯤꯇꯥꯗꯣ ꯀꯅꯥ ꯀꯅꯥ ꯂꯩꯍꯧꯔꯤ ꯏꯆꯦ ꯏꯕꯣꯍꯜꯒꯤꯗꯣ ꯑꯝꯇ ꯍꯥꯏꯔꯛꯎꯕ ꯑꯩꯒꯤꯗꯤ ꯃꯤꯅ ꯅꯨꯡꯁꯤꯕꯤꯗꯕꯅꯤꯅ ꯑꯩꯒꯤꯗꯤ ꯌꯥꯝ ꯆꯪꯕꯤꯔꯛꯇꯦ ꯏꯆꯦ ꯈꯪꯕꯅꯦ ꯃꯤꯅ ꯑꯩꯁꯦ ꯅꯨꯡꯁꯤꯕꯤꯗꯕꯅꯤꯅ ꯑꯩꯗꯤ ꯌꯥꯝ ꯆꯪꯕꯤꯔꯛꯇꯦ ꯍꯣꯏ ꯃꯥꯁꯨ ꯎꯔꯛꯑꯦ ꯑꯣ ꯔꯦꯕꯤꯇꯥ ꯂꯩꯍꯧꯕ꯭ꯔꯣ ꯍꯣꯏꯗ ꯁꯞꯄꯣꯔꯠ ꯇꯧꯁꯅꯨꯗ ꯀꯥꯏꯗꯦ ꯑꯩꯒꯤꯗꯤ ꯅꯨꯄꯥꯒꯤꯗꯤ ꯃꯤ ꯌꯥꯝ ꯂꯥꯛꯇꯦ ꯏꯆꯦ ꯂꯩꯕꯩ ꯁꯤꯠꯇꯅꯤ ꯅꯪꯗꯤ ꯃꯤꯉꯣꯟꯗ ꯆꯠꯂꯝꯃꯣꯏꯗꯨꯅ ꯆꯠꯂꯤꯑꯦ ꯏꯆꯦ ꯑꯗꯨꯒ ꯇꯧꯕꯇꯕꯨ ꯑꯩꯅꯗꯤ ꯏꯁꯩ ꯁꯛꯄꯅꯤꯅꯀꯣ ꯍꯥꯏꯗꯤ ꯃꯇꯝ ꯆꯥꯅ ꯆꯠꯄ ꯉꯝꯗꯦꯗꯤ ꯋꯥꯔꯤꯇꯅꯤ ꯑꯌꯨꯛ ꯆꯠꯂ ꯅꯨꯡꯊꯤꯟ ꯍꯜꯂꯛꯑꯦ ꯀꯣ ꯅꯨꯡꯊꯤꯟ ꯍꯜꯂꯕꯅꯤꯅ ꯉꯥꯛ ꯄꯣꯊꯥꯔꯦ ꯏꯁꯩ ꯆꯠꯂꯨꯕꯅꯤꯅ ꯊꯕꯛ ꯏꯪꯈꯥꯡ ꯍꯣꯠꯅꯔꯤ ꯏꯁꯩ ꯑꯣꯏꯔꯥꯏꯕ ꯆꯠꯂꯤ ꯑꯗꯨꯅ ꯃꯌꯥꯝꯒꯤ ꯃꯇꯝ ꯆꯪꯕ ꯉꯝꯗꯦ ꯃꯇꯝꯗ ꯑꯗꯨꯝ ꯆꯪꯕꯁꯨ ꯌꯥꯎꯋꯦ ꯑꯩ ꯑꯉꯥꯡꯗꯁꯨ ꯆꯪꯉꯝꯃꯤ ꯏꯕꯣꯍꯜꯒꯤ ꯂꯥꯏꯞꯇ ꯚꯤꯗꯤꯑꯣ ꯌꯦꯡꯉꯛꯏ ꯚꯤꯗꯤꯑꯣ ꯁꯥꯞ ꯑꯗꯨꯝ ꯇꯧꯔꯤꯀꯣ ꯑꯩ ꯄꯨꯔꯥ ꯆꯪꯗꯕꯤ ꯅꯠꯇꯦꯀꯣ ꯏꯆꯦ ꯅꯅꯥꯎꯕꯨ ꯊꯥꯖꯕꯤꯌꯨ ꯅꯧꯄꯥꯕꯨ ꯊꯥꯖꯕꯤꯌꯨꯀꯣ ꯑꯗꯨꯅꯤ ꯑꯩꯅ ꯆꯪꯕ ꯋꯥꯠꯄꯅꯤꯅ ꯑꯩꯉꯣꯟꯗꯁꯨ ꯃꯤ ꯂꯥꯛꯄꯤꯗꯦ ꯆꯨꯝꯃꯤ ꯏꯆꯦꯅ ꯍꯥꯏꯗꯣ
ꯑꯗꯨꯕꯨ ꯀꯩꯗꯧꯅꯤ ꯅꯅꯥꯎꯒꯤ ꯅꯨꯄꯥꯒꯤ ꯊꯕꯛꯁꯤꯅꯗꯤ ꯀꯩꯗꯧ ꯃꯇꯝ ꯃꯁꯤꯡ ꯂꯩꯇꯕꯅꯤꯅ ꯆꯪꯕꯗꯣ ꯉꯝꯖꯗꯕ ꯍꯥꯏꯇꯥꯔꯦ. ꯑꯗꯨꯕꯨ ꯃꯌꯥꯝ ꯂꯥꯛꯇꯁꯨ ꯏꯆꯦꯅ ꯁꯞꯄꯣꯔꯠ ꯇꯧꯕꯤꯁꯦ ꯌꯥꯝ ꯄꯦꯜꯂꯦ. ꯅꯍꯥꯟꯉꯩꯗꯤ ꯂꯣꯏ ꯂꯥꯛꯄꯅꯦꯕꯀꯣ, ꯔꯦꯕꯤꯇꯥ, ꯑꯗꯩ ꯑꯩꯒꯤ ꯏꯆꯟ ꯗꯣꯅꯤ, ꯑꯗꯒꯤꯗꯤ ꯅꯔꯃꯗꯥ ꯀꯣ, ꯀꯅꯥ ꯀꯅꯥꯅꯣ ꯃꯌꯥꯝ ꯂꯥꯛꯑꯝꯕꯅꯤ, ꯀꯥꯎꯔꯦ ꯑꯩꯁꯨ. ꯑꯩꯅ ꯅꯪꯒꯤ ꯌꯨꯝꯗ ꯅꯨꯡꯇꯤꯒꯤ ꯆꯥ ꯊꯛꯄ ꯂꯥꯛꯂꯒ ꯏꯅꯥꯎꯅ ꯑꯩꯒꯤ ꯌꯨꯝꯗ ꯂꯥꯛꯇꯗꯤ ꯑꯗꯨꯅ ꯃꯤꯅ ꯀꯃꯥꯏꯅ ꯂꯥꯛꯀꯅꯤ ꯏꯅꯥꯎ ꯏꯕꯨꯡꯉꯣ? ꯌꯥꯝ ꯅꯨꯡꯁꯤ, ꯌꯥꯝ ꯅꯨꯡꯁꯤꯕ ꯀꯣꯃꯦꯟꯅꯤ. ꯑꯗꯨꯅ ꯑꯩꯁꯨ ꯋꯥꯔꯧꯗꯦꯗꯅ ꯏꯆꯦ. ꯃꯥ ꯂꯥꯛꯏ, ꯃꯥ ꯆꯪꯉꯛꯇꯦ, ꯃꯥ ꯂꯥꯛꯑꯃ ꯊꯣꯛꯈ꯭ꯔꯦ, ꯑꯩ ꯀꯅꯥꯝꯇ ꯋꯥꯔꯧꯗꯦꯀꯣ. ꯅꯅꯥꯎꯗꯤ ꯄꯨꯔꯥ ꯁꯤꯝꯄꯜ ꯁꯨꯝ ꯂꯩꯖꯕꯅꯦꯕꯀꯣ. ꯏꯅꯥꯎꯅ ꯏꯆꯦꯕꯨ ꯊꯥꯒꯠꯄꯤꯕꯁꯦ ꯌꯥꯝꯅ ꯅꯨꯡꯉꯥꯏꯖꯔꯦ. ꯊꯥꯒꯠꯆꯔꯤ ꯏꯆꯦꯕꯨ, ꯍꯥꯏꯅꯤꯡꯉꯥꯏ ꯂꯩꯇꯅ ꯊꯥꯒꯠꯆꯔꯤ ꯏꯆꯦꯝꯕꯨ. ꯅꯣꯡꯃ ꯀꯧꯕ ꯅꯨꯃꯤꯠꯇ ꯂꯛꯈꯤꯄꯨ ꯈꯣꯡꯃꯟꯗ ꯏꯁꯩ ꯂꯥꯛꯄꯗ ꯅꯨꯄꯥꯅ ꯂꯦꯡꯖꯥꯟ ꯀꯠꯆꯒꯦ ꯏꯆꯦ ꯈꯨꯃꯟꯗ ꯀꯣ. ꯑꯣꯖꯥ ꯇꯣꯔꯟꯁꯦ ꯇꯨꯝꯃꯦꯅꯦ. ꯈꯨꯃꯟ, ꯏꯆꯦ ꯈꯨꯃꯟꯅ ꯕꯦꯕꯤ ꯅꯪ ꯀꯥꯏꯗ ꯆꯠꯂꯨꯏ ꯍꯥꯏ. ꯏꯅꯥꯎꯗꯣ ꯃꯤ ꯂꯥꯛꯇꯦ ꯍꯥꯏꯅ ꯁꯥꯎꯕꯅꯦ. ꯁꯥꯎꯗꯦ ꯁꯥꯎꯗꯦ ꯏꯆꯦ ꯁꯥꯎꯗꯦ. ꯍꯧꯅꯨ, ꯑꯩ ꯁꯥꯎꯗꯦ. ꯑꯩ ꯀꯅꯥꯝꯇ ꯋꯥꯔꯧꯕ ꯂꯩꯇꯦ. ꯃꯌꯥꯝꯇꯪ ꯂꯩꯌꯨꯀꯣ. ꯍꯣꯏ, ꯇꯨꯝꯒꯅꯨꯅꯦ. ꯀꯅꯥꯅꯣ ꯂꯥꯏꯛ ꯇꯧꯕꯤꯕ, ꯂꯥꯏꯛ ꯊꯣꯛꯈ꯭ꯔꯦ. ꯃꯌꯥꯝ ꯂꯥꯏꯛꯇꯣ ꯑꯟꯂꯥꯏꯛ ꯇꯧꯕꯤꯅꯨꯀꯣ. ꯃꯌꯥꯝ ꯂꯥꯏꯛ ꯁꯨꯝ ꯊꯝꯕꯤꯌꯨ. ꯃꯌꯥꯝ ꯂꯥꯏꯛꯁꯦ ꯁꯨꯝ ꯃꯌꯦꯡ ꯇꯥꯔꯛꯑꯦꯀꯣ ꯏꯆꯤꯜ ꯏꯅꯥꯎ ꯃꯌꯥꯝ. ꯏꯆꯤꯜ ꯏꯅꯥꯎ ꯂꯥꯏꯔꯤꯛꯁꯦ ꯃꯌꯦꯡ ꯇꯥꯔꯛꯑꯦꯅꯦ, ꯀꯃꯥꯏꯅ ꯇꯧꯔꯤꯅꯣ? ꯂꯣꯏꯁꯤꯜꯂꯁꯤꯔ ꯈꯪꯗꯦ. ꯅꯪꯅ ꯎꯏꯕꯒꯤꯅꯦ. ꯑꯗꯨꯅꯤ ꯀꯀꯥ ꯇꯨꯝꯅꯤꯡꯉꯦ ꯉꯁꯤ ꯌꯥꯝꯅ. ꯑꯣꯖꯥ ꯇꯣꯜꯍꯟꯗꯣ ꯂꯤꯟ ꯂꯧꯕꯨꯛ ꯃꯥꯟꯗ꯭ꯔꯦ ꯃꯤꯒ ꯂꯥꯛꯇꯕꯁꯤꯒ ꯕꯦꯕꯤ. ꯑꯣ ꯏꯆꯦ, ꯑꯝꯇꯪ ꯂꯩꯌꯨꯀꯣ.
ꯑꯗꯨꯗꯤ ꯇꯨꯝꯃꯣꯗꯅ ꯇꯨꯝꯈꯤꯔꯣꯏ ꯎꯏꯕꯒ ꯅꯦꯠꯀ ꯁꯛꯁꯤꯒ ꯆꯥꯟꯅꯗꯅ ꯃꯤ ꯂꯥꯛꯇꯕꯅꯦ ꯏꯆꯦ ꯀꯩꯅꯣ ꯍꯥꯏꯔꯤꯗꯨꯕꯣ ꯎꯏꯕꯒ ꯅꯦꯠꯀ ꯁꯛꯁꯤꯒ ꯆꯥꯟꯅꯗꯅ ꯃꯤ ꯂꯥꯛꯇꯕꯅ ꯏꯆꯦ ꯇꯂꯞ ꯆꯥꯔꯕꯅꯤꯅꯦ ꯕꯦꯕꯤ ꯅꯪ ꯐꯦꯁꯕꯨꯛ ꯍꯥꯡꯕ꯭ꯔꯣ ꯏꯆꯦ ꯈꯨꯃꯟꯅ ꯐꯦꯁꯕꯨꯛ ꯍꯥꯡꯕ꯭ꯔꯥ ꯐꯦꯁꯕꯨꯛꯇ ꯀꯩꯗꯧꯒꯒꯦ ꯐꯦꯁꯕꯨꯛꯇ ꯀꯩꯗꯧꯒꯒꯦ ꯏꯆꯦ ꯑꯃꯨꯛ ꯐꯦꯁꯕꯨꯛ ꯊꯤꯔꯛꯏꯗꯣ ꯃꯌꯥꯝ ꯁꯞꯄꯣꯔꯠ ꯇꯧꯕꯤꯌꯣ ꯏꯆꯤꯟꯅꯥꯎ ꯃꯌꯥꯝ ꯀꯣꯃꯦꯟ ꯊꯝꯕꯤꯌꯣ ꯂꯣꯏ ꯆꯠꯈ꯭ꯔ ꯃꯥꯜꯂꯦ ꯍꯣꯏꯗ ꯑꯩ ꯂꯣꯏꯁꯟꯅꯕ ꯇꯧꯔꯒꯦ ꯃꯤꯁꯨ ꯂꯥꯛꯇ꯭ꯔꯦ ꯑꯃꯐꯥꯎ ꯌꯥꯝꯃꯗ ꯈꯤꯇꯪ ꯃꯐꯝ ꯕꯦꯕꯤ ꯅꯪ ꯐꯦꯁꯕꯨꯛ ꯍꯥꯡꯕ꯭ꯔꯣ ꯍꯥꯏ ꯃꯌꯥꯝ ꯀꯣꯃꯦꯟꯁꯨ ꯂꯩꯇ꯭ꯔꯦ ꯃꯤꯁꯨ ꯂꯥꯛꯇ꯭ꯔꯦ ꯂꯥꯏꯔꯤꯛꯁꯨ ꯂꯩꯇ꯭ꯔꯦ ꯁꯞꯄꯣꯔꯠꯁꯨ ꯂꯩꯇ꯭ꯔꯦ ꯐꯦꯁꯕꯨꯛꯇ ꯅꯨꯡꯁꯤ ꯋꯥꯔꯤ ꯁꯥꯟꯅꯒꯦ ꯇꯧꯕꯅꯤ ꯏꯅꯥꯎ ꯏꯕꯨꯡꯉꯣ ꯏꯅꯥꯎ ꯏꯕꯨꯡꯉꯣꯒꯁꯨ ꯐꯦꯁꯕꯨꯛ ꯂꯩꯕꯅꯤ ꯋꯥꯔꯤ ꯁꯥꯟꯅꯁꯤ ꯏꯆꯦꯒ ꯑꯩꯈꯣꯏ ꯕꯦꯕꯤꯒ ꯁꯥꯔꯨꯔꯅꯨ ꯑꯩꯈꯣꯏ ꯕꯦꯕꯤ ꯐꯦꯁꯕꯨꯛ ꯄꯥꯏꯗꯕꯅꯤ ꯇꯥꯕ꯭ꯔꯥ ꯏꯆꯦ ꯏꯆꯦ ꯈꯨꯃꯟ ꯇꯥꯕ꯭ꯔꯣ ꯚꯥꯂꯣ ꯑꯗꯨꯅ ꯍꯦꯛ ꯐꯩ ꯑꯗꯨꯅ ꯍꯦꯛ ꯐꯩ ꯍꯥꯏꯌꯦ ꯇꯨꯝꯅꯤꯡꯕꯅ ꯂꯣꯏꯔꯦꯗ ꯃꯤꯠꯁꯦ ꯌꯥꯗꯦꯗ ꯏꯆꯦ ꯈꯨꯃꯟ ꯇꯞꯅ ꯇꯧꯍꯟꯁꯤꯔꯨ ꯌꯥꯗ꯭ꯔꯣ ꯍꯧꯗꯣꯛꯇ꯭ꯔꯁꯨ ꯑꯩꯒꯤꯁꯨ ꯄꯥꯏꯅꯦ ꯍꯥꯏ ꯄꯥꯏ ꯅꯣꯡꯃꯇꯁꯨ ꯎꯗꯦ ꯀꯀꯥꯗꯤ ꯀꯀꯥꯒꯤꯗꯨꯒ ꯑꯝꯇꯪ ꯐ꯭ꯔꯦꯟ ꯔꯤꯀ꯭ꯋꯦꯁ ꯇꯧꯔꯁꯦ ꯃꯣꯡꯒꯣꯜꯁꯤꯡ ꯍꯥꯏꯅ ꯂꯩꯕꯅꯤꯀꯣ ꯑꯩ ꯃꯤꯡꯗꯣ ꯑꯩꯒꯤꯗꯣ ꯃꯣꯡꯒꯣꯜꯁꯤꯡ ꯍꯥꯏꯅ ꯂꯩꯕꯅꯤꯀꯣ MONGOL ꯃꯣꯡꯒꯣꯜ ꯁꯤꯡꯍꯥ ꯍꯥꯏꯔꯤꯕꯅꯤ ꯕꯦꯕꯤ ꯑꯃꯁꯨꯡ ꯏꯆꯦ ꯈꯨꯃꯟ ꯕꯦꯕꯤ ꯀꯧꯕꯅꯤ ꯆꯦꯅꯦꯜꯁꯤ ꯃꯤ ꯂꯩꯇ꯭ꯔꯦ ꯏꯅꯥꯎꯗꯣ ꯂꯣꯏꯁꯤꯜꯂꯅꯤ ꯍꯥꯏ ꯒꯨꯗ ꯅꯥꯏꯠ ꯑꯣꯏꯔꯁꯤ ꯉꯁꯥꯏ ꯏꯆꯦ ꯊꯦꯡꯅ ꯇꯨꯝꯃꯤ ꯍꯥꯏꯕꯅꯤ ꯑꯣꯀꯦ ꯏꯅꯥꯎꯒ ꯐꯦꯁꯕꯨꯛꯇ ꯁꯥꯔꯒ ꯀꯩꯗꯧꯗꯣꯔꯤꯒꯦ ꯃꯥ ꯏꯆꯦ ꯆꯥꯛ ꯆꯥꯔꯕꯣ ꯍꯌꯦꯡ ꯑꯩ ꯂꯛꯈꯤꯄꯨꯔꯗ ꯏꯁꯩ ꯂꯥꯛꯀꯅꯤ ꯏꯆꯦ ꯂꯥꯛꯀꯗꯔꯣ ꯑꯗꯣ ꯍꯪꯕꯒꯤ
ꯑꯗꯣ ꯐꯦꯁꯕꯨꯛꯇꯣ ꯏꯆꯦ ꯂꯥꯛꯄꯤꯔꯗꯤ ꯅꯅꯥꯎꯒꯤꯗꯣ ꯂꯥꯏꯛ ꯇꯧꯕꯤꯔꯛꯀꯅꯤ, ꯀꯣꯃꯦꯟ ꯇꯧꯕꯤꯔꯛꯀꯅꯤ. ꯅꯅꯥꯎꯗ ꯅꯨꯡꯉꯥꯏꯖꯕꯗꯣ ꯏꯆꯦ ꯈꯨꯃꯟ. ꯑꯗꯨꯅꯤꯕ. ꯔꯦꯕꯤꯇꯥꯒꯤ ꯐꯦꯁꯕꯨꯛ ꯍꯥꯡꯕ꯭ꯔꯣ ꯏꯅꯥꯎ? ꯈꯪꯕ꯭ꯔꯣ? ꯈꯪꯗꯦꯕꯣ. ꯎꯗꯦ. ꯏꯆꯦꯒꯤ ꯍꯥꯡꯕ꯭ꯔꯣ? ꯔꯦꯕꯤꯇꯥꯒꯤ ꯐꯦꯁꯕꯨꯛ ꯍꯥꯡꯕ꯭ꯔꯥ ꯈꯪꯗꯦꯕꯣ ꯏꯆꯦ. ꯑꯩꯒꯤꯗꯤ ꯂꯩꯕꯅꯤ ꯏꯆꯦ. ꯍꯧꯖꯤꯛ ꯍꯦꯛꯇ ꯐ꯭ꯔꯦꯟ ꯔꯤꯀ꯭ꯋꯦꯁ ꯇꯧꯁꯜꯂꯛꯑꯣ ꯏꯆꯦ. ꯋꯥꯎ! ꯏꯇꯩꯃꯅ ꯆꯥ ꯄꯤꯔꯛꯑꯦ. ꯎꯏꯗꯅꯕ ꯆꯥ ꯊꯛꯁꯤꯀꯣ. ꯊꯦꯡꯀ꯭ꯌꯨ, ꯊꯦꯡꯀ꯭ꯌꯨ, ꯋꯦꯜꯀꯝ ꯏꯇꯩꯃ. ꯃꯅꯥꯎꯅ ꯎꯏꯔꯦꯅ ꯈꯪꯕꯗ ꯆꯥ ꯄꯤꯔꯛꯏ ꯁꯣꯏꯔꯕ꯭ꯔꯥ? ꯔꯦꯕꯤꯊꯥꯒ ꯅꯪ ꯃꯇꯨꯡ ꯄꯨꯔꯥꯅ ꯆꯠꯂꯤꯅꯦ ꯃꯥꯅ ꯈꯨꯃꯟ. ꯃꯦꯔꯤꯗ ꯑꯦꯜꯕꯤꯠ ꯍꯥꯏꯔꯒ ꯅꯪ ꯃꯇꯨꯡ ꯄꯨꯔꯅ ꯆꯠꯂꯤꯅꯦꯅ ꯅꯪꯅ ꯃꯥꯅ ꯈꯨꯃꯟ. ꯍꯥꯡꯗ꯭ꯔꯦꯗ ꯏꯅꯥꯎꯋꯥꯏ. ꯑꯣ. ꯀꯤꯔꯕꯣ ꯅꯅꯥꯎꯅ ꯐ꯭ꯔꯦꯟ ꯔꯤꯀ꯭ꯋꯦꯁ ꯇꯧꯔꯅꯦꯅ, ꯐ꯭ꯔꯦꯟ ꯇꯧꯔꯅꯦꯅ ꯀꯤꯔꯕꯣ ꯏꯆꯦ? ꯀꯤꯕꯤꯔꯨꯅꯨ, ꯀꯤꯕꯤꯔꯨꯅꯨ. ꯑꯩꯈꯣꯏ ꯏꯇꯩꯃꯩ ꯀꯣꯐꯤꯁꯤꯗꯤ ꯍꯥꯎꯈ꯭ꯔꯦꯕꯣ. ꯑꯩꯈꯣꯏ ꯏꯇꯩꯃꯒꯤ ꯆꯥꯁꯤ ꯍꯥꯎꯏ. ꯍꯦꯠ ꯎꯏꯒꯅꯨ ꯍꯥꯏ. ꯃꯌꯥꯝꯇꯪ ꯂꯩꯔꯝꯃꯨꯀꯣ. ꯑꯣ ꯏꯃꯥꯏ ꯄꯦꯝꯃ. ꯀꯩꯕ? ꯌꯨꯝꯂꯣꯡ ꯂꯩꯕ ꯏꯅꯥꯎꯗ ꯀꯔꯤꯒꯤ ꯀꯤꯗꯣꯏꯅꯣ? ꯀꯤꯕꯤꯗꯦ. ꯊꯥꯒꯠꯆꯔꯤ ꯏꯆꯦ. ꯑꯩꯒꯤ ꯏꯆꯦ ꯈꯨꯃꯟ ꯅꯨꯡꯁꯤꯕꯤ. ꯅꯅꯥꯎꯅ ꯂꯛꯈꯤꯕꯨ ꯈꯨꯃꯟꯗ ꯏꯁꯩ ꯂꯥꯛꯄ ꯃꯇꯝꯗ ꯂꯦꯡꯖꯥꯟ ꯐꯤ ꯀꯠꯆꯒꯦꯀꯣ. ꯈꯨꯃꯟ ꯅꯅꯥꯎꯅ. ꯅꯣꯛꯀꯅꯨ. ꯀꯤꯌꯦꯅꯦ, ꯀꯤꯅꯦ. ꯆꯥ ꯊꯛꯂꯕꯅꯤꯅ ꯃꯤꯠ ꯈꯔ ꯁꯤꯡꯂꯕ ꯑꯣꯖꯥ? ꯁꯤꯡꯂꯦ.
이제 그만 나나올라 기부를 세일하고 못한다 나나 고문을 올랭기한 피까지기고 이제 그만 땡큐 때문에 짜피력바닥에 밑나 싱해 따닝디 그냥 가는 것이 아이기 이천돈이 락비트레 너희들 이천 리비타 락비트레 아이기 이천 이뱀자 락비트레 강리까지 누가있다 벌레라바노 이제 그만 도가보네 지리기 빼나 콩바 모돈 말레 이나우 이제 능이 자잘모냐 하이보나 기능 왜 강업자니 보는 싶어 아이나 누시드나 냉장 픽 다자게 아이가 땡큐 이나고 하였대 아버지 그리 미다 누시부아 냉제 쿠먼 기미가 만들었고 부티간 기미 만살래 헤이 로라가 레이리바 싱도 토피로네 와우 땡큐 애기 이산 베비 kumsi le harau gani lau koi nao ai lá kiểu tu ba na nau lá cái đầu tôi nó le harau thì chia cái xem sâu ra là harau ta chia của mình cái xem sâu đó 오랑 시도해다면 kakak bisa mapung halasi amutang di mayam jara ro da bibi kanam lak pitre ichi khuman ga ichan ga ite matang ai re lo salanin de kakak lenjang ga pamjadre ichi di 피 존바 마락다 레이버니나 하이 이시기 피 존바드나 나사기 비즈니스 करबानीदना मनाव लाइरबा खुमन मंगोलना वाना मपुगी मिखे सोलगा फंगजेबा लिंजानदो इसेबु नुसिबदगी खुदोन तौजगे हाइबनिदा इसेना ननाव कचबा लिंजानदुगी मगुंदो थंबिदरबनिना ननाव कचररोय केबा सिन ममिंगसिना केनि सुवा कई ममिंग सिना मु कनानो शाहिनी कक्का कैलम ओ साने आई कसारगिनी साने कैलमगिनो थैंक यू थागचरी अहम जंप मालिको लाइक तौबिरमु सपोर्ट तौबिरमु सब तौबिरमु को थागचरी नाव कैलमगिनो मबु पथब सिंह सिटी मबु पथब सिंह सिटी ए हाय देदा बिबी मी तो पैसे नेंदा लेदमगनी इनाउन लाग इसे सकलो सगलो हे सनाहन जेंबद पेले तो सकनिंगाय इनाबो आई लारो आइना नुसीदना चेद लंजाम फी मकचगे हाइबबु फीजो मक्ता लेबनिना पामजद्रे हारबनिना ननाव लाक्सररोय साफ तौबदुबु वाब्रो वाव चुम्मी साइनी काका कैलंगनो हंगमगा तुमिन ले थोखरा मारे आई कसारगिनी
ꯀꯩ ꯂꯝꯒꯤꯅꯣ ꯁꯥꯅꯤ ꯍꯥꯏꯕꯤꯌꯨ ꯑꯩꯒꯤ ꯆꯦꯅꯦꯜꯗ ꯀꯀꯥꯒꯤ ꯆꯦꯅꯦꯜꯗ ꯑꯍꯥꯟꯕ ꯆꯪꯕ ꯑꯣꯏꯕ ꯇꯥꯔꯒꯗꯤ ꯂꯥꯏꯛ ꯁꯕꯁꯀ꯭ꯔꯥꯏꯕ ꯁꯞꯄꯣꯔꯠ ꯇꯧꯕꯤꯔꯝꯃꯨ ꯁꯤꯌꯔ ꯇꯧꯕꯤꯌꯨ ꯍꯥꯏꯖꯅꯤꯡꯉꯤ ꯀꯣ ꯀꯔꯤꯒꯨꯝꯕ ꯏꯅꯥꯎꯁꯨ ꯆꯦꯅꯦꯜ ꯄꯥꯏꯔꯝꯕ ꯇꯥꯔꯗꯤ ꯁꯞꯄꯣꯔꯠ ꯇꯧꯃꯤꯟꯅꯁꯤ ꯀꯀꯥ ꯂꯩꯔꯤꯌꯦ ꯑꯣꯀꯦ ꯑꯗꯨ ꯂꯥꯏꯛ ꯇꯧꯕꯤꯔꯝꯃꯨ ꯀꯩ ꯂꯝꯒꯤꯅꯣ ꯍꯥꯏꯕꯤꯌꯨ ꯑꯩꯒꯤꯗꯤ ꯀꯁꯥꯔꯒꯤꯅꯤꯀꯣ ꯏꯅꯥꯎꯉꯣꯟꯗ ꯀꯩ ꯂꯝꯒꯤꯅꯣ ꯍꯪꯕꯅꯤ ꯑꯩ ꯀꯁꯥꯔꯒꯤꯅꯤ ꯀꯣ ꯍꯧꯖꯤꯛꯁꯨ ꯃꯕꯨꯛ ꯐꯠꯇꯦ ꯃꯅꯤꯄꯨꯔꯗꯒꯤꯅꯤ ꯀꯀꯥ ꯑꯣ ꯃꯥꯏ ꯒꯣꯗ ꯊꯥꯒꯠꯆꯔꯤ ꯊꯦꯡꯀ꯭ꯌꯨ ꯕꯦꯔꯤ ꯃꯁ ꯁꯍꯤꯅꯤ ꯊꯥꯒꯠꯆꯔꯤ ꯊꯦꯡꯉꯕ ꯃꯇꯝꯁꯤꯗ ꯀꯣ ꯅꯨꯡꯁꯤꯖꯔꯕ ꯏꯔꯝꯗꯝ ꯃꯅꯤꯄꯨꯔꯗꯒꯤ ꯁꯍꯤꯅꯤꯅ ꯀꯀꯥꯕꯨ ꯁꯞꯄꯣꯔꯠ ꯇꯧꯕꯤꯕ ꯆꯪꯕꯤꯔꯛꯄꯒꯤꯗꯃꯛꯇ ꯏꯅꯥꯎꯕꯨ ꯍꯥꯏꯅꯤꯡꯉꯥꯏ ꯂꯩꯇꯅ ꯊꯥꯒꯠꯆꯔꯤ ꯀꯣ ꯏꯅꯥꯎꯅ ꯆꯦꯅꯦꯜ ꯄꯥꯏꯔꯝꯕ ꯇꯥꯔꯒꯗꯤ ꯁꯞꯄꯣꯔꯠ ꯇꯧꯃꯤꯟꯅꯁꯤ ꯍꯥꯏꯖꯅꯤꯡꯉꯤ ꯑꯩꯈꯣꯏ ꯃꯩꯇꯩ ꯏꯆꯤꯟ ꯏꯅꯥꯎꯁꯤꯡ ꯀꯣ ꯆꯦꯅꯦꯜ ꯄꯥꯏꯔꯕꯁꯨ ꯆꯦꯅꯦꯜ ꯄꯥꯏꯗ꯭ꯔꯕꯁꯨ ꯃꯩꯇꯩ ꯏꯆꯤꯟ ꯏꯅꯥꯎꯕꯨ ꯑꯣꯏꯔꯕꯗꯤ ꯁꯞꯄꯣꯔꯠ ꯇꯧꯕꯤꯌꯨ ꯍꯥꯏꯅ ꯊꯝꯖꯅꯤꯡꯉꯤ ꯑꯩꯒꯤ ꯋꯥꯈꯜꯂꯣꯟꯗꯀꯣ ꯏꯆꯦꯅ ꯍꯥꯏꯔꯤꯕ ꯅꯆꯦꯅ ꯄꯥꯝꯖꯕꯗꯤ ꯏꯅꯥꯎꯒꯤ ꯌꯨꯝꯗ ꯂꯥꯛꯂꯒ ꯆꯥꯛ ꯆꯥꯕꯗꯨꯅꯤ ꯄꯥꯝꯖꯕꯅꯤ ꯍꯥꯎꯕ ꯍꯥꯎꯇꯕ ꯊꯨꯝꯒ ꯑꯣꯏꯔꯁꯨ ꯅꯆꯦ ꯆꯥꯒꯦ ꯑꯗꯨꯗꯤ ꯏꯆꯦꯅ ꯀꯣꯟꯅ ꯍꯥꯏꯔꯛꯄꯅꯤ ꯅꯅꯥꯎꯁꯨ ꯍꯥꯏꯀꯥꯟ ꯂꯩꯖꯕꯅꯤ ꯑꯗꯨ ꯅꯅꯥꯎ ꯅꯨꯡꯁꯤꯗꯅ ꯅꯅꯥꯎ ꯏꯁꯩ ꯁꯛꯄꯕꯨ ꯅꯨꯡꯁꯤ ꯐꯖꯩꯌꯦ ꯊꯥꯒꯠꯄꯤꯕꯒꯤꯗꯃꯛꯇ ꯑꯩꯅ ꯍꯌꯦꯡ ꯃꯇꯝ ꯑꯃꯗ ꯂꯥꯛꯄ ꯃꯇꯝꯗ ꯑꯩꯅ ꯁꯛꯆꯔ ꯐꯪꯖꯕ ꯂꯦꯡꯖꯥꯟꯗꯣ ꯊꯣꯟꯖꯒꯦ ꯍꯥꯏꯕꯗ ꯏꯆꯦꯅ ꯂꯧꯕꯤꯗꯕꯗꯣ ꯑꯗꯨ ꯅꯅꯥꯎ ꯌꯥꯝ ꯄꯦꯟꯖꯗꯦ ꯃꯨꯁꯂꯤꯝ ꯃꯥꯜꯂꯤꯀꯣ ꯍꯥꯏꯕ ꯁꯥꯅꯤꯁꯦ ꯀꯅꯥꯅꯣ ꯍꯥꯏꯁꯤꯕꯣ ꯕꯦꯕꯤ ꯑꯗꯨꯃꯥꯏꯅ ꯍꯥꯏꯒꯅꯨ ꯕꯦꯕꯤ ꯄ꯭ꯂꯤꯖ ꯅꯨꯡꯁꯤꯕꯅꯤ ꯏꯅꯥꯎꯗꯤ ꯃꯅꯤꯄꯨꯔꯗꯒꯤꯅꯤ ꯀꯀꯥ ꯑꯗꯣ ꯑꯣꯀꯦ ꯃꯅꯤꯄꯨꯔꯗꯒꯤ ꯑꯣꯏꯔꯕꯁꯨ ꯁꯞꯄꯣꯔꯠ ꯇꯧꯕꯤꯌꯨ ꯍꯥꯏꯖꯅꯤꯡꯉꯤ ꯋꯥꯎ ꯀꯥꯔꯦꯟ ꯆꯠꯈ꯭ꯔꯦ ꯑꯟꯙꯔꯀꯥ ꯀꯥꯔꯦꯟ ꯆꯠꯈ꯭ꯔꯦ ꯏꯆꯤꯟ ꯏꯅꯥꯎ ꯃꯌꯥꯝ ꯃꯆꯥꯊꯣꯏꯕꯤꯗ ꯄꯨꯁꯜꯂꯒ ꯍꯨꯃꯥꯡ ꯍꯨꯝꯕꯤꯌꯨꯍꯦ ꯇꯣꯟꯇꯣꯟ ꯃꯆꯥꯁꯤꯅ ꯐꯩꯅ ꯇꯨꯝꯈ꯭ꯔꯦ ꯑꯣꯀꯦ ꯁꯥꯅꯤ ꯀꯣ ꯑꯩꯗꯤ ꯑꯩꯉꯣꯟꯗꯗꯤꯀꯣ ꯃꯨꯁꯂꯤꯝ ꯍꯥꯏꯕ ꯂꯩꯇꯦ ꯍꯤꯟꯗꯨ ꯍꯥꯏꯕ ꯂꯩꯇꯦ ꯃꯩꯇꯩ ꯍꯥꯏꯕ ꯂꯩꯇꯦ ꯑꯦꯅꯤ ꯀꯣ ꯏꯆꯤꯟ ꯏꯅꯥꯎ ꯃꯌꯥꯝ ꯄꯨꯝꯅꯃꯛꯄꯨ ꯑꯩꯗꯤ ꯁꯞꯄꯣꯔꯠ ꯇꯧꯖꯩ ꯀꯣ ꯑꯩ ꯆꯦꯅꯦꯜ ꯄꯥꯏ ꯍꯥꯏꯗꯨꯅ ꯑꯩ ꯆꯦꯅꯦꯜꯕꯨ ꯁꯞꯄꯣꯔꯠ ꯇꯧꯕꯤꯅꯕꯒꯤꯗꯃꯛꯇ ꯑꯩ ꯃꯌꯥꯝꯗ ꯄꯦꯟꯅꯕ ꯍꯥꯏꯖꯕ ꯅꯠꯆꯗꯦꯀꯣ ꯑꯩꯗꯤ ꯑꯩꯒꯤ ꯆꯦꯅꯦꯜ ꯆꯪꯕꯤꯔꯤꯕ ꯏꯆꯤꯟ ꯏꯅꯥꯎ ꯃꯌꯥꯝ ꯑꯦꯅꯤ ꯖꯥꯇꯤꯀꯣ ꯃꯨꯁꯂꯤꯝꯁꯨ ꯑꯣꯏꯔꯁꯅꯨ ꯅꯥꯒꯥꯁꯨ ꯑꯣꯏꯔꯁꯅꯨ ꯃꯩꯇꯩꯁꯨ ꯑꯣꯏꯔꯁꯅꯨ ꯕꯪꯒꯥꯂꯤꯁꯨ ꯑꯣꯏꯔꯁꯅꯨ ꯑꯦꯅꯤꯅꯤ ꯀꯣ ꯑꯩꯈꯣꯏꯁꯨ ꯃꯨꯁꯂꯤꯝꯃꯛꯇ ꯂꯩꯕꯅꯤ ꯃꯨꯁꯂꯤꯝ ꯏꯆꯤꯟ ꯏꯅꯥꯎ ꯌꯥꯝ ꯅꯨꯡꯁꯤꯅꯃꯤꯟꯅꯩ ꯃꯨꯁꯂꯤꯝ ꯑꯣꯏꯒꯦꯔꯥ ꯃꯩꯇꯩ ꯑꯣꯏꯒꯦꯔꯥ ꯀꯩꯝ ꯀꯥꯏꯗꯦꯀꯣ ꯑꯩꯅ ꯍꯥꯏꯔꯤꯁꯦ ꯏꯆꯝ ꯆꯝꯅ ꯍꯥꯏꯖꯕꯅꯤꯗ ꯑꯣꯀꯦ ꯀꯩꯝ ꯀꯥꯏꯗꯦ ꯃꯥꯒꯤ ꯃꯤꯡꯁꯤꯒ ꯁꯨꯝ ꯍꯥꯏꯕꯅꯤ ꯀꯀꯥ ꯀꯩ ꯌꯦꯟꯁꯥꯡ ꯆꯥꯔꯒꯦ ꯁꯥꯏꯅꯩ ꯑꯩ ꯉꯁꯤ ꯉꯥ ꯊꯣꯡꯕ ꯆꯥꯏꯀꯣ ꯏꯆꯟꯗꯤ ꯀꯔꯤ ꯆꯥꯏ ꯆꯝꯅ ꯍꯥꯏꯕꯗ ꯀꯩꯁꯨꯝ ꯈꯟꯕ ꯐꯠꯇꯕ ꯈꯟꯕ ꯍꯧꯅꯗꯦ ꯍꯥꯏꯌꯦ ꯏꯆꯦ ꯈꯨꯃꯟꯅ ꯃꯤꯑꯣꯏꯕ ꯉꯥꯛꯇ ꯃꯤꯑꯣꯏꯕ ꯉꯥꯛꯇ ꯑꯩꯈꯣꯏ ꯈꯨꯗꯤꯡꯃꯛ ꯃꯤꯑꯣꯏꯕ ꯉꯥꯛꯇꯅꯤ ꯑꯩꯈꯣꯏ ꯈꯨꯗꯤꯡꯃꯛ ꯌꯦꯁ ꯆꯨꯝꯃꯤ ꯃꯤꯑꯣꯏꯕ ꯍꯥꯏꯕꯁꯤ ꯑꯃꯠꯇꯅꯤꯀꯣ ꯃꯄꯨ ꯑꯃꯠꯇꯅꯤ ꯏꯁꯣꯔ ꯑꯃꯠꯇꯅꯤ ꯀ꯭ꯔꯤꯁꯅ ꯀꯅꯥꯅꯣ ꯑꯜꯂꯥꯅꯤ ꯑꯜꯂꯥ ꯀꯅꯥꯅꯣ ꯀ꯭ꯔꯤꯁꯇꯥꯟꯅꯤ ꯀꯣ ꯖꯤꯁꯨ ꯀꯅꯥꯅꯣ ꯚꯒꯋꯥꯟꯅꯤ ꯚꯒꯋꯥꯟ ꯀꯅꯥꯅꯣ ꯖꯤꯁꯨꯅꯤ ꯏꯁꯣꯔ ꯑꯃꯠꯇꯅꯤ ꯃꯁꯤꯒ ꯅꯣꯛꯄ ꯀꯩꯝ ꯑꯀꯥꯏꯕ ꯂꯩꯇꯦ ꯃꯤꯑꯣꯏꯕ ꯍꯥꯏꯁꯦ ꯑꯃꯠꯇꯅꯤꯀꯣ ꯃꯨꯁꯂꯤꯝꯁꯨ ꯈꯨꯠ ꯑꯅꯤ ꯄꯥꯜꯂꯤ ꯑꯩꯁꯨ ꯃꯩꯇꯩꯁꯨ ꯈꯨꯠ ꯑꯅꯤ ꯄꯥꯜꯂꯤ ꯍꯥꯎꯁꯨ ꯈꯨꯠ ꯑꯅꯤ ꯂꯣꯏ ꯆꯞ ꯃꯥꯟꯅꯩꯀꯣ ꯑꯗꯨꯕꯨ ꯖꯁ ꯏꯆꯤꯟ ꯏꯅꯥꯎ ꯑꯣꯏꯕ ꯅꯨꯡꯁꯤꯅꯕꯒꯤ ꯅꯨꯡꯁꯤꯅꯕꯗꯨꯗꯤꯀꯣ ꯊꯃꯣꯏ ꯇꯤꯡꯕ ꯀꯣ ꯅꯨꯡꯁꯤ ꯆꯥꯟꯅ ꯂꯩꯃꯤꯟꯅꯕ ꯑꯗꯣ ꯄꯥꯝꯃꯦ ꯀꯣ ꯍꯩꯃꯥ ꯁꯤꯗꯕꯨ ꯀꯩ ꯁꯥꯎꯅꯤꯡꯒꯦ ꯑꯣꯏꯔꯤꯒꯦ ꯋꯥꯎ ꯊꯦꯡꯀ꯭ꯌꯨ ꯕꯦꯔꯤ ꯃꯁ ꯊꯥꯒꯠꯆꯔꯤ ꯁꯍꯅꯤꯕꯨ ꯊꯃꯣꯏ ꯊꯥꯒꯠꯆꯔꯤ ꯅꯍꯥꯛꯀꯤ ꯊꯃꯣꯏꯕꯨ ꯀꯀꯥ ꯑꯩꯗꯤ ꯆꯥꯗ꯭ꯔꯤꯌꯦ ꯋꯥꯎ ꯀꯔꯤꯒꯤ
ꯄꯨꯡ 12 ꯇꯥꯔꯦꯅ ꯁꯥꯔꯅꯤ ꯂꯥꯏꯛ ꯇꯧꯕꯤꯔꯝꯃꯨ ꯀꯀꯥꯒꯤꯗꯣꯀꯣ ꯑꯗꯨꯅꯤꯕ ꯍꯣꯏ ꯑꯣꯀꯦ ꯁꯥꯔꯅꯤ ꯍꯧꯖꯤꯛ ꯀꯩꯗꯧꯔꯤ ꯕꯦꯕꯤ ꯂꯐꯣꯏ ꯁꯣꯔꯤ ꯍꯥꯏꯔꯣ ꯅꯠꯇ꯭ꯔꯒꯅ ꯁꯣꯔꯤ ꯍꯥꯏꯔꯤꯔꯣ ꯕꯦꯕꯤ 이제 와시오가 가렌 짝크레 가렌 좀 시기드레버 세다 기땅갈리에 두바이드 레이에 와우 오 마이 갓 사니 Oh my God, very nice. Thank you very much. Dubai-da. Okay. Dubai-da job tꯧꯔꯤꯀꯣ ꯃꯅꯤꯄꯨꯔꯒꯤ ꯊꯥꯒꯠꯆꯔꯤ ꯊꯥꯒꯠꯆꯔꯤ ꯁꯩꯅꯤ ꯗꯨꯕꯥꯏꯗ ꯖꯣꯕ ꯇꯧꯕ ꯑꯣꯀꯦ ꯗꯨꯕꯥꯏ ꯍꯥꯏꯕꯁꯤꯗꯤ ꯑꯇꯣꯞꯄ ꯀꯟꯇ꯭ꯔꯤꯅꯤ ꯐꯖꯅ ꯆꯦꯛꯁꯤꯟꯅ ꯂꯩꯕꯤꯌꯨ ꯀꯣ ꯃꯇꯝ ꯆꯥꯅ ꯆꯥꯎ ꯃꯇꯝ ꯆꯥꯅ ꯊꯕꯛ ꯆꯠꯂꯨ ꯃꯄꯥꯟꯗ ꯂꯩꯕ ꯍꯥꯏꯕꯁꯤꯗꯤ ꯑꯥꯎꯠꯁꯥꯏꯠ ꯀꯟꯇ꯭ꯔꯤꯗ ꯂꯩꯕ ꯍꯥꯏꯁꯤ ꯌꯥꯝ ꯆꯦꯛꯁꯤꯟꯅ ꯂꯩꯒꯗꯕꯅꯤ ꯗꯨꯕꯥꯏꯗ ꯖꯣꯕ ꯇꯧꯕꯤꯔꯤꯕ ꯁꯥꯏꯅꯤꯕꯨ ꯍꯥꯏꯅꯤꯡꯉꯥꯏ ꯂꯩꯇꯅ ꯊꯥꯒꯠꯆꯔꯤꯀꯣ ꯑꯗꯨꯒ ꯗꯨꯕꯥꯏꯗꯒꯤ ꯀꯣ ꯑꯁꯥꯝꯗ ꯀꯁꯥꯔ ꯗꯤꯁꯇ꯭ꯔꯤꯛꯇ ꯑꯩꯒꯤ ꯆꯦꯅꯦꯜ ꯑꯁꯤꯗ ꯆꯪꯕꯤꯔꯛꯄ ꯁꯥꯏꯅꯤꯕꯨ ꯍꯥꯏꯅꯤꯡꯉꯥꯏ ꯂꯩꯇꯅ ꯊꯥꯒꯠꯆꯔꯤ ꯋꯦꯜꯀꯝ ꯃꯇꯝ ꯄꯨꯝꯕꯗ ꯃꯄꯨꯅ ꯊꯧꯖꯥꯟꯕꯤꯕ ꯑꯣꯏꯁꯅꯨ ꯑꯩ ꯗꯦꯟꯇꯤꯁꯅꯤ ꯀꯀꯥ ꯑꯣ ꯕꯦꯅꯥꯏꯁ ꯏꯃꯥ ꯏꯄꯥ ꯍꯥꯏꯕꯅꯤꯗ ꯑꯣꯀꯦ ꯍꯣꯏ ꯀꯀꯥꯅ ꯍꯥꯏꯕ ꯌꯥꯝ ꯆꯨꯝꯃꯤ ꯀꯀꯥ ꯑꯣꯀꯦ ꯑꯗꯨꯅ ꯁꯦꯅꯤꯅ ꯗꯨꯕꯥꯏꯗ ꯂꯩꯕ ꯊꯥꯒꯠꯆꯔꯤ ꯍꯥꯏꯅꯤꯡꯉꯥꯏ ꯂꯩꯇꯅ ꯊꯥꯒꯠꯆꯔꯤ ꯃꯇꯝ ꯂꯩꯕꯗ ꯃꯥꯏ ꯄꯥꯛꯄ ꯑꯣꯏꯌꯨ ꯇꯧꯗꯧ ꯊꯕꯛꯇ ꯃꯄꯨꯅ ꯊꯧꯖꯥꯟꯕꯤꯕ ꯑꯣꯏꯁꯅꯨ ꯑꯜꯂꯥꯅ ꯊꯧꯖꯥꯟꯕꯤꯕ ꯑꯣꯏꯁꯅꯨ ꯃꯩꯇꯩ ꯑꯣꯏꯒꯦꯔꯥ ꯍꯤꯟꯗꯨ ꯑꯣꯏꯒꯦꯔꯥ ꯑꯦꯅꯤ ꯃꯄꯨꯅ ꯊꯧꯖꯥꯟꯕꯤꯕ ꯑꯣꯏꯁꯅꯨ ꯍꯥꯏꯖꯅꯤꯡꯉꯤ ꯁꯩꯅꯤꯕꯨ ꯗꯨꯕꯥꯏꯗ ꯂꯩꯕꯗꯤ ꯌꯥꯝꯅ ꯐꯖꯅ ꯂꯩꯒꯗꯕꯅꯤꯀꯣ ꯑꯣꯀꯦ ꯊꯥꯒꯠꯆꯔꯤ ꯁꯥꯏꯅꯤꯕꯨ ꯏꯆꯦꯅ ꯍꯥꯏꯔꯦ ꯏꯃꯥ ꯏꯄꯥ ꯇꯥꯗ ꯃꯥꯃꯣꯔꯣ ꯕꯦꯕꯤ ꯀꯔꯤ ꯌꯦꯟꯁꯥꯡ ꯆꯥꯕꯤꯒꯦ ꯉꯁꯤꯕꯣ ꯋꯥꯎ ꯔꯨꯕꯤ ꯂꯥꯏ ꯔꯨꯕꯤ ꯊꯦꯡꯀ꯭ꯌꯨ ꯂꯥꯏꯛ ꯇꯧꯕꯤꯔꯝꯃꯨ ꯀꯀꯥꯒꯤ ꯆꯦꯅꯦꯜꯗ ꯀꯣ ꯉꯁꯤꯗꯤ ꯉꯥꯁꯤꯡ ꯊꯣꯡꯕ ꯆꯥꯏ ꯕꯤꯕꯤ ꯔꯕꯤ ꯔꯨꯕꯤꯗꯤ ꯀꯩ ꯌꯦꯟꯁꯥꯡ ꯆꯥꯏ ꯊꯥꯒꯠꯆꯔꯤ ꯀꯀꯥꯕꯨ ꯍꯥꯏꯌꯦ ꯍꯦꯠ ꯅꯠꯇꯦ ꯀꯥꯔꯦꯟ ꯆꯠꯈ꯭ꯔꯦ ꯅꯨꯡ ꯁꯥꯎꯅꯤꯡꯈ꯭ꯔꯦ ꯊꯥꯒꯠꯆꯔꯤ ꯀꯀꯥꯕꯨ ꯍꯥꯏꯌꯦ ꯁꯥꯏꯅꯤ ꯂꯥꯏꯛ ꯇꯧꯕꯤꯔꯝꯃꯨ ꯔꯨꯕꯤ ꯀꯩ ꯌꯦꯟꯁꯥꯡ ꯆꯥꯏ ꯕꯤꯕꯤꯅ ꯀꯩ ꯍꯥꯏꯕ ꯔꯨꯕꯤꯔꯨ ꯕꯤꯔꯨꯕꯤ ꯍꯥꯏ ꯔꯨꯕꯤꯔꯨ ꯕꯤꯔꯨꯕꯤ ꯍꯥꯏ ꯊꯥꯒꯠꯆꯔꯤ ꯁꯥꯏꯅꯤꯕꯨ ꯌꯥꯝ ꯊꯥꯒꯠꯆꯔꯤ ꯗꯨꯕꯥꯏꯗꯒꯤ ꯗꯨꯕꯥꯏꯗ ꯆꯍꯤ ꯀꯌꯥ ꯂꯩꯈꯤꯅꯤ ꯁꯥꯏꯅꯤꯁꯦ ꯗꯨꯕꯥꯏꯗ ꯆꯍꯤ ꯀꯌꯥ ꯂꯩꯈꯤꯅꯤ ꯀꯀꯥ ꯋꯥꯔꯤ ꯌꯥꯝ ꯅꯨꯡꯉꯥꯏ ꯀꯀꯥꯒꯤ ꯆꯦꯅꯦꯜꯁꯨ ꯂꯥꯏꯛ ꯑꯦꯟ ꯁꯕꯁꯀ꯭ꯔꯥꯏꯕꯔ ꯃꯌꯥꯝ ꯐꯦꯟ ꯑꯣꯏꯔꯣ ꯀꯣ ꯀꯀꯥ ꯑꯩ ꯊꯣꯛꯂꯒꯦ ꯑꯣꯀꯦ ꯊꯦꯡꯀ꯭ꯌꯨ ꯁꯥꯏꯅꯤ ꯊꯦꯡꯀ꯭ꯌꯨ ꯚꯦꯔꯤ ꯃꯁ ꯋꯦꯜꯀꯝ ꯑꯦꯅꯤ ꯇꯥꯏꯝ ꯋꯦꯜꯀꯝ ꯑꯩꯒꯤ ꯆꯦꯅꯦꯜꯗ ꯑꯗꯣ ꯅꯪꯒꯤ ꯊꯕꯛ ꯁꯪꯕ ꯃꯇꯝꯗ ꯀꯀꯥꯒꯤ ꯆꯦꯅꯦꯜꯗ ꯆꯪꯕꯤꯔꯛꯎꯀꯣ ꯁꯥꯏꯅꯤꯕꯨ ꯇꯥꯕ꯭ꯔꯣ ꯊꯦꯡꯀ꯭ꯌꯨ ꯀꯀꯥꯕꯨ ꯁꯞꯄꯣꯔꯠ ꯇꯧꯕꯒꯤꯗꯃꯛꯇ ꯍꯥꯏꯅꯤꯡꯉꯥꯏ ꯊꯥꯒꯩ ꯑꯣꯀꯦ ꯑꯦꯅꯤꯋꯦ ꯁꯞꯄꯣꯔꯠ ꯇꯧꯕ ꯇꯧꯗꯕ ꯃꯗꯣ ꯂꯥꯃ ꯊꯝꯁꯤ ꯗꯨꯕꯥꯏꯗ ꯂꯩꯕꯅꯤꯅ ꯌꯥꯝꯅ ꯐꯖꯅ ꯆꯦꯛꯁꯤꯟꯅ ꯂꯩꯌꯨ ꯊꯕꯛ ꯐꯖꯅ ꯇꯧ ꯀꯣ ꯑꯗꯨꯒ ꯆꯍꯤ ꯀꯌꯥ ꯂꯩꯈꯤꯅꯤ ꯗꯨꯕꯥꯏꯗ ꯑꯝꯇꯪ ꯍꯥꯏꯕꯤꯔꯝꯃꯨ ꯀꯀꯥ ꯑꯩ ꯃꯇꯝ ꯈꯛ ꯂꯩꯈꯤꯅꯤ ꯑꯣ ꯍꯣꯏ ꯐꯖꯅ ꯂꯩꯌꯣ ꯀꯣ ꯍꯌꯦꯡ ꯅꯪꯅ ꯗꯨꯕꯥꯏꯗꯩ ꯃꯅꯤꯄꯨꯔ ꯊꯣꯛꯑꯝꯗꯥꯏꯗ ꯀꯀꯥ ꯍꯣꯏꯗ ꯈꯪꯍꯜꯂꯝꯃꯨ ꯀꯣ ꯏꯅꯥꯎꯕꯨ ꯊꯥꯒꯠꯆꯔꯤ ꯗꯨꯕꯥꯏꯗ ꯃꯄꯨꯅ ꯊꯧꯖꯥꯟꯕꯤꯕ ꯑꯣꯏꯁꯅꯨ ꯍꯥꯏꯖꯅꯤꯡꯉꯤꯀꯣ ꯗꯨꯕꯥꯏꯗ ꯂꯩꯕꯒꯤꯗꯃꯛꯇ ꯊꯥꯒꯠꯆꯔꯤ ꯏꯅꯥꯎꯕꯨ ꯑꯩꯈꯣꯏꯗꯤ ꯗꯨꯕꯥꯏ ꯀꯥꯏꯗꯣ ꯐꯪꯉꯔꯣꯏ ꯁꯨꯝ ꯇꯥꯔꯤꯁꯤ ꯂꯣꯏꯔꯦ ꯏꯅꯥꯎꯅ ꯗꯨꯕꯥꯏꯗ ꯂꯩꯕ ꯍꯥꯏꯁꯦ ꯑꯩꯈꯣꯏ ꯂꯩꯕꯒ ꯆꯞ ꯃꯥꯟꯅꯩꯀꯣ ꯃꯇꯝ ꯄꯨꯝꯕꯗ
ꯃꯄꯨꯕꯣꯠꯅ ꯁꯞꯄꯣꯔꯠ ꯇꯧꯕ ꯑꯣꯏꯁꯅꯨ ꯏꯅꯥꯎꯕꯨ ꯑꯣꯀꯦ ꯒꯨꯗ ꯅꯥꯏꯠ ꯁꯥꯏꯅꯤ ꯒꯨꯗ ꯅꯥꯏꯠ ꯏꯆꯦꯅ ꯀꯩ ꯍꯥꯏꯌꯦ ꯏꯅꯥꯎꯗꯤ ꯄꯨꯡ ꯀꯌꯥꯗ ꯁꯥꯡꯗꯣꯛꯀꯦ ꯏꯅꯥꯎ ꯏꯆꯦ ꯈꯨꯃꯟꯗꯤ ꯄꯨꯡ ꯀꯌꯥꯗ ꯇꯤꯡꯊꯣꯛꯀꯦ ꯍꯣꯏ ꯀꯀꯥ ꯈꯪꯍꯜꯂꯛꯀꯅꯤ ꯁꯣꯏꯗꯅ ꯊꯦꯡꯀ꯭ꯌꯨ ꯁꯥꯏꯅꯤ ꯒꯨꯗ ꯅꯥꯏꯠ ꯊꯦꯡꯀ꯭ꯌꯨ ꯋꯦꯜꯀꯝ ꯀꯀꯥ ꯆꯦꯅꯦꯜꯗ ꯑꯦꯅꯤ ꯇꯥꯏꯝ ꯋꯦꯜꯀꯝ ꯀꯣ থাকাচ্চারি কাকা সবাই তোমরা হেরি লাই কিতারে নেনা ভালানি আইনবা বালা তো কোনো রকম আল্লাহ দোয়া থেকে চলে আসে আমার চ্যানেলের আওয়ার জন্য আপনার ধন্যবাদ আর আমার চ্যানেল আওয়ার যদি আইসে তবু লাইক করেন ছোটো মোটো লাইক একটা দেন খাওয়া দাওয়া হয়েছে রুবিনা নাংখাই ꯈꯪꯂꯨꯗ꯭ꯔꯦ ꯉꯁꯤ ꯐꯪꯂꯦ ꯑꯩꯈꯣꯏ ꯃꯤ ꯂꯩꯇꯕ ꯌꯥꯎꯕꯒꯤ ꯉꯥ ꯆꯥꯕ ꯌꯥꯗ꯭ꯔꯦ ꯑꯗꯨꯅ ꯗꯨꯁꯀꯨꯁ ꯍꯧꯖꯔꯤ ꯒ ꯊꯣꯡꯕ ꯆꯥꯏ ꯀꯅꯥ ꯂꯩꯇꯕ ꯌꯥꯎꯒꯦ ꯔꯨꯕꯤ ꯒꯨꯗ ꯅꯥꯏꯠ ꯀꯀꯥ ꯌꯥꯏꯐꯃꯤꯟꯅ ꯁꯤ ꯑꯣꯀꯦ ꯌꯥꯏꯐꯃꯤꯟꯅꯁꯤ ꯃꯇꯝ ꯄꯨꯝꯕꯗ ꯌꯥꯏꯐꯃꯤꯟꯅꯁꯤ ꯏꯅꯥꯎꯁꯨ ꯃꯇꯝ ꯂꯩꯕꯗ ꯃꯪꯒꯣꯜ ꯑꯣꯏꯌꯨ ꯏꯁꯣꯔꯅ ꯊꯧꯖꯥꯟꯕꯤꯕ ꯑꯣꯏꯁꯅꯨ ꯀꯣ ꯑꯁꯤꯅꯤ ꯃꯤꯑꯣꯏꯕ ꯍꯥꯏꯕꯁꯦ ꯅꯨꯡꯁꯤꯕ ꯍꯥꯏꯁꯦ ꯑꯩꯗꯤ ꯆꯦꯅꯦꯜ ꯄꯥꯏ ꯍꯥꯏꯗꯨꯅ ꯃꯌꯥꯝꯅ ꯁꯞꯄꯣꯔꯠ ꯇꯧꯕꯤꯅꯕꯒꯤꯗꯃꯛꯇ ꯑꯩ ꯃꯌꯥꯝꯗ ꯄꯦꯟꯅꯕ ꯇꯧꯖꯕꯇꯦꯀꯣ ꯑꯩꯗꯤ ꯊꯃꯣꯏꯗꯒꯤ ꯑꯂꯩꯕꯗꯣ ꯃꯌꯥꯝꯗ ꯑꯩ ꯔꯤꯁꯥꯔꯁ ꯇꯧꯖꯕꯅꯤ ꯑꯩꯗꯤ ꯃꯤꯒ ꯃꯥꯟꯅꯗꯦꯀꯣ ꯑꯩꯗꯤ ꯁꯨꯝ ꯃꯌꯥꯝ ꯅꯨꯡꯁꯤꯕ ꯏꯆꯤꯟ ꯏꯅꯥꯎ ꯊꯃꯣꯏ ꯇꯤꯡꯕ ꯂꯥꯛꯑꯕꯗꯤꯀꯣ ꯑꯩꯁꯨ ꯊꯃꯣꯏ ꯇꯤꯡꯊꯣꯛꯑꯦ ꯑꯩ ꯆꯦꯅꯦꯜ ꯄꯥꯏꯗꯕꯗꯨꯗꯤ ꯊꯝꯈꯤꯁꯤꯀꯣ ꯑꯩꯗꯤ ꯁꯦꯡꯉꯤꯁꯨ ꯅꯠꯆꯗꯦ ꯑꯩꯈꯣꯏ ꯆꯦꯅꯦꯜꯁꯤꯗꯤ ꯑꯗꯨꯝ ꯄꯥꯏꯔꯤꯕ ꯍꯥꯏꯗꯨꯅꯤꯀꯣ ꯃꯤꯒ ꯃꯥꯟꯅꯗ꯭ꯔꯕ ꯆꯦꯅꯦꯜ ꯀꯣ ꯑꯩꯈꯣꯏ ꯆꯦꯅꯦꯜꯁꯤꯗꯤ ꯄꯤꯛꯈ꯭ꯔꯕ ꯁꯨꯝ ꯃꯇꯝ ꯂꯦꯟꯕꯒꯤ ꯁꯨꯝ ꯄꯥꯏꯖꯕꯅꯤꯀꯣ ꯁꯦꯟꯗꯥꯡ ꯂꯝꯕꯤꯗꯤ ꯑꯣꯏꯔꯣꯏꯗ ꯄꯣꯠꯅꯤ ꯑꯩꯈꯣꯏꯅ ꯄꯥꯏꯔꯤ ꯆꯦꯅꯦꯜꯁꯤꯗꯤ হেৰিনা হাইৰে লাইক শেয়ার সাবস্ক্রাইব কমেন্ট সব করিছে ও ধন্যবাদ হেৰি ধন্যবাদ থেংক ইউ এখন লাইক একটা করেন ꯑꯩꯈꯣꯏ ꯑꯕꯣꯛ ꯍꯥꯏ ꯀꯅꯥꯗ ꯀꯧꯔꯤꯅꯣ ꯏꯆꯦꯅ ꯏꯅꯥꯎ ꯏꯕꯨꯡꯉꯣ ꯇꯣꯂꯦꯟꯕ ꯇꯣꯂꯥꯕꯧ ꯅꯆꯦꯗꯤ ꯑꯃꯗ ꯁꯥꯡꯗꯣꯛꯆꯩꯅꯦ ꯏꯅꯥꯎ ꯅꯅꯥꯎꯗꯤ ꯑꯦꯜꯕꯤ ꯂꯣꯏꯕꯒ ꯁꯨꯃꯥꯏꯅ ꯅꯅꯥꯎꯗꯤ ꯑꯦꯜꯕꯤ ꯂꯣꯏꯕꯒ ꯁꯨꯃꯥꯏꯅ ꯈꯪꯉꯕ ꯏꯆꯦ ꯅꯅꯥꯎꯗꯤꯅꯦ ꯃꯇꯝ ꯂꯩꯇꯦ ꯑꯦꯜꯕꯤ ꯂꯣꯏꯕꯒꯅꯦ ꯁꯨꯃꯥꯏꯅ ꯑꯩꯗꯤ ꯊꯣꯏ ꯀꯣꯏꯗ ꯍꯥꯏꯕ ꯑꯩꯗꯤ ꯊꯣꯏ ꯈꯣꯏꯗ ꯍꯥꯏ ꯀꯔꯤ ꯍꯥꯏꯅꯣ ꯈꯪꯗꯦ ꯑꯩꯗꯤ ꯊꯣꯏ ꯈꯣꯏꯗ ꯍꯥꯏꯁꯦ ꯌꯥꯔꯦꯗ ꯍꯦ ꯚꯥꯂꯣ ꯏꯆꯦ ꯈꯨꯃꯪꯒꯤꯁꯦ ꯀꯩ ꯍꯥꯏꯒꯅꯤ ꯑꯩꯗꯤ ꯊꯣꯏ ꯈꯣꯏꯗ ꯍꯥꯏ ꯀꯔꯤ ꯍꯥꯏꯅꯣ ꯈꯪꯗꯦ ꯃꯌꯥꯝ ꯁꯞꯄꯣꯔꯠ ꯉꯁꯥꯏ ꯑꯩꯈꯣꯏ ꯏꯇꯩꯃꯅ ꯀꯣꯐꯤ ꯀꯥ ꯑꯃ ꯄꯤꯔꯛꯄꯗ ꯑꯩ ꯃꯤꯠ ꯅꯥ ꯁꯤꯡꯈ꯭ꯔꯦ ꯏꯆꯦ ꯈꯨꯃꯟ ꯗꯤꯂꯤꯠ ꯇꯧꯅꯨ ꯁꯨꯝ ꯂꯩꯁꯅꯨ ꯀꯣꯃꯦꯟ ꯏꯕ ꯁꯣꯏꯔꯁꯨ ꯁꯨꯝ ꯂꯩꯁꯅꯨ ꯗꯤꯂꯤꯠ ꯇꯧꯕꯤꯅꯨ ꯏꯆꯦ ꯁꯨꯝ ꯂꯩ ꯊꯝꯃꯣ ꯅꯨꯡꯉꯥꯏꯇꯦ ꯑꯩꯈꯣꯏ ꯏꯆꯦꯁꯦ ꯄꯨꯡ ꯑꯃꯗ ꯁꯥꯡꯗꯣꯛꯏ ꯌꯥꯏꯌꯦ ꯑꯩꯅ ꯑꯦꯜꯕꯤ ꯂꯣꯏꯕꯒ ꯇꯤꯡꯊꯣꯛꯄ ꯑꯩꯗꯤ ꯊꯣꯏ ꯍꯣꯏꯗ ꯂꯩ ꯍꯥꯏꯕꯅꯤꯗ ꯊꯣꯏꯗꯣ ꯀꯅꯥꯅꯣ ꯈꯪꯗꯤꯌꯦ ꯊꯣꯏꯗꯣ ꯀꯅꯥꯅꯣ ꯈꯪꯗꯦꯕ ꯅꯆꯦꯗꯤ ꯊꯃꯣꯏ ꯈꯣꯏꯗꯦ ꯅꯨꯄꯥꯁꯨ ꯊꯃꯣꯏ ꯈꯣꯏꯗꯦ ꯁꯨꯃꯥꯏꯅ ꯆꯞ ꯇꯤꯡꯉꯤ ꯒꯣꯒꯧ ꯀꯤꯞꯒꯦꯟꯅ ꯀꯩ ꯍꯥꯏꯕ ꯍꯥꯏ ꯃꯩꯇꯩ ꯀꯪꯂꯩꯄꯥꯛ ꯂꯚ ꯌꯨ ꯁꯞꯄꯣꯔꯠ ꯌꯨ ꯀꯤꯞ ꯏꯠ ꯑꯞ ꯑꯦꯅꯤꯋꯦ ꯂꯚ ꯐ꯭ꯔꯣꯝ
Coquelin fruit to be cookie. Okay. Adudi hangodana haiba. Aduni iche khumana thoyoida leyai kana thoyno khangde aba thoydo. Aidi hangamde. Anyway, love from Coquelin fruit to be cookie. Hoi. Chumi gogo kipina hai. Nungsi cookie manipudagi cookie adu wahaido sizinaba hangode ko ke khoidi cookie haba leite maite leite naga haba any aigondadi adumagi wakhalon chende ko nanga mi ma khanaraga mi amada nuaitaba mi amada chaiba madudi phate ko hojik sidi India se ko sarkana kari hai India sarkar lauthoido adumaina chakhutpa tammo fajaba wahi sijino nungsiba inau ko Manipurda leiraga wahi fajana sijino nungsiba inau okay akhodi kanada su chaiba leite kanada su ngangba leite ko nangna haido hai mai thai kanglai fa love you suffer you give it off anyway love from Coquelin fruit to be cookie nang hai wa do myam sui khangi adumaina haiba hode ko hojik sidi like shu haiba mi matani understanding le nagadami discipline le wangang bada ko nungsi bai now go wangang de beba nungsi batamo nungsi bai now punsi se jere tumasida jade tumasida pungsi jade tumasida maite scared of okay idiot aduni nangi inda hagadabane he cookie ngaubo aduni aina mangona chaiba su leite aduga mana karadigi tension karaga ngange masibo well love from Coquelin good nonsense aina nangona ngangba lebra nangona chaiba lebra nanga jan tension na ngangai do ha nasado kaimda idea jaudrabo nangna duga khanaraga nangna mingonda migi elbida doba ngangai dubu kaino nang muchak charabadi wa phajaba discipline ngango maite bu miro ai nangni minetro ha nangdi kari maite bu miro ai nangdi kari oriba nangonda ina chaigrabo ai channel sida punumapu ichin inau mak khanjaye inau gogo aduni mana kem sound ga ngang khrona basibu chak chara hemba mi du maina nangona ina cookie kana ngang khrabo chai khrabo ibungo sana nangna chairasu ngangasu nabuk thinna chairasu manipura su leidomi angaubo bhab taune angang chak chari do bhab tana bagini kokte brain leina bane nanga nabuk thinna saurasu manipura su leigadomne ko Delhi sum Rajasthan sum Shillong sum mamagi state to sum leigadomne kana su kan to japunti ko leimine bido nusi chang leigadami nusi be naw ibungo kaka jamna taningde thamasida hoida suma penda na haijer mi suma hajer sunu gogodo
ꯃꯊꯃꯣꯏ ꯄꯦꯟꯗꯕ ꯂꯩꯔꯝꯒꯅꯤ ꯑꯗꯨꯅ ꯉꯥꯡꯖꯔꯤꯅꯤ ꯉꯥꯡꯖꯁꯅꯨ ꯀꯩꯝ ꯀꯥꯏꯗꯦ ꯒꯣꯒꯧ ꯊꯦꯡꯛ ꯌꯨ ꯚꯦꯔꯤ ꯃꯁ ꯑꯩꯒꯤ ꯆꯦꯅꯦꯜ ꯆꯪꯕꯗꯃꯛꯇ ꯂꯥꯏꯔꯤꯛ ꯍꯩꯔꯒ ꯂꯥꯏꯁꯨ ꯈꯪꯗꯕ ꯃꯤꯔꯣ ꯃꯊꯤꯕꯣꯡꯅ ꯑꯃꯒꯤ ꯆꯥꯔꯒ ꯋꯥꯅ ꯃꯤꯒꯤ ꯋꯥꯉꯥꯡ ꯉꯥꯡꯕ ꯅꯪꯕꯣ ꯑꯗꯨꯅꯤꯗꯣ ꯒꯨꯒꯨꯅ ꯍꯥꯏꯔꯛꯄ ꯋꯥꯍꯩꯗꯨ ꯃꯇꯨꯡ ꯃꯤꯅ ꯋꯥ ꯉꯥꯡꯉꯛꯄꯅꯤꯗꯣ ꯅꯪꯉꯣꯟꯗ ꯀꯅꯥꯁꯨ ꯊꯤꯅ ꯉꯥꯡꯕꯁꯨ ꯂꯩꯇꯦ ꯄꯣꯛꯄꯗꯒꯤ ꯃꯅꯤꯄꯨꯔꯗ ꯂꯩꯔꯛꯄ ꯃꯈꯣꯏꯅ ꯑꯗꯨꯃꯥꯏꯅ ꯉꯥꯡꯉꯤꯗꯣ ꯀꯔꯤꯒꯤꯅꯣ ꯏꯆꯦ ꯈꯨꯃꯟ ꯇꯨꯝꯗꯣꯏꯁꯦ ꯄꯨꯡ ꯑꯃꯗꯅꯦ ꯃꯥꯅ ꯁꯥꯡꯗꯣꯛꯇꯣꯏꯁꯦ ꯑꯩꯗꯤ ꯂꯣꯏꯁꯤꯜꯂꯅꯤ ꯀꯃꯥꯏꯅ ꯇꯧꯗꯣꯏꯅꯣ ꯈꯪꯗꯦ ꯏꯆꯦ ꯈꯨꯃꯟ ꯑꯗꯨꯝꯕ ꯆꯥꯎꯈꯠꯇꯕꯒꯤ ꯃꯤꯗꯣ ꯕ꯭ꯂꯣꯛ ꯇꯧꯁꯜꯂꯣ ꯀꯩ ꯀꯥꯟꯅꯝꯗ ꯏꯆꯦ ꯁꯨꯝ ꯉꯥꯡꯖꯁꯅꯨꯗ ꯀꯩ ꯇꯧꯁꯜ ꯃꯥꯅ ꯈꯪꯒꯅꯤ ꯑꯩꯅ ꯃꯉꯣꯟꯗ ꯉꯥꯡꯕ꯭ꯔꯣ ꯑꯩꯅ ꯀꯨꯀꯤ ꯊꯤꯅ ꯉꯥꯡꯕꯁꯨ ꯂꯩꯇꯦ ꯑꯩꯅ ꯀꯨꯀꯤ ꯅꯪꯕꯨ ꯃꯤꯔꯣ ꯁꯜꯂꯣꯁꯨ ꯍꯥꯏꯈꯤꯕ ꯂꯩꯇꯦ ꯃꯥꯅ ꯁꯨꯝ ꯄꯨꯡꯉꯥꯡ ꯉꯥꯡꯖꯕꯅꯤ ꯑꯉꯥꯎꯕ ꯃꯤꯗꯣ ꯉꯥꯡꯉꯒ ꯃꯥꯟꯅꯕ ꯌꯥꯕ꯭ꯔꯣ ꯃꯉꯣꯟꯗ ꯑꯩ ꯉꯥꯡꯉꯨꯕ꯭ꯔꯣ ꯇꯧꯔꯣꯏ ꯂꯩꯖꯁꯅꯨ ꯃꯥꯅ ꯊꯤ ꯀꯣꯃꯦꯟ ꯏꯔꯒ ꯃꯤꯅ ꯃꯥꯄꯨ ꯐꯩ ꯍꯥꯏꯒꯗ꯭ꯔꯥ ꯃꯉꯣꯟ ꯊꯤ ꯃꯃꯥꯏꯗꯣ ꯊꯨꯒꯥꯏꯅꯤꯡꯕ ꯑꯩꯗꯤ ꯑꯁꯤꯒꯤ ꯁꯣꯅꯣ ꯆꯨꯕꯁꯦ ꯃꯊꯤꯕꯣꯡꯁꯤꯡ ꯆꯥꯊꯣꯛꯇꯕ ꯆꯥꯎꯈꯠꯇꯕ ꯑꯗꯨꯅꯤ ꯍꯥꯏꯖꯁꯨ ꯁꯥꯎꯔꯨꯅꯨ ꯑꯗꯨꯝ ꯍꯥꯏꯖꯁꯅꯨ ꯑꯉꯥꯡꯅꯤ ꯑꯉꯥꯡ ꯑꯣꯏꯔꯝꯒꯅꯦꯕꯀꯣ ꯑꯗꯨꯅ ꯄꯨꯡꯉꯥꯡ ꯍꯥꯏꯅꯤ ꯑꯉꯥꯡ ꯍꯥꯏꯁꯤꯗꯤ ꯚꯥꯞ ꯇꯥꯗꯦꯗꯅꯀꯣ ꯏꯆꯤꯟ ꯏꯅꯥꯎ ꯃꯌꯥꯝ ꯑꯗꯨꯅꯤ ꯃꯥꯏ ꯋꯥ ꯇꯥꯁꯜꯂꯨꯔꯅꯨ ꯏꯆꯦ ꯈꯨꯃꯟ ꯑꯗꯣ ꯉꯁꯤꯗꯤ ꯑꯩ ꯀꯨꯏꯔꯔꯣꯏ ꯂꯣꯏꯁꯤꯜꯂꯅꯤ 43 60 25 ꯃꯤꯅꯤꯠ ꯋꯥꯠꯂꯤꯀꯣ ꯂꯥꯏꯔꯤꯛ ꯍꯩꯔꯁꯨ ꯂꯥꯏꯁꯨꯗꯣ ꯈꯪꯕ ꯇꯝꯃꯨꯀꯣ ꯏꯅꯥꯎꯁꯥ ꯆꯨꯝꯃꯤ ꯑꯩꯒꯤ ꯏꯆꯦ ꯈꯨꯃꯟ ꯍꯥꯏꯕ ꯆꯨꯝꯃꯤ ꯑꯩꯗꯤ ꯌꯥꯔꯣꯏ ꯃꯍꯥꯄꯥꯄꯤꯁꯤꯡꯁꯦ ꯁꯥꯎꯔꯨꯅꯨ ꯑꯉꯥꯡꯅꯤ ꯑꯗꯨꯝ ꯉꯥꯡꯖꯔꯤꯅꯤ ꯍꯥꯏꯖꯔꯤꯃꯤꯗ ꯀꯨꯀꯤꯒꯤ ꯃꯩꯇꯩꯒꯤ ꯋꯥꯔꯤ ꯑꯃ ꯂꯩꯕꯅꯤ ꯑꯁꯦꯡꯕꯅꯤ ꯏꯆꯦ ꯈꯨꯃꯟ ꯅꯪ ꯄꯨꯡ ꯀꯌꯥ ꯇꯨꯝꯗꯣꯏꯅꯣ ꯍꯥꯏꯔꯣ ꯕꯦꯕꯤ ꯅꯪ ꯄꯣꯊꯥꯔꯣꯀꯣ ꯊꯦꯡꯉꯦ ꯉꯁꯥꯏꯒꯤ ꯁꯤꯂꯥꯏꯟꯗꯣ ꯍꯥꯟꯕ ꯂꯣꯏꯔꯕꯣ ꯁꯤꯂꯥꯏꯟ ꯍꯥꯟꯅ ꯏꯟꯖꯦꯛꯁꯟ ꯀꯥꯞꯄꯤ ꯃꯥꯜꯂꯦ ꯍꯀꯥꯝ ꯆꯜꯂꯦ ꯑꯩꯁꯨ ꯂꯣꯏꯁꯤꯜꯂꯅꯤ ꯀꯨꯏꯔꯔꯣꯏꯗ ꯇꯩꯗ ꯂꯥꯛꯆ ꯈꯨꯗꯨꯝ ꯆꯟꯒꯦꯕ ꯈꯟꯅꯅꯣ ꯂꯥꯛꯎꯅꯦ ꯃꯍꯥꯆꯟꯗꯥꯟ ꯑꯦꯜꯕꯤꯁꯦ ꯋꯥꯊꯤ ꯇꯥꯕ ꯃꯤ ꯃꯌꯥꯝ ꯂꯩ ꯏꯅꯥꯎꯒꯤ ꯂꯣꯏꯁꯤꯟꯈ꯭ꯔꯁꯨ ꯍꯥꯏ ꯑꯦꯜꯕꯤ ꯋꯥꯇꯦ ꯑꯦꯜꯕꯤꯁꯦ ꯋꯥꯇꯦ ꯊꯥꯕ ꯃꯤ ꯃꯌꯥꯝ ꯂꯩ ꯏꯅꯥꯎꯒꯤ ꯂꯣꯏꯁꯤꯟꯈ꯭ꯔꯁꯨ ꯏꯆꯦ ꯋꯥꯍꯩꯗꯣ ꯌꯥꯝ ꯁꯥꯎꯅꯤꯡꯉꯤꯀꯣ ꯏꯆꯦ ꯌꯥꯝ ꯁꯥꯎꯅꯤꯡꯉꯤꯀꯣ ꯅꯪ ꯍꯥꯏꯁꯤꯗꯤ ꯑꯩ ꯂꯣꯏꯁꯟꯉꯁꯨꯅꯣ ꯑꯩ ꯂꯣꯏꯁꯪꯉꯁꯨ ꯀꯔꯤꯝ ꯀꯥꯏꯗꯦ ꯁꯤꯅꯦꯕ ꯑꯇꯣꯞꯄ ꯆꯪꯒꯅꯤ ꯁꯤꯅꯦꯕ ꯑꯩꯗꯣ ꯉꯁꯤ ꯌꯥꯝ ꯋꯥꯔꯦꯕꯀꯣ ꯏꯁꯩ ꯁꯛꯎꯕꯒꯤꯅꯦ ꯏꯁꯩ ꯁꯛꯎꯔꯦ ꯍꯜꯂꯛꯑꯦ ꯕꯖꯥꯔꯗ ꯑꯃꯨꯛ ꯆꯠꯂꯕꯅꯤꯅ ꯋꯥꯔꯦꯗ ꯄꯣꯊꯥꯔꯅꯤ ꯀꯀꯥ ꯊꯣꯛꯑꯦ ꯁꯤꯗ ꯍꯣꯏ ꯕꯦꯕꯤ ꯄꯣꯊꯥꯔꯣ ꯉꯥꯏꯍꯥꯛ ꯄꯣꯊꯥꯔꯣ ꯏꯆꯦ ꯈꯨꯃꯟꯁꯨ ꯕꯥꯏ ꯑꯣꯏꯔꯅꯤ ꯑꯩ ꯌꯥꯝꯃꯛꯇ꯭ꯔꯦꯀꯣ ꯌꯥꯝ ꯅꯨꯡꯁꯤ ꯑꯩꯒꯤ ꯏꯆꯦ ꯈꯨꯃꯟꯅ ꯉꯁꯤ ꯌꯥꯝꯅ ꯁꯞꯄꯣꯔꯠ ꯇꯧꯕꯤꯌꯦꯀꯣ ꯑꯩꯒꯤ ꯆꯦꯅꯦꯜꯁꯤꯗ ꯏꯆꯦꯕꯨ ꯊꯥꯒꯠꯆꯔꯤ ꯅꯅꯥꯎꯅ ꯄꯨꯡ 12 ꯍꯦꯜꯂꯦ
ꯏꯆꯤꯟ ꯏꯅꯥꯎ ꯂꯣꯏꯔꯝꯗꯥꯏꯁꯤ ꯉꯥꯏꯍꯥꯛ ꯁꯞꯄꯣꯔꯠ ꯇꯧꯕꯤꯔꯝꯃꯣ ꯅꯨꯡꯁꯤꯔꯕ ꯏꯆꯤꯟ ꯏꯅꯥꯎ ꯃꯌꯥꯝ ꯊꯣꯛꯑꯝꯗꯥꯏꯁꯤ ꯉꯥꯏꯍꯥꯛ ꯁꯞꯄꯣꯔꯠ ꯇꯧꯕꯤꯌꯨ ꯃꯍꯥꯆꯟꯗꯥꯟꯒꯤ ꯀꯨꯀꯤ ꯂꯥꯎꯅ ꯀꯩꯒꯤ ꯆꯦꯜꯂꯤꯕ ꯍꯣꯏꯗ ꯕꯤꯕꯤ ꯑꯉꯥꯡ ꯑꯣꯏꯔꯝꯗ ꯑꯗꯣ ꯑꯉꯥꯡ ꯑꯣꯏꯔꯝꯕ ꯌꯥꯏ ꯑꯉꯥꯡ ꯚꯥꯞ ꯇꯥꯗꯕ ꯑꯣꯏꯔꯝꯒꯅꯤꯀꯣ ꯏꯆꯦꯅ ꯀꯥꯏꯗꯦ ꯃꯌꯥꯝ ꯂꯩꯖꯩ ꯏꯕꯣꯍꯜꯒꯤ ꯅꯨꯄꯤꯗꯣ ꯏꯁꯩ ꯃꯈꯣꯜ ꯐꯖꯩ ꯍꯣꯏ ꯍꯣꯏ ꯏꯁꯩ ꯃꯈꯣꯜ ꯐꯖꯕꯗꯨꯒ ꯑꯃꯨꯛ ꯆꯪꯉꯨꯔꯣ ꯅꯅꯥꯎꯗꯤ ꯏꯁꯩ ꯃꯈꯣꯜ ꯐꯖꯗꯕꯅꯤꯅ ꯂꯩꯅꯤꯡꯉꯝꯃꯔꯣꯏ ꯏꯕꯣꯍꯜꯒꯤ ꯅꯨꯄꯤꯗꯣ ꯏꯃꯣꯏꯅꯨ ꯆꯦꯅꯦꯜꯗꯨ ꯅꯠꯇ꯭ꯔꯣ ꯍꯣꯏ ꯍꯣꯏ ꯌꯥꯝ ꯅꯨꯡꯉꯥꯏ ꯃꯥ ꯏꯁꯩ ꯌꯥꯝ ꯅꯨꯡꯁꯤꯕꯅꯤ ꯑꯩꯗꯤ ꯏꯁꯩꯗꯣ ꯍꯩꯇꯕꯅꯤꯅ ꯏꯆꯦ ꯍꯣꯏ ꯏꯁꯩ ꯇꯥꯍꯟꯕ ꯄꯦꯟꯍꯟꯕ ꯉꯝꯗꯦ ꯑꯩꯗꯤ ꯃꯣꯏꯁꯤꯡꯁꯦ ꯍꯥꯠꯀꯅꯤ ꯍꯥꯠꯀꯅꯤ ꯉꯥꯏꯔꯤꯅꯦ ꯑꯩ ꯐꯔꯦꯁꯦ ꯕꯤꯕꯤ ꯇꯣꯛꯑꯁꯦ ꯑꯗꯨ ꯋꯥꯔꯤꯗꯣ ꯏꯃꯣꯏꯅꯨꯒꯤ ꯏꯁꯩ ꯌꯥꯝ ꯅꯨꯡꯁꯤꯕꯅꯤ ꯃꯥꯒꯤ ꯏꯁꯩ ꯌꯥꯝ ꯁꯛꯄꯅꯤ ꯑꯩꯈꯣꯏꯅ ꯑꯗꯨ ꯏꯁꯩꯗꯣ ꯍꯩꯇꯕꯀꯣ ꯑꯗꯨꯅꯤ ꯂꯣꯏꯔꯝꯗꯥꯏꯁꯤꯒ ꯏꯆꯤꯟ ꯃꯌꯥꯝ ꯁꯞꯄꯣꯔꯠ ꯇꯧꯕꯤꯌꯨ ꯕꯤꯕꯤ ꯍꯨꯏꯒ ꯃꯥꯟꯅꯔꯗꯤ ꯍꯨꯏ ꯑꯣꯟꯒꯅꯤ ꯑꯩꯈꯣꯏꯁꯨ ꯆꯨꯝꯃꯤ ꯌꯥꯔꯦ ꯅꯪꯁꯨ ꯊꯣꯛꯄꯤꯔꯣ ꯌꯥꯔꯦ ꯈꯨꯃꯟ ꯏꯕꯦꯝꯃ ꯍꯩ ꯀꯩꯅꯣ ꯑꯗꯨꯃꯥꯏꯅ ꯍꯥꯏꯗꯣ ꯏꯆꯦꯗ ꯅꯪꯉꯣꯟꯗ ꯍꯥꯏꯕ ꯅꯠꯇꯦ ꯑꯩꯈꯣꯏ ꯃꯌꯥꯝꯁꯦ ꯍꯥꯏꯕ ꯋꯥꯅꯤꯀꯣ ꯅꯪꯉꯣꯟꯗ ꯍꯥꯏꯕ ꯅꯠꯇꯦ ꯃꯌꯥꯝꯗ ꯍꯥꯏꯔꯤꯃꯤ ꯏꯆꯦꯅ ꯍꯥꯏꯁꯦ ꯁꯥꯎꯅꯨ ꯀꯔꯤꯃꯥꯏ ꯍꯥꯏꯅꯣ ꯑꯣꯖꯥ ꯑꯣꯖꯥ ꯍꯛꯀꯥꯝ ꯌꯥꯝ ꯆꯜꯂꯦꯀꯣ ꯑꯥꯎ ꯁꯅꯥ ꯍꯛꯀꯥꯝ ꯌꯥꯝ ꯆꯜꯂꯦ ꯂꯥꯏꯛ ꯃꯆꯥ ꯑꯃ ꯇꯧꯕꯤꯔꯝꯃꯨ ꯀꯀꯥꯏꯗꯃꯛꯇꯗꯤ ꯑꯩ ꯂꯩꯔꯤꯌꯦ ꯊꯦꯡꯀ꯭ꯌꯨ ꯊꯦꯡꯀ꯭ꯌꯨ ꯑꯩꯒꯤ ꯏꯆꯟꯅꯨꯡꯁꯤꯕꯤ ꯊꯦꯡꯀ꯭ꯌꯨ ꯊꯥꯒꯠꯆꯔꯤ ꯏꯆꯟꯕꯣ ꯁꯅꯥ ꯂꯥꯏꯛ ꯇꯧꯕꯤꯔꯝꯃꯨ ꯁꯅꯥꯕ꯭ꯂꯣꯛ ꯑꯣꯖꯥꯁꯤ ꯍꯛꯀꯥꯝ ꯌꯥꯝ ꯆꯜꯂꯦꯀꯣ ꯑꯥꯎ ꯇꯨꯝꯅꯤꯡꯉꯛꯄꯗꯨꯗꯅꯅꯦ ꯁꯅꯥ ꯀꯔꯤ ꯏꯟꯖꯥꯡ ꯆꯥꯏ ꯀꯔꯤ ꯏꯟꯖꯥꯡ ꯆꯥꯒꯦ ꯉꯁꯤꯗꯣ ꯁꯅꯥꯅ ꯑꯣꯀꯦ ꯍꯥꯏꯌꯦ ꯊꯦꯡꯀ꯭ꯌꯨ ꯃꯌꯥꯝ ꯁꯞꯄꯣꯔꯠ ꯇꯧꯕꯤꯌꯨ ꯂꯣꯏꯔꯝꯗꯥꯏꯁꯤꯗ ꯏꯆꯦ ꯊꯣꯛꯈ꯭ꯔꯕꯣ ꯑꯣ ꯍꯣꯏ ꯊꯣꯛꯆꯔꯒꯦ ꯅꯆꯦ ꯒꯨꯗ ꯕꯥꯏ ꯀꯅꯥꯗꯅ ꯍꯥꯏꯗꯣꯏꯁꯦ ꯊꯣꯛꯆꯔꯒꯦ ꯅꯆꯦ ꯒꯨꯗ ꯅꯥꯏꯠ ꯒꯨꯗ ꯕꯥꯏ ꯀꯅꯥꯗ ꯍꯥꯏꯅꯣ ꯏꯆꯦ ꯏꯔꯣꯝꯕ ꯋꯥꯎ ꯏꯔꯣꯝꯕꯁꯨ ꯍꯥꯎꯕꯅꯤ ꯏꯆꯦ ꯈꯨꯃꯟꯅ ꯒꯨꯗ ꯕꯥꯏ ꯍꯥꯏꯁꯦ ꯀꯅꯥꯗꯅꯣ ꯀꯀꯥꯗ ꯉꯁꯤ ꯃꯤꯅ ꯂꯥꯛꯆꯕꯁꯦ ꯑꯩ ꯌꯥꯝꯅ ꯄꯦꯟꯗꯦꯀꯣ ꯍꯣꯏꯗ ꯁꯨꯝ ꯍꯥꯏꯖꯁꯅꯨ ꯀꯩꯁꯨꯝꯇꯦꯗ ꯏꯆꯦ ꯈꯨꯃꯟꯅ ꯊꯣꯛꯆꯔꯒꯦ ꯅꯆꯦ ꯒꯨꯗ ꯕꯥꯏ ꯍꯥꯏꯁꯦ ꯀꯅꯥꯗ ꯍꯥꯏꯔꯝꯃꯤꯅꯣ ꯏꯆꯦ ꯏꯆꯦ ꯑꯃꯇꯪ ꯍꯥꯏꯕꯤꯔꯝꯃꯣ ꯀꯅꯥꯗ ꯍꯥꯏꯕꯤꯔꯝꯃꯤꯅꯣ ꯑꯩꯉꯣꯟꯗ ꯍꯥꯏꯔꯥ ꯕꯦꯕꯤꯗ ꯍꯥꯏꯔꯤꯔꯥ ꯏꯆꯦ ꯃꯌꯥꯝꯗ ꯍꯥꯏꯔꯝꯃꯤꯕ꯭ꯔꯥ ꯑꯝꯇ ꯈꯨꯝꯃꯝꯃꯨ ꯏꯆꯦ ꯅꯠꯇ꯭ꯔꯗꯤ ꯅꯅꯥꯎ ꯅꯨꯡꯉꯥꯏꯔꯔꯣꯏꯀꯣ ꯇꯥꯕ꯭ꯔꯥ ꯏꯆꯦ ꯈꯨꯃꯟ ꯀꯅꯥꯗꯅꯣ ꯊꯣꯛꯆꯔꯒꯦ ꯅꯆꯦ ꯕꯥꯏ ꯒꯨꯗ ꯕꯥꯏ ꯍꯥꯏ ꯀꯅꯥꯗ ꯍꯥꯏꯔꯝꯃꯤꯅꯣ ꯏꯆꯦ ꯑꯝꯇ ꯍꯥꯏꯕꯤꯔꯝꯃꯣ
ꯁꯅꯥꯅꯣꯗ ꯇꯨꯝꯂꯒꯦ ꯒꯨꯗ ꯅꯥꯏꯠ ꯑꯣꯀꯦ ꯁꯅꯥ ꯒꯨꯗ ꯅꯥꯏꯠ ꯒꯨꯗ ꯅꯥꯏꯠ ꯏꯆꯦ ꯈꯨꯃꯟ ꯀꯅꯥꯗ ꯕꯥꯏ ꯄꯤꯔꯝꯃꯤꯅꯣ ꯑꯝꯇꯪ ꯍꯥꯏꯔꯝꯃꯣ 이제 그만 이제 그만 ꯀꯅꯥꯗꯅꯣ ꯊꯣꯛꯆꯔꯒꯦ ꯅꯆꯦ ꯒꯨꯗ ꯕꯥꯏ ꯍꯥꯏꯔꯝꯃꯤꯗꯣ ꯑꯩꯗꯤ ꯉꯁꯤꯗꯤ ꯏꯁꯥ ꯈꯔ ꯉꯁꯤꯗꯤ ꯑꯩꯁꯦ ꯈꯔ ꯁꯥꯎꯔꯨꯔꯦ ꯁꯥꯎꯅꯨ ꯁꯥꯎꯅꯨ ꯕꯦꯕꯤ ꯁꯥꯎꯅꯨ 이제 그만 ꯀꯅꯥꯗꯅꯣ ꯊꯣꯛꯆꯔꯒꯦ ꯒꯨꯗ ꯕꯥꯏ ꯍꯥꯏꯔꯝꯃꯤꯁꯤꯕꯣ 이제 그만 ꯑꯁ ꯑꯩ ꯌꯥꯝ ꯁꯥꯎꯅꯤꯡꯉꯦ ꯏꯆꯦ ꯈꯨꯃꯟ ꯇꯨꯃꯤꯟꯅ ꯊꯣꯛꯈꯤꯁꯦ ꯌꯥꯝ ꯅꯨꯡꯉꯥꯏꯇꯦꯕꯣ 이동자 소리 사오는 세바 이제 그만 너나만 거 눈시더라버 이제 그만 ꯅꯆꯦ ꯂꯣꯏꯔꯝꯗꯥꯏꯗ ꯋꯥꯍꯩ ꯈꯔ ꯄꯦꯟꯗ꯭ꯔꯦ ꯃꯌꯥꯝꯗꯁꯨ ꯏꯅꯥꯎꯗꯁꯨ ꯒꯨꯗ ꯕꯥꯏ ꯍꯥꯏꯕꯅꯤ ꯑꯃꯨꯛ ꯍꯟꯅ ꯆꯪꯂꯔꯣꯏ 이제 그만 나나나 쿰미지 어떤 쿰무고 이제 그만 난 굿 바이도 삐라무 까이디야 봐도 나나나 거위시던던 쿰비라모 봐 이제 그만 ꯑꯩ ꯃꯇꯝ ꯂꯣꯏꯔꯛꯀꯗꯧꯔꯦ ꯏꯆꯦ ꯈꯨꯃꯟ ꯑꯝꯇꯪ ꯈꯨꯝꯕꯤꯌꯣ 이제 그만 이제 그만 나나가 sakpa isay nungsidrabo 나나가 kauye tadrabo iche kuman bibin hare adumana hainune dumsa kuman hai iche kuman amtangde kumo please nanau mongol na kaurise iche kuman please nungsibane ai matam loikadore amtang haibiyo nanang kauye na kumbiyo iche kuman 이제 그만 오케이 이제 그만 kumbidrabanina nanau kasu waru purujade adubu ai ichi ngaphamdadi waru purujade ko ichi ngaphamdasu ai wahi wata suba kaim hajakide nanau di ichi bu yam nusijabani ko ichi kuman nanau mongol di waru ba tobigano nanau mongol kasu ichi da aina karigumba ichi na ichi nusibudagi phage joga sungang hi bada kaigum sogi jasu ichi na ngakpigani ko nanau mongol na khuramjari ichi na changbi da goodbye obirbasu LB loira matungda nanau video semtangdi jengbiu nanau LB se icheda kasu kaiba hajakide amona changaroi haibadudi nanau yamna penjade aduga ichena dumana haibadudi nanau yam nungaijade thamo yam nungaite ko nanau bu nungsibade amtang khumbiu iche kuman nanau na kawadi amtang khumbiu nanau mongoli yamna thamo tingjaba misak amani ko iche kuman iche kumana thamoi tinga putu nanau su noksabani iche na mona changaroi haibadudi dumana habinu iche kumana hobudi nanau support topiraga nanau loyamda sige iche na dumana tobududi ai jam nungaite mara kaigumba iche na ngasi jengbidasu ai nungalaga nanau gi LB ngasigi LB gi date 31 se iche na tang jengbiko ai iche da haijari iche na dumana habinu amona laro haibadudi dumana tobinu ko
ꯑꯩ ꯏꯆꯦꯕꯨ ꯅꯨꯡꯁꯤꯕꯗꯒꯤ ꯐꯥꯒꯤ ꯖꯣꯒꯥꯏ ꯁꯥꯇꯧꯔ ꯀꯩꯒꯨꯝꯕ ꯁꯣꯏꯒꯁꯨ ꯏꯆꯦꯅ ꯉꯥꯛꯄꯤꯒꯅꯤ. ꯅꯆꯦ ꯏꯅꯥꯎ ꯃꯌꯥꯝꯒꯤ ꯃꯔꯛꯇ ꯂꯥꯟꯈ꯭ꯔꯦ ꯉꯥꯛꯄꯤꯌꯨ. ꯅꯣ ꯏꯆꯦ ꯑꯗꯨꯃꯥꯏꯅ ꯍꯥꯏꯅꯨ, ꯏꯆꯦ ꯑꯗꯨꯃꯥꯏꯅ ꯍꯥꯏꯅꯨ, ꯏꯆꯦꯅ ꯑꯗꯨꯃꯥꯏꯅ ꯃꯅꯥꯎꯁꯤꯡꯗ ꯉꯥꯛꯄꯤꯌꯨ ꯍꯥꯏꯕ ꯌꯥꯗꯦꯀꯣ. ꯏꯆꯦꯅ ꯀꯔꯤꯒꯨꯝꯕ ꯍꯧꯖꯤꯛ ꯍꯧꯖꯤꯛ ꯑꯩꯒꯤ ꯑꯦꯜꯕꯤꯗ ꯏꯆꯦꯅ ꯂꯩꯕꯤꯔꯝꯕ ꯇꯥꯔꯒꯗꯤ, ꯅꯅꯥꯎ ꯃꯪꯒꯣꯜꯕꯨ ꯅꯨꯡꯁꯤꯔꯝꯕ ꯇꯥꯔꯒꯗꯤ ꯑꯝꯇꯪ ꯈꯨꯝꯕꯤꯔꯛꯎ ꯏꯆꯦ ꯈꯨꯃꯟ. ꯏꯆꯦ ꯈꯨꯃꯟ ꯑꯝꯇꯪ ꯈꯨꯝꯕꯤꯌꯨ. ꯏꯆꯦ ꯈꯨꯃꯟ ꯑꯝꯇꯪ ꯈꯨꯝꯕꯤꯌꯨ. ꯏꯆꯦ ꯈꯨꯃꯟ ꯑꯝꯇꯪꯗꯤ ꯈꯨꯝꯕꯤꯔꯝꯃꯨꯀꯣ. ꯂꯣꯏꯔꯝꯗꯥꯏꯁꯤꯗ ꯅꯅꯥꯎ ꯂꯣꯏꯒꯗꯧꯔꯦꯀꯣ. ꯏꯆꯦ ꯈꯨꯃꯟꯅ ꯈꯨꯝꯕꯤꯔꯝꯗ꯭ꯔꯒ ꯇꯥꯔꯒꯗꯤ ꯅꯅꯥꯎ ꯌꯥꯝ ꯅꯨꯡ ꯄꯦꯜꯂꯔꯣꯏ ꯏꯆꯦ. ꯏꯆꯦ ꯈꯨꯃꯟ ꯑꯝꯇꯪ ꯈꯨꯝꯕꯤꯔꯝꯃꯨ. ꯀꯩꯒꯨꯝꯕ ꯏꯆꯦꯅ ꯅꯅꯥꯎꯗ ꯋꯥꯔꯧꯕ ꯂꯩꯔꯝꯕ ꯋꯥꯔꯧꯕꯤꯕ ꯇꯥꯔꯒꯁꯨ ꯑꯃꯨꯛ ꯍꯟꯅ ꯆꯪꯕꯤꯗ꯭ꯔꯒꯁꯨ ꯑꯃꯨꯛꯇꯪꯗꯤ ꯅꯅꯥꯎꯅ ꯀꯧꯏꯁꯤꯗ ꯈꯨꯝꯕꯤꯔꯝꯃꯨꯀꯣ. ꯍꯧꯕꯗꯩꯅ ꯂꯣꯏꯕꯗ ꯏꯆꯦꯗ ꯑꯩꯅ ꯋꯥꯍꯩ ꯑꯀꯥꯏꯕ ꯑꯃ ꯍꯥꯏꯈꯤꯗꯦꯀꯣ. ꯏꯆꯦ ꯈꯨꯃꯟ ꯄ꯭ꯂꯤꯖ ꯑꯝꯇꯪ ꯈꯨꯝꯕꯤꯌꯨ. ꯏꯆꯦ ꯈꯨꯃꯟ ꯄ꯭ꯂꯤꯖ. ꯅꯅꯥꯎꯕꯨ ꯁꯞꯄꯣꯔꯠ ꯇꯧꯕꯤꯔꯝꯃꯒ ꯑꯂꯣꯏꯕꯗ ꯑꯗꯨꯃꯥꯏꯅ ꯇꯧꯕ ꯅꯨꯡꯉꯥꯏꯇꯦꯀꯣ. ꯑꯩ ꯑꯣꯟꯂꯤ 2 ꯃꯤꯅꯤꯠꯇ ꯉꯥꯏꯔꯦꯀꯣ ꯏꯆꯦ ꯈꯨꯃꯟ. ꯄ꯭ꯂꯤꯖ ꯑꯃꯨꯛꯇꯪꯗꯤ ꯈꯨꯝꯕꯤꯔꯝꯃꯨꯀꯣ ꯏꯆꯦ ꯈꯨꯃꯟ. ꯏꯆꯦ ꯈꯨꯃꯟ ꯑꯃꯨꯛꯇꯪꯗꯤ ꯈꯨꯝꯕꯤꯌꯨ ꯄ꯭ꯂꯤꯖ. ꯏꯆꯦ ꯈꯨꯃꯟ. ꯕꯦꯕꯤ ꯀꯞꯈ꯭ꯔꯦ. ꯑꯣꯀꯦ ꯑꯩ ꯂꯣꯏꯔꯒꯦ. ꯑꯩ ꯃꯇꯝ ꯌꯧꯔꯦꯀꯣ. ꯏꯆꯦ ꯈꯨꯃꯟ ꯄ꯭ꯂꯤꯖ ꯑꯃꯨꯛꯇꯪꯗꯤ ꯑꯃꯨꯛꯇꯪ ꯏꯅꯥꯎ ꯃꯪꯒꯣꯜ ꯑꯝꯇꯪ ꯈꯨꯝꯕꯤꯔꯝꯃꯨ ꯏꯆꯦ ꯈꯨꯃꯟ ꯄ꯭ꯂꯤꯖ. ꯏꯆꯦ ꯈꯨꯃꯟ ꯄ꯭ꯂꯤꯖ. ꯏꯆꯦ ꯈꯨꯃꯟ ꯄ꯭ꯂꯤꯖ. ꯑꯦꯝꯗꯤ ꯁꯂꯤꯝꯅ ꯀꯞꯀꯅꯣ, ꯀꯞꯅꯣ ꯍꯥꯏ. ꯏꯆꯦ ꯈꯨꯃꯟ ꯄ꯭ꯂꯤꯖ ꯑꯝꯇꯪꯗꯤ ꯈꯨꯝꯕꯤꯌꯨ. ꯅꯅꯥꯎ ꯃꯅꯤꯠ ꯑꯝꯇꯪ ꯉꯥꯏꯈꯔꯦ. ꯀꯩ ꯀꯞꯄꯤꯅꯣ ꯏꯆꯦ ꯈꯨꯃꯟ ꯄ꯭ꯂꯤꯖ. ꯑꯣꯀꯦ ꯏꯆꯤꯟ ꯏꯅꯥꯎ ꯃꯌꯥꯝ ꯑꯩ ꯕꯥꯏ ꯑꯣꯏꯔꯒꯦ. ꯑꯩ ꯃꯇꯝ ꯂꯧꯊꯖꯔꯔꯣꯏꯒꯦ. ꯏꯆꯦ ꯈꯨꯃꯟ ꯑꯩꯉꯣꯟꯗ ꯋꯥꯔꯧꯈ꯭ꯔꯦꯀꯣ. ꯀꯔꯤꯒꯤꯅꯣ ꯏꯆꯦ. ꯑꯣꯀꯦ ꯕꯥꯏ ꯕꯥꯏ. ꯑꯩ ꯏꯆꯦꯗ ꯑꯀꯥꯏꯕꯗꯤ ꯍꯥꯏꯖꯈꯤꯗꯦꯀꯣ. ꯏꯆꯦꯒꯤ ꯃꯐꯝꯗ ꯑꯩ ꯋꯥꯍꯩ ꯑꯔꯥꯟꯕ ꯑꯃ ꯌꯥꯎꯖꯈꯤꯗꯦ. ꯏꯆꯦꯅ ꯇꯔꯥꯝ ꯇꯔꯥꯝ ꯑꯣꯛꯄꯗꯨ ꯅꯅꯥꯎꯁꯨ ꯅꯎꯄꯥꯅꯁꯨ ꯏꯆꯦꯕꯨ ꯇꯔꯥꯝ ꯇꯔꯥꯝ ꯑꯣꯛꯆꯕꯅꯤ. ꯏꯆꯦꯅ ꯑꯃꯨꯛ ꯍꯟꯅ ꯆꯪꯉꯔꯣꯏ ꯍꯥꯏꯕꯗꯨꯗꯤ ꯌꯥꯝꯅ ꯄꯦꯟꯗ꯭ꯔꯦ. ꯑꯗꯨꯅ ꯑꯣꯀꯦ ꯏꯆꯦ ꯑꯩ ꯃꯇꯝ ꯂꯣꯏꯔꯦ. ꯏꯆꯤꯟ ꯏꯅꯥꯎ ꯃꯌꯥꯝ ꯄꯨꯝꯅꯃꯛꯄꯨ ꯊꯥꯒꯠꯆꯔꯤ ꯀꯣ. ꯑꯩ ꯏꯆꯦ ꯈꯨꯃꯟꯕꯨ ꯍꯥꯏꯅꯤꯡꯉꯥꯏ ꯊꯥꯒꯠꯆꯔꯤ ꯀꯣ. ꯅꯅꯥꯎꯅ ꯂꯥꯟꯈꯤꯕ ꯌꯥꯎꯔꯁꯨ ꯉꯥꯛꯄꯤꯒꯅꯤ. ꯑꯣꯀꯦ ꯏꯆꯤꯟ ꯏꯅꯥꯎ ꯃꯌꯥꯝ ꯒꯨꯗ ꯅꯥꯏꯠ ꯕꯦꯕꯤ ꯒꯨꯗ ꯅꯥꯏꯠ. ꯏꯆꯦ ꯈꯨꯃꯟ ꯄ꯭ꯂꯤꯖ ꯑꯝꯇ ꯈꯨꯝꯕꯤꯌꯨ. ꯑꯣꯀꯦ ꯏꯆꯤꯟ ꯏꯅꯥꯎ ꯃꯌꯥꯝ ꯒꯨꯗ ꯅꯥꯏꯠ ꯕꯥꯏ ꯕꯥꯏ.